nurse haibjuna doctor haibjuna koi gi harko su ya yaroi damni madu do magi punsi de ikai banang ni ngai ni hoi lobbi bade amani khak oiram gani aduga doctor ga dum launagi doctor amgi mam pana mamang nupi nurse ma porak da kai dangwai da pam de doctor ma porak pa pami moi ani do doctor nga tani nu pa jun pi do haibu na moi mam pana pame duna kai da ngai da khoi ni sanda awa ba ta te ngai da ne nurse amtana doctor na harko su ya yaroi damni khoi je moi gi sanabam ni na ne amti na ma thai nu ngai ta na mangon da sa aga leiba adu doctor ama du nang mangon da harak pudu bok mana chawning da na yadri du ne ba aduga aina bu matam du da haiba mangon da nang yaro da na mangon da aduga nang doctor amna nang bu lobbi gi da do kaisuna te nang gi namang da aiju doctor am da leibang ngamme doctor amna de aibu lobbi de na utlu da na haiba da ji ai pam de haiba ko ju gi hai mangon da haiba doctor ji su pakhang ne ba aduna ai nurse Mayambu Kurumjari and a very good evening. Ipo media miyang tabu pama mokpo ahan mamakta da Suraj Khongban tabam na taram na okcha bagalone na ikai khumdaba ucheri ngasi su mayam gi damakta puduna lakcheri Ipo media na puthok chaba taram mathoi suba episode Crime Diaries mayam gi damakta puduna lakcheri ekhoi gi Crime Diaries na ekhoi gi mipum khudi mokta awareness amadi educate tongnabagi pandam da Ipo media na puthok chariba Crime Diaries yengbiriba pumna makpu hanna thagachari aduga loina na ekhoi mayambu hanna thagachabaga loina na ekhoi gi mamangi episode ta mayamna support obiraga mayamgi ehenba yamna strong oba wave ama laktuna ekhoi gi viewers asibu 1 lakh helhan bigi damakta mayambu ekhoina hanna thagachari aduga loina na mayamgi support mayamgi yamna oiba positive oiba boost si mayamna spread to biraga hena ekhoi Crime Diaries pu mating thokpa pangal leba thauna leba episode ama ohen biraga ekhoi gi Manipur gi kachin koya pumna makta Crime Diaries na kanaba amadi educate toba crime handa tibu yamna aphaba yamna lingzen manaba society ama oinaba mayam hona minasi haina अखोगी क्राइम डायरीज यंगबिरबा सिंगदा अखोइना नोलुकचरी अमदी क्राइम डायरीज यंगबिबगा लोइनना अखोगी क्राइम डायरीज पु सब्सक्राइब तोबिबा अमदी यंगबा मियंग ताबिरबा पुमनमकना अखोगी लाइक अमतंगसु तोबिरगा अखोइबु हेना पुनिंग थौगत पियु हाइना थमजगे अदुगा क्राइम डायरीज यंगबिरो पुमनमकपु अखोइना थागतचबगा लोइनना अखोगी क्राइम डायरीज हाइबसि अखोइना खंजबदा अदुगी मतिक अखोगी सोसाइटी दा मरु ओइबा अमदी क्राइम डायरीज ना कानबा अखोगी फंगबा कया अमगी अखोइना feedback अखोगी कमेंट्स में अमो फंगजबसि यामना नुंगाइजे अखोगी थौना पांगलसु ओइजै लोइनना अखोइना क्राइम डायरीज पुथोकचबगे महै याले हाइनासु थमजगे अदुगा क्राइम डायरीज यंगबिरबा सिंगना अहेनबा अखोगी सब्सक्राइबर अमदी अहेनबा व्यूअर्स पुशिनबिबा अमदी अहेनबा व्यूअर्स सिंगदा अहेनबा नॉलेज अहेनबा एजुकेशन अहेनबा अवेयरनेस पिबिनबसु अखोइना सिगी पांदम से थमिनसी हाइना थमजबगा लोइनना हादन थागतचरी अदुगा ngasiगी क्राइम डायरीज Taramathoi sube episode asibusu sponsor tawiriba John Niatu Chumukidima Dimapurda leiba ekhogi hotel asida mayamna ekhogi vacation honeymoon chatpiba amade ekhogi leisure time spent obada yam nakna leiriba Nagaland da travel tawiraga ekhogi John Niatu bu mayamna test tobiu amade John Niatu gi ekhogi anoba magi flavor amadi magi ambience magi hospitality try to view taste to view haina thamjage aduga ngasi ekhoigi taramathoi suba episode asi ekhoigi special guest Ozaro Bitale masulengsin dona rezare aduga ekhoigi Ozaro Bitale mana ngasi gi taramathoi suba episode ki title si sumaina thambire nursing gi Thamoigi Maichak Haina Haibadi Ozaro Bitalaimana Tengnabirakba Mayamsi Akogi profession Mayamdagi Akogi Sugumba crime Mayamsi Tengnarakpani Adubungasidi nursing profession da Leba Adugumlaba crime Akogi Ozaro Bitalaimana Tengnadubi Matangda Akona Kanan Nasi Hana Tamzaraga Nasigi title Mayamgi Damakta Putuna Lakcheri Nursingi Thamoigi Maichak Aduga Akoi Crime Diaries Yangbiriba Singda Akoina Amukasu Akona Kangan Janing Basi Akogi below 18 years na Akogi Crime Diaries asibu avoid to view amadi Akoi Crime Diaries na Akoina Yamna
thamoi sengna mayam gi damak ta akhoi na dedicate tawjaba episode sing sida akhoi na soigi ngam gi ba yaur ga su mayam na ngakpiu amadi crime diaries si akhoi gi legal platform di nachada banina mayam na atopa misli tawbitana ba haina akhoi na wafam kharasu thamjaningi aduga crime diaries bo hanna support obira puna mapu akhoi na aduke matik ngam khailetana thagachari crime diaries every Saturday night yeng biduna lebiu miyeng tabiu amadi akhoi gi nakna ba akhoi gi isung imana ba sing da su spread tawbiraga crime diaries si kana badalo mina si haina thamjage aduga ngasi gi nursing gi thamoi gi maichak haibasi oza robita leimana karamna thengna birak pano aduga nursing gi profession sida karamba mongda akhona khudong chaba lawgibano amadi karamba mongda akhona sigi precaution lawgani haibugi kana bado lawmina si haina ozada hangachege han maktada pom media gi viewers ngamdu subscribers ngoi kokno khurum jari ado yam nungaye mamangi episode ta aikoina koi viewers je 1 lakh amta yawanje aduga yengbiru khudi mangna like amam adai comment tawbiro na haijabaduda koigi kaino je kaino viewers jo handaki hek hapgalakpadagi handakna hen hele viewers masing yam baje aduga like su masing hele comment ju hele asi yam nungai je aikoina mayam da request tawbudo mayam na kitang kaino tawbibudo yam nungai je duga nasidi kaino je koigi aina sum comment khara wahang oina hangbirakpa adeidi comment oina kaino tawbirakpa wapam khara mate khatang ai lokhachage duga koigi 1 lakh amtadi yohonbiyo habda yohonbiba sigi ai kaino aina lamal lama khumjaba haitare ne adugi mayamna mateng pangbibadugi adugi kaino tawbimol khangbo oina aina di smaina haijaninge ba ai si pomedia item da jai kem hairamde handaki me thajidi ai hakso boarding gi angang jing ju exam loigre adu summer vacation ju laktore aduga sange do jun tha daidi ai je film shooting gi amuksu meam leigre ba aduna me thajidi ai je khara sange aduna hapta amda anirak hakka se je ai mai kai dagi ai ready leijare ado mayamna dum comment da pomedia da dum haibiro aduga hakka na ba dum akhoi sem sa si aduga amana kaino je koigi comment jing jida koi chumai haire ipo media je leramdragadi suknungai ba kaino je koi yengba phangamoi na hai ai mai kai de gi yam nungai je aseng bagini pom media je leramdragadi aina ju smaina wari lijari ba mayam da mitna kong tang oina ba koina thengna rakpa mayam lijari je phangamoi ado mayam ga iga paw phongna ba phangjari ba leiba ki suk chaw ba platform mama thambira ije pom media se leramdragadi ngamamoi ai mai kai de gi ju aseng bagini pom media ba ai thaga chari duga koina mamangi episode 10 da haijagiba koi mapalam da thokpa thodok sing mapalam da leiba kaino jingi adududa comment ma amla ebako koigi nusina banu pai ka da Saturday Sunday je salaga hinglekpa adu thengnara ena moi masamana hairakpa adai leisai ba kang room share torga lemina ba khoi makna ju ma ure e hairakpa adagi adugumba adagi mu Bangalore dai like tamaga leire i adu akoina ju sumba ma ama thengnare pulap lemina ba na phongdok pirakpa adagi khoigi hujik se relationship ta koigi life and relationship ta nuksinari ba leisai ba kang couple loina lei jingje si je moi gi hayang macha yauraga di macha do relationship ta lei yu yadori braga haib ko adai mu koigi naw makhakti majuma panda kuina lai tamme e duga mayum pale aduda mainu paduna akoi thajadadana mapalamda lai tamba nupi bona yang ngangbi ba mangonda dum phone pairak tabai bo nupa kana ga unarui na dum khana gi ba du yum pala bo hek ye ga leiramaga mangonda thajade mapanda leiba nupi ga ji yam amta phajana ngangna de khote na dum mangonda haibi ba adumaina ma su yam nungai ti hai adu mana masa mirol kanda koi gi isa je hayeng po kanda kai gumba nang ne hek adum ba phatabali cha chalam madi soinai bo oijanu gana nupa juna hai ba lawr matungda adu masa do pola kanda soinai de isi aina landa banina na admaina mapanda leiba nupi jingda koi gi lana urakpa mayam je si je koi aran ba tauraga lanjada ba mayam dadi si jin saina piri ne ba thajaraktri ne ba thajabsu loi manghal lei ne ba adu dugi kaino du ne ba ngak thokna ba khoina mapanda leiba niam sumna leibiu an hailei je admaina mapanda hujik lairi ba hana leiram ba moina mamit mangna urakpa mayam sida share torpa je si magna dum ta abane ba kadai bo asoi ba leirage habje aduga
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯃꯈꯛ ꯌꯥꯝ ꯐꯖꯩꯌꯦ ꯃꯥ ꯃꯁꯥꯁꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤ ꯍꯥꯏꯌꯦ ꯑꯗꯣ ꯃꯥꯅ ꯄ꯭ꯔꯦꯒꯅꯦꯟ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯇꯥꯕ ꯐꯠꯇꯦ ꯍꯥꯏꯔꯒ ꯍꯥꯏꯅꯕꯗꯣ ꯑꯗꯣ ꯑꯩꯅ ꯁꯤ ꯇꯥꯔꯒ ꯑꯩꯅ ꯑꯐꯕ ꯉꯥꯛꯇ ꯈꯜꯂꯒ ꯐꯠꯇꯕꯁꯦ ꯇꯧꯔꯣꯏꯒꯦꯅ ꯈꯜꯂꯗꯤ ꯏꯆꯦ ꯑꯩꯒꯤ ꯃꯤꯔꯣꯜꯂꯤꯕ ꯑꯉꯥꯡꯗꯨꯅ ꯐꯅ ꯈꯜꯂꯒ ꯍꯌꯦꯡ ꯃꯥꯅ ꯀ꯭ꯔꯥꯏꯝ ꯑꯝꯇ ꯇꯧꯔꯣꯏꯗꯣꯏ ꯅꯠꯇ꯭रा ꯑꯗꯨꯏꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯒ ꯇꯥꯕꯁꯦ ꯐꯩ ꯀꯥꯏꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯀꯣꯐꯤ ꯁꯣꯞ ꯑꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯥꯡꯗꯣꯛꯅꯔꯛꯏꯗꯅ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯨꯔꯨꯞ ꯊꯛꯐꯝ ꯑꯗꯨ ꯕꯤꯌꯥꯔ ꯊꯛꯐꯝ ꯌꯨ ꯊꯛꯄ ꯁꯨꯝꯕꯒꯤ ꯇꯝꯐꯝ ꯉꯥꯎꯁꯤꯟꯅꯐꯝ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯄꯨꯡ 9-10 ꯂꯩꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯣꯏꯔꯦꯅ ꯀꯃꯦꯟ ꯑꯃꯈꯛ ꯂꯥꯛꯑꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨꯗꯣ ꯑꯗꯨ ꯁꯤꯁꯦ CSOꯁꯤꯡꯅꯁꯨ ꯁꯔꯀꯥꯔꯅꯁꯨ ꯀꯅꯥꯝꯇꯅ ꯌꯦꯡꯁꯤꯟꯗꯦ ꯃꯅꯤꯡ ꯄꯨꯔꯥ ꯇꯝꯍꯜꯂꯦ ꯍꯥꯏꯀꯣ ꯑꯗꯣ CSO ꯃꯌꯥꯝꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯃꯔꯣꯏ ꯋꯥꯕꯅ ꯍꯦꯜꯂꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯗꯩ ꯍꯥꯏꯔꯁꯨ ꯅꯊꯧ ꯂꯩꯕ꯭ꯔꯥ ꯅꯣꯏ ꯗꯔꯀꯥꯔ ꯀꯩ ꯂꯩ ꯅꯣꯏꯅ ꯂꯣꯏ ꯊꯤꯡꯉꯝꯗꯣꯔꯤꯕ꯭ꯔꯥ ꯍꯦꯛꯇ ꯍꯥꯏꯔꯛꯄꯅꯤꯅ CSOꯁꯤꯡꯁꯦ ꯇꯟꯅꯔꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯇꯣꯡꯉꯥꯜꯂꯛꯑꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯊꯣꯛꯑ ꯃꯁꯥ ꯃꯁꯥꯅ ꯆꯦꯛꯁꯤꯟꯕ ꯄꯦꯔꯦꯟꯁꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯋꯥꯔꯛꯆꯕ ꯅꯠꯇꯅ ꯁꯤꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯔꯤꯕ ꯈꯤꯇꯪꯁꯤꯅ ꯆꯥꯎꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏ ꯌꯦꯡꯁꯤꯟꯕ ꯉꯝꯕ ꯅꯠꯇꯦꯕ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯀꯣꯐꯤ ꯁꯣꯞꯁꯤꯡꯁꯤꯗ ꯁꯣꯏꯔꯛꯏꯕ ꯊꯦꯡꯉꯐꯥꯎ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯃꯧ ꯑꯗꯩ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯤ ꯂꯩꯔꯦ ꯁꯦꯡꯅ ꯑꯗꯨꯝ ꯉꯥꯎꯊꯣꯛꯇꯅ ꯅꯨꯡꯗꯥꯡ ꯊꯦꯡꯉꯐꯥꯎ ꯆꯥꯗꯅ ꯊꯛꯇꯅ ꯂꯩꯕꯗꯤ ꯂꯩꯔꯦꯕ ꯃꯌꯥꯝꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯄꯣꯛꯇꯕꯒꯤ ꯈꯥꯏꯅꯈꯤꯕ ꯑꯗꯨꯒ ꯑꯋꯥꯕ ꯅꯪꯈꯤꯕ ꯅꯨꯄꯤ ꯃꯥꯏ ꯅꯨꯄꯥꯅ ꯑꯗꯩ ꯃꯅꯦꯝ ꯃꯀꯨꯅ ꯑꯣꯠꯄꯤꯕ ꯃꯆꯥ ꯌꯥꯎꯗꯦꯅ ꯇꯣꯔꯆꯔ ꯇꯧꯕꯤꯕꯀꯣ ꯑꯗꯨꯝꯕꯒꯤ ꯀꯦꯁ ꯂꯩꯔꯗꯤ ꯍꯥꯏ ꯌꯥꯝ ꯂꯩ ꯃꯆꯥ ꯄꯣꯛꯇꯕꯒꯤꯁꯨ ꯑꯗꯨꯒ ꯃꯆꯥ ꯄꯣꯛꯑꯒꯁꯨ ꯅꯨꯄꯥ ꯄꯣꯛꯇꯕꯒꯤꯁꯨ ꯍꯥꯏꯅꯕ ꯀꯦꯁ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯃꯅꯤꯄꯨꯔꯗꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯃꯨꯛꯀꯤ ꯋꯥꯔꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦꯅ ꯇꯧꯔꯒ ꯍꯤꯡꯉꯝꯕꯒꯤꯁꯦ ꯁꯤꯒꯤꯗ ꯃꯨꯁꯂꯤꯝ ꯅꯨꯄꯥ ꯅꯨꯄꯤꯁꯦ ꯕꯔꯃꯥꯗ ꯄꯨꯁꯟꯈ꯭ꯔꯤꯁꯦ ꯀꯅꯥꯅꯣ ꯑꯣꯖꯥꯅ ꯄꯥꯈꯠꯈꯤꯕꯗꯣ ꯀꯅꯥꯅꯣꯅ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯣ ꯃꯨꯁꯂꯤꯝ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯑꯅ ꯃꯉꯣꯟꯗ ꯍꯪꯉꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯈꯪꯒꯗꯕꯅꯤ ꯀꯥꯏꯅ ꯃꯌꯥꯝꯁꯤꯅ ꯂꯣꯏ ꯅꯩꯅꯕꯤꯔꯛꯑꯦꯕꯀꯣ ꯋꯥꯔꯤꯁꯦ ꯌꯥꯝ ꯃꯨꯟ ꯇꯥꯕꯤꯌꯦ ꯃꯌꯥꯝꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯨꯁꯂꯤꯝ ꯑꯩꯅ ꯂꯤꯕꯗ ꯆꯤꯊꯔꯝꯕꯅꯦꯕ ꯃꯨꯁꯂꯤꯝ ꯅꯨꯄꯥꯁꯦ ꯃꯥ ꯑꯩꯒ ꯃꯅꯦꯝꯕꯣꯛꯀ ꯖꯦꯜ ꯂꯩꯃꯤꯟꯅꯕꯗꯁꯨ ꯃꯣꯏꯅꯁꯨ ꯊꯥꯗꯦ ꯍꯥꯏꯌꯦ ꯃꯥꯏ ꯃꯆꯥꯅꯨꯄꯥꯅ ꯊꯥꯔꯛꯇꯦ ꯏꯃꯥ ꯑꯩꯅ ꯊꯥꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛ ꯃꯨꯁꯂꯤꯝ ꯅꯨꯄꯥꯁꯦ ꯊꯤꯕꯗ ꯑꯗꯨꯝ ꯈꯪꯈꯤꯗ꯭ꯔꯦꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯃꯥꯗꯤ ꯐꯣꯔ ꯆꯥꯕꯅꯦꯕ ꯈꯔ ꯂꯩꯔꯒ ꯑꯣꯚꯔꯗꯣꯁꯇ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯃꯨꯁꯂꯤꯝ ꯅꯨꯄꯥꯁꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅꯁꯨ ꯊꯥꯈꯤꯗꯦ ꯍꯥꯏ ꯑꯗꯨꯅ ꯑꯗꯨꯃ ꯑꯗꯨꯝ ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯃꯣꯏ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯈꯠꯅꯕ ꯑꯗꯩ ꯑꯃꯅ ꯑꯃꯨꯛꯁꯨ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯎꯕꯗ ꯅꯨꯄꯥꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯅꯣ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯀꯩꯅꯣꯗꯣ ꯐꯖꯗꯕꯗꯨꯗ ꯌꯥꯔꯅꯦꯅ ꯑꯗꯨꯒ ꯄꯣꯠꯂꯣꯏꯈꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯪꯕꯤꯔꯛꯑꯦꯕ ꯑꯗꯣ ꯁꯤꯁꯦ ꯃꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅꯗꯤ ꯃꯣꯏꯁꯦ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯅꯨꯄꯤꯁꯦ ꯂꯩꯔꯀꯥꯟ ꯖꯦꯜ ꯆꯪꯈ꯭ꯔꯀꯥꯟꯗ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯌꯨꯝꯁꯤꯗꯅꯦ ꯃꯣꯏ ꯀꯦꯁ ꯇꯧꯔꯛꯑꯦꯕ ꯃꯣꯏꯅ ꯂꯨꯄꯥ 1.5 ꯂꯥꯛ ꯄꯤꯔꯒ ꯌꯨꯝ ꯃꯣꯏꯅ ꯁꯤꯗꯣꯛꯈꯤꯕ ꯃꯩ ꯊꯥꯈꯤꯕꯗꯣ ꯑꯗꯨ ꯌꯨꯝꯗꯣ ꯁꯤꯡꯉꯣꯅ ꯑꯗꯨꯗꯣ ꯄꯩꯁꯥ ꯑꯗꯨꯃꯥꯏꯅ ꯑꯦꯃꯥꯎꯟ ꯈꯔ ꯄꯤꯔꯒ ꯂꯣꯏꯁꯟꯅꯈꯤꯕ ꯑꯗꯨꯗꯗꯤ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯀ꯭ꯂꯦꯝ ꯇꯧꯔꯛꯏ ꯁꯤꯈꯤꯕ ꯅꯨꯄꯤꯁꯤꯗ ꯄꯣꯠꯂꯣꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤꯅꯦꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯑꯦꯅꯗꯤ ꯃꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯥꯁꯤꯅ ꯁꯤꯈꯤꯕꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯖꯒꯦ ꯑꯍꯤꯡꯕꯁꯤꯅ ꯃꯣꯏ ꯃꯆꯥ ꯑꯣꯏꯕꯤꯌꯨ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯃꯃꯥꯁꯤꯅꯒ ꯍꯥꯏ ꯑꯗꯨ ꯆꯞ ꯆꯥꯕ ꯑꯩ ꯌꯥꯝ ꯀꯨꯞꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯃꯗꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯑꯁꯥꯝꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤꯅꯦ ꯁꯤꯗ ꯀꯦꯁ ꯊꯣꯛꯄ꯭ꯔꯥ ꯍꯪꯉꯦ ꯑꯗꯨ ꯌꯥꯝ ꯊꯣꯛꯑꯦ ꯑꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯛꯄꯗ ꯑꯇꯣꯝꯕꯤ ꯍꯦꯛ ꯑꯣꯏꯔꯝꯕ ꯅꯨꯄꯤ ꯂꯩꯕ ꯍꯦꯛ ꯑꯣꯏꯔꯝꯕ ꯑꯗꯨꯝꯕꯒꯤ ꯃꯣꯏꯅꯒ ꯍꯣꯝꯗꯒ ꯆꯪꯖꯔꯛꯄ ꯑꯥꯗꯩ ꯂꯥꯛꯑꯒꯅꯦ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯅꯒ ꯉꯥꯏꯔꯒ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯅꯨꯄꯥꯁꯤ ꯀꯧꯔꯒꯅꯦ ꯃꯌꯨꯡ ꯃꯊꯥꯒꯁꯦ ꯂꯣꯏ ꯂꯥꯟꯅ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯝꯕꯒꯤ ꯀꯦꯁ ꯌꯥꯝ ꯂꯥꯛꯑꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯦ ꯁꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯏꯕ ꯌꯥꯅꯤ ꯍꯥꯏꯌꯦꯕꯀꯣ ꯍꯣꯏ ꯑꯩ ꯏꯌꯦ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯤꯗꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯌꯨ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯝ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯀꯣꯛꯂꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯗꯩ ꯅꯨꯄꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯑꯣꯏꯍꯟꯕꯤꯔꯦ ꯑꯩꯈꯣꯏꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯒꯥꯏꯅ ꯃꯌꯥꯝ ꯑꯃ ꯍꯥꯞꯀꯠꯄꯅꯦ ꯑꯩꯒꯤ ꯀꯩꯅꯣ ꯏꯄꯤꯁꯣꯠ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯁꯀ꯭ꯔꯤꯞ ꯔꯥꯏꯇꯔꯗꯩ ꯑꯩꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯔꯦꯄꯤꯁ ꯐꯤꯂꯝ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯏꯁꯥꯅ ꯂꯣꯏ ꯏꯔꯤꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯃꯅꯀꯣ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯂꯩꯇꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨꯕꯨ ꯏꯆꯦ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯥꯕꯗꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯤꯀꯣꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯥꯎꯊꯣꯛꯄ ꯈꯤꯇꯪ ꯉꯝꯖꯕꯔꯒ ꯊꯧꯅꯥ ꯂꯩꯖꯩꯅ ꯍꯥꯏ ꯁꯤꯁꯤ ꯑꯁꯦꯡꯕꯒꯤ ꯂꯥꯏꯌꯦꯡ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯦꯕ ꯃꯤ ꯃꯌꯥꯝꯒꯤꯁꯨ ꯇꯥꯔꯨꯔꯒꯅꯦ ꯋꯥꯈꯟꯗꯣ ꯆꯥꯎꯊꯣꯛꯆꯕꯗꯣ ꯑꯗꯨꯒ ꯌꯦꯛꯊꯣꯛꯄꯒꯤ ꯀꯦꯁ ꯂꯩꯕ꯭ꯔꯥ ꯍꯪꯉꯦꯀꯣ ꯌꯥꯝ ꯂꯩ ꯌꯦꯛꯊꯣꯛꯄꯒꯤ ꯆꯦꯟꯗꯤ ꯆꯦꯜꯂꯨꯔꯕ ꯑꯗꯨꯒ ꯂꯧꯅꯗꯕ ꯌꯦꯛꯊꯣꯛꯅꯩꯅꯀꯣ ꯁꯨꯝꯕꯒꯤꯁꯨ ꯌꯥꯝ ꯂꯩ ꯅꯨꯄꯤꯔꯣꯝꯅ ꯈꯥꯏꯗꯣꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯅꯨꯄꯥꯔꯣꯝꯅ ꯌꯦꯛꯊꯣꯛꯅꯩ ꯂꯧꯕ ꯉꯝꯃꯣꯏꯅ ꯅꯨꯄꯥꯔꯣꯝꯅ ꯂꯩꯊꯣꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯥ ꯂꯩꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯣꯏꯔꯒ ꯑꯩꯈꯣꯏ ꯃꯦꯟꯇꯦꯟ ꯍꯔꯥꯁꯃꯦꯟ ꯇꯧꯔꯛꯄꯁꯦ ꯁꯤꯒꯤ ꯃꯦꯟꯇꯦꯟ ꯍꯦꯜꯊꯁꯦ ꯀꯃꯥꯏꯅ
ꯄꯣꯊꯥꯒꯅꯤꯅ ꯄꯨꯔꯥ ꯉꯥꯎꯔꯒꯅꯤꯀꯣ ꯃꯥꯅ ꯍꯪꯉꯛꯏꯁꯦ ꯑꯗꯣ ꯁꯤꯁꯦ ꯍꯣꯏ ꯁꯨꯝꯕ ꯁꯤ ꯑꯩꯅ ꯃꯇꯦꯛꯁꯦ ꯄꯜꯂꯛꯏꯁꯦ ꯌꯥꯝꯅ ꯂꯩ ꯅꯨꯄꯤ ꯃꯌꯥꯝ ꯑꯁꯤꯗꯩꯗꯅꯦ ꯃꯥꯒꯤ ꯃꯀꯣꯛꯇ ꯋꯥꯈꯜꯁꯦ ꯆꯨꯔꯒ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯐꯖꯅ ꯋꯥꯔꯤ ꯁꯥꯖꯦꯕꯀꯣ ꯑꯗꯨꯒ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯐꯖꯩ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯉꯟꯅ ꯍꯥꯞꯀꯠꯄꯤꯔꯛꯑꯝꯃꯕ ꯉꯟꯅ ꯇꯥꯖꯔꯝꯃꯗꯤ ꯄꯨꯟꯁꯤꯗ ꯍꯧꯈꯤꯕꯗ ꯊꯣꯛꯈꯤꯕ ꯑꯁꯣꯏꯕꯗꯣ ꯊꯣꯛꯑꯝꯃꯣꯏꯀꯣ ꯁꯤ ꯇꯥꯖꯍꯧꯔꯝꯃꯗꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯕꯀꯣ ꯁꯤꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯕꯗꯤ ꯁꯤꯃꯛꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯦ ꯃꯇꯨꯡ ꯊꯣꯛꯇ꯭ꯔꯤꯕꯁꯤꯡꯗ ꯊꯣꯛꯂꯛꯇꯅꯕ ꯁꯨꯝꯕ ꯊꯣꯛꯈꯤꯕ ꯃꯌꯥꯝꯒꯤ ꯋꯥꯔꯤꯁꯦ ꯑꯋꯥꯕꯁꯦ ꯇꯥꯔ ꯊꯣꯛꯇꯅꯕꯒꯤ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡꯅꯦ ꯑꯗꯣ ꯃꯥꯃꯛꯁꯨ ꯄꯦꯜꯂꯛꯇ꯭ꯔꯤꯁꯤꯅꯦꯕ ꯈꯤꯇꯪ ꯉꯟꯅ ꯇꯥꯖꯔꯝꯃꯒꯗꯤꯅ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯕꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯍꯧꯅꯕ ꯑꯃꯗꯤ ꯋꯥꯈꯜꯁꯤ ꯐꯩꯅ ꯆꯠꯇꯅꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯁꯨ ꯃꯍꯩ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯧ ꯐꯠꯇꯕ ꯑꯗꯨꯒ ꯃꯥꯏ ꯅꯨꯄꯥ ꯀꯣꯏꯕ ꯑꯗꯨꯒ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯅꯨꯄꯥꯅ ꯑꯣꯠꯄꯗꯩ ꯀꯣꯏꯔꯤꯅꯦ ꯑꯩ ꯅꯨꯄꯥ ꯐꯠꯇꯕꯗꯩ ꯋꯥꯈꯜ ꯄꯣꯊꯥꯅꯕ ꯀꯣꯏꯔꯤꯅꯦ ꯅꯨꯄꯥꯗ ꯑꯣꯏꯅ ꯇꯥꯏꯁꯟꯕ ꯁꯨꯝꯕꯒꯤ ꯂꯩꯔꯗꯤꯅ ꯍꯥꯏ ꯌꯥꯝ ꯂꯩ ꯌꯥꯝ ꯃꯧ ꯃꯌꯥꯝ ꯑꯃ ꯅꯨꯄꯥ ꯀꯣꯏꯔꯦ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯩ ꯀꯦꯁ ꯈꯔꯁꯨ ꯂꯤꯕ ꯍꯧꯖꯈ꯭ꯔꯦꯗꯅ ꯑꯗꯨ ꯂꯩꯔꯤ ꯌꯥꯝꯅꯀꯣ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯤꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯜ ꯑꯃ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯑꯃꯈꯛꯇ ꯏꯆꯦꯅ ꯉꯋꯥꯏ ꯑꯍꯜ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯣꯝ ꯑꯃꯗ ꯆꯪꯖꯒꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯕꯗ ꯏꯆꯦꯅ ꯑꯣꯛꯇꯣꯗ ꯔꯤꯖꯥꯕ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯣꯛꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯩꯈꯣꯏ ꯅꯝꯕꯔꯁꯦ ꯄꯤꯕꯤꯈꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯗ ꯄꯩꯁꯥ ꯇꯧꯖꯒꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯏꯆꯦ ꯍꯣꯏꯁꯦ ꯁꯨꯃꯥꯏꯅ ꯊꯃꯣꯏ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯀꯨꯏꯔꯕꯒꯤ ꯃꯥꯅ ꯆꯍꯤ 6-7ꯀꯤ ꯃꯃꯥꯡꯒꯤꯅꯤꯀꯣ ꯊꯧꯗꯣꯛꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩꯌꯦ ꯑꯩꯈꯣꯏꯕꯨ ꯈꯪꯕꯤꯕ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯕ ꯊꯧꯗꯥꯡꯁꯤꯗ ꯁꯨꯃꯥꯏꯅ ꯈꯪꯕꯤꯈꯤꯕꯁꯤꯡꯅ ꯑꯁꯤꯁꯤꯗ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯑꯃꯗꯁꯨ ꯄꯤꯕꯤꯔꯛꯄ ꯀꯨꯏꯔꯕꯒꯤꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯀꯥꯎꯗꯅ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏꯕꯨ ꯈꯪꯕꯤꯕꯗꯣ ꯑꯗꯨꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯩ ꯅꯠꯇ꯭ꯔꯒ ꯃꯈꯨꯔꯥꯒꯨꯝꯕꯒꯅꯦ ꯔꯤꯂꯦꯁꯟ ꯊꯝꯅꯔꯝꯕꯒꯤ ꯃꯧꯒ ꯑꯗꯨꯝꯕꯒꯤ ꯀ꯭ꯔꯥꯏꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯦꯕ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯊꯝꯅꯔꯝꯕꯩꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯗꯅ ꯆꯪꯉꯛꯑꯒ ꯅꯝꯖꯥ ꯅꯝꯊꯦꯛꯅꯒꯦ ꯇꯧꯕ ꯑꯗꯨꯝꯕꯒꯤꯁꯨ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯁꯥꯅ ꯌꯥꯔꯒ ꯑꯗꯨꯝ ꯃꯔꯤ ꯂꯩꯅꯈꯤꯕꯗ ꯈꯪꯅꯔꯛꯄꯒꯤ ꯌꯥꯝ ꯆꯥꯎꯅ ꯀ꯭ꯔꯥꯏꯝ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯩ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯩ ꯁꯤꯒꯤ ꯑꯃ ꯃꯊꯪ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯇꯣꯔꯆꯔ ꯇꯧꯕꯗꯒꯤ ꯋꯥ ꯉꯥꯡꯗꯕꯤꯗ ꯀꯣꯆꯤ ꯀꯣꯠꯂꯒ ꯊꯤꯜꯂꯒ ꯁꯨꯃꯥꯏꯅ ꯇꯣꯔꯆꯔ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯏꯆꯦ ꯊꯃꯣꯏ ꯅꯥꯏ ꯁꯤꯁꯤꯅ ꯍꯥꯏ ꯌꯥꯝ ꯐꯖꯩ ꯁꯨꯃꯥꯏꯅꯅꯦ ꯋꯥꯍꯩꯅ ꯆꯤꯛꯄ ꯍꯣꯏ ꯋꯥꯍꯩꯅ ꯆꯤꯛꯄ ꯋꯥ ꯉꯥꯡꯅꯗꯕꯤꯗ ꯑꯩꯈꯣꯏ ꯐꯨꯕ ꯈꯣꯠꯄ ꯅꯠꯇꯕꯤꯗ ꯁꯤ ꯀꯧꯗꯕꯤ ꯉꯥꯡꯗꯕꯤ ꯈꯨꯝꯗꯕꯤ ꯅꯨꯄꯤꯁꯤꯗ ꯋꯥ ꯉꯥꯡꯕꯤꯗꯕꯤ ꯀꯣꯠꯂ ꯉꯥꯡꯕ ꯁꯤꯒꯤꯁꯨ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕ ꯌꯥꯎꯋꯦꯕ ꯁꯨꯝꯕꯩ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯗꯦꯇꯤꯡ ꯁꯤꯁꯇꯦꯝꯁꯦ ꯈꯤꯇꯪ ꯁꯦꯝꯗꯣꯛꯄꯤꯔꯗꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯈꯩꯒꯤ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯒꯤ ꯄꯨꯂꯞ ꯊꯣꯛꯑꯒ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯗꯤ ꯐꯗꯧꯅꯤ ꯃꯊꯟ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯑꯆꯤꯛꯄꯗ ꯀꯩꯗ ꯔꯦꯁꯇꯨꯔꯦꯟꯗ ꯍꯣꯇꯦꯜꯗ ꯎꯅꯕꯩ ꯆꯠꯅꯕꯤꯁꯤ ꯑꯃꯇꯪ ꯁꯦꯝꯗꯣꯛꯄꯤꯔꯗꯤ ꯍꯥꯏꯌꯦꯕ ꯁꯤꯁꯦ ꯁꯦꯝꯗꯣꯛꯄꯤꯌꯣꯕ ꯃꯃꯥ ꯃꯄꯥꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯗꯨ ꯁꯤ ꯑꯗꯨꯃꯥꯏꯅ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯈꯣꯠꯄ ꯂꯨꯞꯅ ꯇꯧꯔꯒ ꯑꯝꯇ ꯉꯝꯃꯔꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯏꯁꯥꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯦꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯣꯠꯄꯒꯤ ꯍꯥꯏꯌꯦ ꯑꯗꯣ ꯅꯨꯄꯤꯅ ꯅꯨꯄꯥ ꯑꯣꯠꯄꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯀꯦꯁ ꯈꯔꯗꯁꯨ ꯂꯤꯕ ꯍꯧꯖꯈ꯭ರೆ ꯑꯗꯨ ꯌꯥꯝ ꯂꯩꯔꯤ ꯀꯦꯁꯇꯤ ꯃꯈꯟ ꯃꯈꯟꯅꯦ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯣꯏꯔꯒ ꯍꯟꯅ ꯌꯦꯡꯗꯕ ꯑꯗꯨꯒ ꯑꯗꯨꯗꯒꯤꯅꯦ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯉꯥꯎꯁꯟꯅꯔꯛꯄ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯈꯟꯅꯔꯛꯄ ꯅꯨꯄꯥꯁꯨ ꯅꯨꯄꯤ ꯀꯣꯏꯕꯗꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯃꯨꯛ ꯀꯣꯏꯈꯠꯂꯛꯄ ꯉꯥꯎꯁꯟꯅꯔꯛꯄ ꯁꯨꯝꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯈꯤꯕ ꯁꯨꯝꯕꯩ ꯊꯧꯗꯣꯛ ꯂꯩꯕ꯭ꯔꯥ ꯍꯪꯉꯛꯑꯦ ꯌꯥꯝ ꯂꯩ ꯑꯗꯨꯝꯕꯗꯒꯤ ꯀꯥꯏꯈꯤꯕ ꯅꯨꯄꯤꯁꯨ ꯉꯥꯎꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯇꯧꯒꯦ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯥꯏꯅ ꯑꯗꯨꯝꯕꯒꯤ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯃꯥꯡꯗꯁꯨ ꯍꯪꯖꯕꯅꯤ ꯏꯆꯦ ꯂꯧꯈꯠꯄꯤꯔꯛꯇꯦꯅꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯀꯩꯅꯣꯁꯦ ꯊꯥꯕꯜ ꯆꯣꯡꯕꯗ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯁꯦ ꯆꯣꯡꯍꯟꯕꯤꯗ꯭ꯔꯗꯤ ꯐꯗꯧꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯒ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗ ꯀꯩꯅꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯅ ꯍꯥꯏꯌꯦ ꯁꯤꯃꯛ ꯑꯩꯈꯣꯏꯅꯅꯦ ꯇꯧꯖꯈ꯭ꯔꯕꯅꯦꯕ ꯁꯤ ꯑꯩꯈꯣꯏꯗ ꯀꯦꯁ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯆꯍꯤ ꯑꯃꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜꯁꯦ ꯂꯣꯏꯈ꯭ꯔꯒꯅꯦ ꯆꯦꯜꯂꯨꯔ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯑꯗꯩ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯊꯥꯕꯜꯗ ꯈꯪꯅꯈꯤꯕꯅꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯈꯤꯕꯅꯦꯅ ꯑꯉꯥꯡ ꯃꯆꯥ ꯀꯦꯔꯒ ꯀ꯭ꯂꯥꯁ 9-10 ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯂꯝ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯔꯒ ꯅꯨꯄꯤꯗꯤ ꯊꯤꯔꯕ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯈꯜꯂ ꯄꯥꯏꯔꯒ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔ ꯈꯪꯅꯔꯒ ꯀꯣꯏꯕꯤꯔꯒꯅꯦ ꯃꯥꯡꯍꯟꯕꯤꯕ ꯁꯤ ꯌꯥꯝ ꯊꯣꯡꯃꯜꯂꯛꯇꯅ ꯑꯩꯈꯣꯏꯅ ꯊꯥꯕꯜꯗ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯌꯥꯎꯕꯤꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯩ ꯅꯤꯁꯥ ꯆꯥꯕꯤꯒꯅꯨ ꯊꯥꯕꯜ ꯆꯣꯡꯕꯗ ꯑꯗꯩ ꯂꯩꯁꯥꯕꯤꯁꯤꯡꯁꯨ ꯃꯔꯨꯝꯗ ꯊꯣꯛꯀꯅꯨ ꯀꯥꯏꯅ ꯑꯗꯩ ꯃꯧꯁꯨ ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯧꯒꯤꯅ ꯃꯧꯒꯤ ꯇꯣꯉꯥꯟꯅ ꯆꯣꯡꯕꯤꯌꯨ ꯂꯩꯁꯥꯕꯤꯃꯛꯇ ꯌꯥꯎꯒꯅꯨ ꯅꯨꯄꯤ ꯊꯤꯕꯁꯨ ꯆꯣꯡꯅꯤꯡꯉꯁꯨ ꯅꯨꯄꯤ ꯊꯤꯕꯒꯤ ꯇꯣꯉꯥꯟꯅ ꯅꯪ ꯂꯩꯀꯥꯏꯗ ꯆꯣꯡꯕꯤꯌꯨ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯄꯥꯏꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯗꯒꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ
yu thagane ma chagi mai no pi kem khandaba ikai bi su khange khangdraba aduga chak thongnaba sieng leitre insang na pi leitre imungi dei isagi kem leitre free thinaba school gi de poyeng chaeng gi imungi na kari bo hojingna kai thongdoi ba horena kai thongdoi ba na su khalle khandraba sugumba nupa jingjigin nupi oruba akhoi je kamaina thongna leina hingba ngamgadage ise na hange yam nungsigre ko sumba nupi je masing thingamdana lei ado thongna leina hingji ado sida aina haibadi yam sangane ba ko ado sigumba gi wari lirakpada ai adum yaujarake akoina sumain khangji sumain tawji habdo aduga aingonda contact oina su tawbiro ai adum aina kaino tawja wakhan chau thokna ba ai dum thongna hapsage ba aduga thongna leina hingba ma mathau ta bra haina khanje aduga sumaina ama kaino je yam nungsibane kamelam khak lai thambio si je hek pa badane magi matek wahai sentence ama khaksina ne hoi koi wahai lesing thokpa loi uhan bangam ba ado aingonda khangaudana ne si ja hingda ina tumam dai da sum pa badane mai kamen jina aina thengnagi ba case mayam ningjangan ba duga aingonda mit tai pi ta gi ba ko yam nusiba mas mai hai ba ise ni sa se jinna ba thabak suning da ba nupi da ot na yaga leiba sigumba nupa jingin nupi jingjina ne karamba matamda thamoi pen na nokadage hai ba mai sentence na sumba nupa jingin nupi jingna kayam yam no wai habji loi utleba karamba matamda thamoi pen na nokadage hai ji loi ra ne ba Praka hatlaga lairabane ba midugi punsi je ado yam lui na ke wangje aina khumbada matik chana masi pakum pi bangamne haba thajade nupa do sirakanda nokani haidori bra sirakanda ngausana dan sa sa dan mondo otna da lai nai dana da lairaba nupa do mapure ba si ba je kapnari mi dana ado magi mapure ba adung ba mapure ba phatra do sirakanda nang nokani haidori bra adagi mu mana ni sa ba pharaga gyan taraga nanga su nom da phajana yum pamina rakanda nokani haidori bra adu oi thoktre ba ni sa sakra ba jina gyan tarak nu pa ji amani khatane ba ayam bana oiraga kola dum nupi je dum waraga dum nupa je amuk narakani yolakani pesa amam puthani nupa du seba amuk tawni taraga dum smai dum mathong khangdana loi gi bana ayam bane ba adu magi pakhum je yam loi karam matam da nokoina nokadage habje aina sigi pakhum mangkak pijarake ko koigi numidang da thoi ba ingraba thaja je thaja je numidang da thoi dana thaja jina ayuk nungdin do ina thogla aba matam do aduda na khoi adugumba nupa singi nupi oiro bana khoi je pen na nokani na ai pakhom je pijage yamaruba mafam ni habidi oja sidai sida khoina sum thamjaning base khoigi masasi kitang mind se divert toba kari toroga isara kitang nungai jei haiba leidai na khoigi ngahaktang TV bu yengasu isai bu tarasu mana kitang habdi mioi ba ise akhoigi wakhan se adum nungai tana lekhagadi nokpa ise kauri banina mind je kitang divert toragadi kitang masada kitang motivate togodra haina khanje adudo hoi aina sida pi bidi am sanga ne ba ko dum bagi matang gi kaino aduda ai dum yaujara ke ba aduga khoi samana samai ama hange nupa je ai gi nupa ipuro bi atopa nupi amaga mari thamnaru re haibje aina kamai khanggadage haibko adu khangbanga moye adu gi kolai to koi nupi da singda thang yan ba mami ta de haibgum bane ba nupa da su kaisu adu gi khudam jangdam lai bonte ba adagi behavior magi manners behavior aduga magi kano se kitang change okpada khara singba nupi singdi adum phaba ngamba jani ja aduga kano ipo ama khakna wahang ama hangbire yam phajai sima ai khoin yam penjai khoi se nupa khoi se ngauningi langningi ado sigi crime diary se thengna rubadagi ngauning ba langning ba loi hangre hai ko yam phajai yam nungai adu makne khoi na pamjai sina aphabadi purakte dana aduga amana khoi gi yam magi kaino se yam phajana ne imung manungi kaino tawba mi nupi oiramgane ba sije ko hanga ije matang khoi isa nupi nupa khaidana ikai ba hangoi ba yade wari je loi shahogadabani hai yam phajai ma hai sadaba yadre education da kale bana nungsinungol oirak tawrakpa matam oire cha jing je khara chawkhale haradine wari je sumain tawi nungsinabada sumain nungsinona cha nupa ju nupi ju loi shahogada kar oiba angang oiri cha angang oiri da gan lai thokpa ya matam natte ba amain le duga amana hoi kamel ani kak sumai hangbire isegi isaje kaya no nupi kaya nupa kaya de maming phajana haibiro hai ko ada sigi matang je aina jam haining eba ko ada sumain tawe
ꯑꯩ ꯏꯆꯥꯁꯦ ꯑꯍꯨꯝꯅꯦꯕꯀꯣ ꯅꯨꯄꯤ ꯑꯅꯤ ꯅꯨꯄꯥ ꯑꯃ ꯅꯨꯄꯥꯅ ꯑꯇꯣꯝꯕꯅꯦꯕ ꯑꯗ ꯑꯩꯅ ꯑꯩ ꯏꯆꯥꯈꯩꯒꯤ ꯃꯃꯤꯡꯁꯦ ꯀꯃꯥꯏꯅ ꯊꯣꯟꯒꯦꯗꯀꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯁꯦ ꯍꯤꯔꯥ ꯀꯧꯋꯦꯅ ꯑꯩ ꯍꯥꯏꯖꯈ꯭ꯔꯦꯗꯅꯀꯣ ꯑꯗ ꯑꯩꯅ ꯑꯩ ꯏꯁꯥꯃꯛꯁꯦ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯨ ꯁꯨꯃꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯩ ꯏꯁꯥꯃꯛꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯋꯨꯃꯦꯟ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯔꯤꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯁꯤꯅ ꯑꯩꯒꯤ ꯇꯧꯈꯥꯏ ꯑꯃꯅꯤ ꯑꯃꯔꯣꯝꯗꯅ ꯑꯩ ꯍꯥꯎꯁ ꯋꯥꯏꯐ ꯑꯃꯁꯨ ꯑꯣꯏꯖꯩꯅꯦꯕ ꯏꯆꯥ ꯑꯍꯨꯝꯒꯤ ꯃꯃꯥ ꯑꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯨꯄꯤ ꯌꯥꯝ ꯊꯤꯈ꯭ꯔꯕ ꯏꯄꯨꯔꯣꯏꯕ ꯑꯃꯒꯤ ꯃꯈꯥꯗꯅꯤ ꯑꯩꯁꯨ ꯂꯩꯖꯔꯤꯁꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯏꯄꯨꯔꯣꯏꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯩ ꯍꯤꯡꯉꯤꯉꯩꯗ ꯃꯣꯏ ꯋꯥꯕ ꯌꯥꯔꯣꯏ ꯑꯩ ꯍꯤꯡꯉꯤꯉꯩꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯅ ꯅꯣꯡꯁꯥꯗꯧꯅ ꯀꯩ ꯑꯃꯣꯝ ꯅꯣꯡꯁꯥ ꯑꯃꯣꯝꯒꯤ ꯁꯛꯂꯣꯟ ꯂꯧꯖꯕ ꯅꯨꯄꯤ ꯑꯃꯈꯛꯅꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡ ꯍꯤꯔꯥ ꯀꯧꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯤ ꯑꯍꯥꯟꯕ ꯏꯃꯤꯠꯇ ꯎꯖꯕꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒ ꯈꯛ ꯂꯩꯔꯝꯕꯗꯒꯤ ꯑꯍꯥꯟꯕ ꯎꯖꯕ ꯏꯆꯥꯅꯨꯄꯤꯁꯤꯅ ꯗꯥꯏꯃꯟ ꯀꯧꯋꯦ ꯑꯗꯨꯒ ꯃꯊꯪ ꯏꯆꯥꯅꯨꯄꯤ ꯌꯥꯏꯃꯁꯤꯅ ꯑꯃꯨꯛ ꯇꯝꯐꯥ ꯃꯅꯤ ꯀꯧꯋꯦ ꯍꯥꯏꯕꯗꯤ ꯇꯝꯐꯥꯒꯤ ꯃꯊꯛꯇ ꯃꯅꯤꯅ ꯊꯤꯟꯕꯒ ꯍꯥꯏꯕꯗꯣ ꯑꯗꯩ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯌꯥꯝ ꯀꯨꯏꯅ ꯄꯣꯛꯑꯔꯣꯏꯗ꯭ꯔꯅ ꯌꯥꯝ ꯊꯋꯥꯏ ꯋꯥꯅ ꯂꯩꯖꯔꯨꯔꯒ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯄꯥꯃꯛꯁꯨ ꯅꯨꯄా ꯑꯃ ꯄꯣꯛꯏꯃꯛꯇꯨꯗ ꯅꯨꯄꯥ ꯌꯥꯝꯗꯦꯅ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯑꯩ ꯏꯆꯥꯃꯛꯇꯁꯨ ꯊꯣꯛꯈꯤꯕ ꯏꯆꯥꯅꯨꯄꯥꯁꯦ ꯄꯣꯛꯇꯗꯅ ꯑꯩꯁꯨ ꯑꯁꯅ ꯑꯩꯁꯦ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯑꯩꯒꯤ ꯅꯨꯄꯥꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯣ ꯏꯁꯣꯔꯁꯦ ꯑꯩꯅ ꯑꯁꯦꯡꯕ ꯅꯤꯡꯖꯕꯃꯛꯇ ꯑꯣꯏꯔꯗꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯗꯅ ꯑꯉꯝꯕ ꯈꯤꯇꯪ ꯍꯣꯠꯅꯖꯕꯃꯛꯇ ꯑꯣꯏꯔꯗꯤ ꯑꯝꯇꯪꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯣꯅ ꯑꯩꯅ ꯍꯦꯛꯇ ꯑꯔꯩꯕ ꯏꯁꯣꯔꯁꯦ ꯈꯨꯔꯝꯖꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯣꯔꯦ ꯏꯁꯣꯔ ꯈꯣꯏꯔꯝꯕꯗ ꯑꯌꯣ ꯈ꯭ꯋꯥꯡꯁꯦ ꯇꯦꯛꯑꯦ ꯀꯥꯏꯅ ꯏꯁꯣꯔ ꯈꯣꯏꯔꯝꯕꯗ ꯁꯤꯗꯣꯔꯦ ꯍꯥꯏꯀꯥꯟꯗꯣ ꯑꯗꯨꯀꯥꯟꯗ ꯏꯆꯥꯅꯨꯄꯥꯁꯦ ꯐꯪꯖꯩꯕ ꯌꯥꯝ ꯇꯥꯡꯅꯀꯣ ꯌꯥꯝꯁꯨ ꯀꯥꯟꯅꯅꯀꯣ ꯑꯗꯨ ꯃꯅꯤ ꯃꯇꯨꯡ ꯀꯧꯋꯦ ꯑꯗꯨꯅ ꯑꯃꯨꯛ ꯑꯗꯨꯒ ꯏꯆꯦꯒꯤ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ ꯍꯥꯏꯌꯦꯕꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯐꯖꯅ ꯑꯩꯁꯨ ꯃꯦꯅꯦꯖ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛ ꯄꯨꯡ 3:30 ꯍꯧꯒꯠꯄ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯝ ꯑꯉꯥꯡ ꯀꯩꯅꯣ ꯑꯣꯏꯔꯤꯉꯩꯗ ꯑꯩ ꯍꯧꯔꯛꯈ꯭ꯔꯦ ꯀ꯭ꯂꯥꯁ 5-6 ꯀꯥꯔꯤꯉꯩꯗ ꯑꯩꯅ ꯐꯤ ꯍꯦꯛ ꯁꯥꯒꯠꯂꯛꯄꯗꯣ ꯑꯗꯨꯋꯥꯏꯗꯩ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯁꯦ ꯄꯨꯡ 3:30 ꯑꯗꯨꯝ ꯃꯤꯀꯞ ꯊꯣꯛꯂꯛꯀꯅꯤ ꯁꯤꯗ ꯑꯗꯨꯝ ꯍꯧꯒꯠꯆꯩ ꯑꯗꯨꯒ ꯑꯩ ꯌꯨꯝꯒꯤ ꯁꯤꯆꯟ ꯁꯦꯡꯖꯜꯂꯒ ꯙꯨꯛ ꯊꯥꯡꯃꯩ ꯀꯠꯂꯝꯃꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯃꯨꯛ ꯌꯥꯏꯔꯤꯄꯣꯛꯇ ꯑꯩ ꯕꯣꯔꯗꯤꯡ ꯇꯧꯕꯅꯤꯅ ꯀꯣꯡꯕꯗ ꯌꯥꯏꯔꯤꯄꯣꯛꯁꯦ ꯑꯩ ꯉꯥꯔꯤꯌꯥꯟ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯍꯥꯏꯊꯔꯦꯗꯅꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯥꯏꯔꯤꯄꯣꯛꯁꯤꯗ ꯑꯩ ꯄꯨꯡ 4:30 ꯌꯧꯔꯒ ꯑꯃꯨꯛ ꯑꯉꯥꯡꯈꯩ ꯃꯌꯥꯝꯁꯦ ꯄꯨꯡ 5ꯗꯩ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯈꯔ ꯑꯃꯅ ꯏꯟꯖꯥꯡꯁꯦ ꯅꯨꯡꯗꯥꯡ ꯂꯣꯏ ꯁꯦꯝꯃꯝꯃꯅꯤꯗꯅ ꯈꯔ ꯑꯃꯅ ꯆꯥꯛꯇꯣ ꯔꯥꯏꯁ ꯀꯨꯀꯔꯗ ꯖꯦꯛ ꯊꯤꯡꯖꯜꯂꯣ ꯑꯗꯩ ꯈꯔ ꯑꯃꯅ ꯏꯟꯖꯥꯡꯗꯣ ꯊꯥꯎ ꯉꯧꯁꯜꯂꯛꯑꯣ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯔꯦꯗꯅ ꯑꯩꯈꯣꯏ ꯀꯨꯛꯁꯨ ꯊꯝꯗꯦꯕ ꯑꯗꯨꯒ ꯕꯣꯔꯗꯤꯡꯅ ꯃꯤ 100-100 ꯂꯩꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ 90 ꯀꯩꯒꯨꯝꯕ ꯈꯛꯇꯅꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛꯁꯦ ꯇꯥꯛꯑꯅꯤꯗꯅ ꯂꯥꯏꯔꯤꯛ ꯇꯥꯛꯅ ꯑꯃꯨꯛ ꯁꯤ ꯐꯥꯗꯣ ꯅꯪꯒꯤꯅ ꯀꯗꯥꯏꯅ ꯇꯤꯛꯁꯦ ꯇꯧꯔꯒ ꯑꯃꯨꯛ ꯂꯥꯏꯔꯤꯛꯁꯦ ꯇꯥꯛꯅ ꯑꯉꯥꯡꯈꯩꯁꯦ ꯁꯦꯟꯅ ꯑꯃꯨꯛ ꯏꯟꯖꯥꯡꯁꯦ ꯑꯃꯨꯛ ꯑꯣꯠꯄ ꯆꯪꯕ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯈꯩꯁꯦ ꯄꯨꯡ 3ꯗ ꯁꯦꯜꯐ ꯂꯣꯏꯔꯒ ꯃꯣꯏꯁꯦ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯆꯥꯕꯩ ꯊꯛꯄꯩ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯊꯣꯡꯕꯤ ꯊꯥꯛꯄꯤꯔꯦꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯌꯨꯝꯗ ꯍꯥꯏꯒꯠꯂꯛꯇꯣꯏꯅꯦ ꯑꯗꯨꯗ ꯑꯩꯒꯤ ꯀꯦꯁꯀꯤ ꯃꯤ ꯎꯅꯕ ꯈꯣꯠꯄꯁꯦ ꯃꯌꯥꯝ ꯂꯥꯛꯑꯝꯃꯅꯦꯕꯀꯣ ꯉꯥꯏꯅꯔꯝꯃꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯣꯐꯤꯁꯇ ꯄꯨꯡ 13:30 ꯑꯃꯨꯛ ꯅꯪꯅꯕ ꯑꯃꯨꯛ ꯊꯣꯛꯇꯣꯏꯕ ꯃꯤ ꯅꯨꯡꯁꯦ ꯎꯅꯔꯝꯃꯒꯀꯣ ꯑꯗꯩ ꯑꯃꯨꯛ ꯀꯦꯁ ꯅꯨꯡ ꯀꯩ ꯇꯧꯒꯗꯕꯁꯦ ꯇꯧꯊꯣꯛꯑꯒ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯡ 4 ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯍꯟꯖꯜꯂꯛꯄ ꯑꯗꯒꯤ ꯑꯩ ꯕꯣꯔꯗꯤꯡꯗ ꯑꯃꯨꯛ ꯍꯥꯏꯊꯕ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9:30 ꯁꯦꯜꯐ ꯁ꯭ꯇꯗꯤ ꯂꯣꯏ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯣꯡꯕ ꯌꯨꯝꯗ ꯍꯥꯏꯒꯠꯂꯛꯄ ꯑꯗꯩ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯋꯤꯛ ꯑꯃ ꯑꯗꯨꯝ ꯂꯦꯛꯊꯣꯛꯑ ꯂꯩꯕꯁꯨ ꯌꯥꯎꯋꯦ 9-10 ꯀꯣꯡꯕ ꯌꯨꯝꯗ ꯑꯃꯨꯛ ꯈꯔ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯩ ꯅꯣꯡꯃꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯣꯡꯃꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯈꯔ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯈꯔ ꯑꯩꯒꯤ ꯂꯩꯁꯥꯔꯤꯉꯩꯗꯩ ꯇꯧꯖꯔꯛꯄ ꯈꯔꯁꯨ ꯑꯗꯨꯝ ꯇꯧꯖꯔꯤꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯕꯦꯡꯛꯇ ꯀꯩꯗ ꯑꯗꯨꯒꯤ ꯑꯃꯨꯛ ꯍꯣꯠꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯨ ꯃꯇꯝꯁꯦ ꯀꯣꯟꯅꯕꯣꯏ ꯀꯣꯟꯅꯗꯕꯣꯏ ꯍꯣꯠꯅꯖꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯉꯥꯡ ꯀ꯭ꯂꯥꯁ 7 ꯐꯥꯎꯗꯤ 3ꯗꯩꯅ 7 ꯐꯥꯎꯗꯤ ꯑꯩꯅ ꯁꯦꯟꯅꯩꯌꯦꯕ ꯑꯗꯨꯒ ꯑꯃꯨꯛ 8, 9, 10ꯗꯤ ꯑꯣꯖꯥ ꯅꯦꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯏꯪꯂꯤꯁ ꯃꯦꯠ ꯁꯤꯁꯦ ꯇꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯦꯟꯅꯕ ꯑꯉꯥꯡꯈꯩꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯦꯗꯥꯝ ꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯩ ꯁꯤꯁꯦ ꯃꯤꯅꯤꯡ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯤ ꯀꯣꯏꯁꯟꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯅ ꯍꯪꯉꯛꯄꯗ ꯑꯩꯁꯦ ꯈꯨꯝꯗ ꯌꯥꯗꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯨ ꯑꯃꯨꯛ ꯄꯥꯏꯌꯦꯕ ꯑꯩꯁꯦ ꯑꯉꯥꯡꯈꯩꯁꯤꯒꯤ ꯁꯕꯖꯦꯛ ꯂꯣꯏꯅꯃꯛꯁꯦ ꯀ꯭ꯂꯥꯁꯁꯤꯗꯩ ꯁꯤ ꯑꯃꯨꯛ ꯄꯥꯊꯣꯛꯑꯒ ꯑꯩꯅ ꯑꯃꯨꯛ ꯁꯤꯗꯤ ꯑꯩꯅ ꯈꯪꯗꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯒꯨꯒꯜꯗ ꯀꯩꯗ ꯑꯗꯩ ꯗꯤꯛꯁꯅꯥꯔꯤꯗ ꯌꯦꯡꯉꯒ ꯑꯗꯨ ꯂꯥꯏꯔꯤꯛꯁꯨ ꯑꯃꯨꯛ ꯄꯥꯔꯤꯕ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯁꯦ ꯌꯥꯝꯅ ꯏꯆꯪ ꯊꯧꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯔꯨꯇꯤꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯏꯠ ꯑꯣꯏꯔꯒ ꯑꯗꯨꯒ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯁꯤꯡꯅꯁꯨ ꯍꯩꯁꯤꯡꯅꯁꯨ ꯁꯤꯖꯤꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯣꯟꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯑꯉꯥꯡ ꯄꯨꯡ 9 ꯐꯥꯎꯗꯤ ꯑꯩ ꯀꯌꯥ ꯐꯣꯟꯁꯦ ꯄꯥꯏꯈꯠꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯂꯥꯛꯑꯝꯕꯁꯤꯡꯁꯦ ꯑꯩꯅ ꯑꯃꯨꯛ ꯀꯣꯜ ꯕꯦꯛ ꯂꯣꯏ ꯇꯧꯋꯦ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅ ꯂꯥꯎ ꯊꯥꯔꯒ ꯋꯥꯔꯤ ꯁꯥꯅ ꯊꯕꯛ ꯇꯧꯕꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯑꯩ ꯍꯩꯅꯈ꯭ꯔꯦ ꯅꯣꯡꯃꯗ ꯑꯗꯨꯝ ꯃꯤ 10 ꯑꯗꯨꯝ ꯐꯣꯟꯁꯦ ꯇꯧꯔꯛꯑꯦꯕ ꯑꯗꯩ ꯎꯅꯕ ꯂꯥꯛꯄꯁꯤꯅ ꯃꯤ 5-6 ꯀꯦꯁꯀꯤ ꯑꯔꯨꯕ ꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦ
adagi mu ai ipure bagi seba adai isajingi dai boarding gi sumba mayam je aiju adum honai ba adu phare hujikti aina ju comment yam phajajana pirakpa khara je adum ai laukhatning ba aduga khoi thang jangai da ware dagi de ani ra hapkat piro hum lo hapkat piro haiba mayam dai journey class 5 6 dai pare e se ana haiba mayam dai ai de anouba changak pane handa kak thengna da ngai ri sigi kaino je crime diary se yam nungai na anouba changak pa subscriber jing si mayam je ai khoi yam thaga se yam nungai je adu phare hujikti ai kaino wari je ke sing je ai haujara ge ko thambio ahan bagi wari je sumai tau bane aina di ta seng na dine profession ja ipanning da bane ba ko adur ga ju asukki matik nursing da ne manung da sa iba kaino mayam je aina khangan ning bagi sigi profession je ipalla abane ba ko koigi mabani se amana doctor ni doctor je moi je private hospital amadani ko amana nurse ni aduga kaino si margin nurse maji yam pam je ma nurse oi ba je angang oi ngai dagi hauna ma si yam pam jai mana nurse oi bje ma de dum hai ai din nurse oi ni hayeng sa ga nurse oi ni jam hai ba dai nurse ki dress moi gi angau bu suit set pa ko yam pam ja ba mana ko adai da moi ma pa oi je moi je khoi hotel am pham ma ga khoi paisa di mam pai da ga su khoi hing bagi paisa di nong gi jom jom tho ga saning ba da sa ba thakning ba tha ga imung jam nungai na mai lei ba ada ma sa nu pi si ma pa jin su ma sa nu pi jing khak pok pa nu pa ang khak pok pa mai na ma sa ani je soi ba ya de ko isa mo khatani ko nu pi jin pa jona mai na ma pa jina yang wana hot na jarak pa da ma sa nu pi je ma ji lai su kitang son ja ba ada ma pa jina di doctor tam ba ta sek na pam ba ne ba ada ma sa nu pi ji lai su kitang son ba da ai doctor mak ting ngam moi na ma na ju dum na se pam je ina dum hai ba amai tor ga moi ju yolak pa ma sa ni adai som da ju nu pa ji khoi gi imung manung ji moi ju yam ling na moi sa gai na tai lai ba kai no ji mai mayum ma kai ji building lai na ga ma ga wangang na da bi pra kai nom da lai ba group ni moi gi na mo du ga moi je mama pa ji thabak chau chong do ba ngak ta ni moi gi kaleksing kai mam ji loi ba mai tong na ba ma pa gi maru ma pa jing oi ro moi mari mata da gi sa gai na tai ju mai na moi gi na mai lai ba oi ba ada nu pim sa je khoi gi ne ma je mi pik tak tor ga yam kan zu wang de yam kan zu nem de aduga akoi mayang tak tor ga nurse ki khoi ngor ga yam nu si ba mamai do adu oi ba ma je sa ga na laga uniform aduga ma na di hale kano je hospital je nurse oi na pu je ma di hale ba aduga mai na ma je mana pam ja ba thabak si taure ga na pen thok jaraga anaba kai seba nung ba taw jaraga de ma pa da adu ya na bam smile la ingo adu tawi no mai wari ga ji jaraga ma pa jina ayuk ki mo mai duty matam nang na ba thilak pa amung duty lor amung lau ja ba taw dan night ka ta ba ga je kaino ayuk mam ngai da ga ta ba ga se thin da na ko ta na admai na ma pa jina jum kala da soi da ge na hona jaraga am section ja ba ko mai oi adu ga koi ge khangau da na doctor amakha moi ji da pure eba ko ada doctor no pas yam ing ba yam tappa wa ji kan na ba ngam jada ba no pa or ju jop jop ngang thok pa do adu ngam da ba adu ko moi gi doctor ma na ba myam loina ba ji da dum mingam da ba ma na khram mingam da ba do amai na oi ba da ma ji na thak law na khoi gin na se u ba da ma ji nu si gare pam gare ba ko adai ma na pang gi ba ji da gi di ma ji dum ma moi je ana ba ron chat min na ba ji patient adu moi pulap chat min na ba ji da ma yeng ja ba adagi di mana na sina koi gi tholak pa kholak pa ga je mana ngai ja ba amai sum tor ga mama na bi ga ji da gi ta ga hai re khole adai ma koi mi ji nu sina ba je mi jeng se ta sana ga ne ba nu sina ba ni je khongdok na dra ga ju adan mana ju khange mana ai ji nu si ya ju wa ding ang na da ba pe ti han ba nong mo gi han ba u bor se pe mo mo nok na ba adai nurse koi ma pa na lo la sa khib je mana ju no om ba adai gi doctor je mai ma pa na moi gi na card lo la ha nurse ki na dak ga im sa da ni ko ada ma pa jina card ga dum lo lak pa je adum nu pi jina ju nu pa ja khar ju no ho ba ma sum lak pa ne ba ban je adu ga koi gi ma jin phong do re ma jin nu si kho len phong do pa ji da kaino mama na bi ga jina ju siam phai ma di ma sak siam pha je si doctor nu pa je du ga yam ju tap chai ing je si ya ro kho lo na de ma ju ya re ko dai di moi ni je
ꯑꯗꯨꯝ ꯃꯣꯏꯁꯦ ꯒ꯭ꯔꯨꯞ ꯑꯗꯨꯃꯥꯏꯅ ꯗ꯭ꯌꯨꯇꯤ ꯇꯥꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯉꯥꯏꯅꯗꯅ ꯗ꯭ꯌꯨꯇꯤ ꯂꯣꯏꯕ ꯃꯇꯝ ꯃꯄꯥꯟꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯅ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯇꯤꯐꯤꯟꯒ ꯄꯣꯔꯛꯑ ꯆꯥꯃꯤꯟꯅꯗꯅ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯀꯦꯟꯇꯤꯟꯗꯒ ꯆꯪꯉꯒ ꯀꯩ ꯃꯣꯏꯒꯤ ꯔꯦꯁ ꯇꯥꯏꯃꯤꯡꯗ ꯆꯥꯃꯤꯟꯅꯗꯅ ꯑꯗꯨꯝ ꯑꯋꯥ ꯑꯅꯥꯁꯦ ꯁꯦꯌꯥꯔ ꯇꯧꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯩ ꯌꯨꯝ ꯍꯦꯛ ꯌꯧꯈꯤꯕꯒꯁꯨ ꯐꯣꯟꯁꯦ ꯍꯦꯛꯇ ꯇꯧꯅꯕ ꯃꯦꯁꯦꯖ ꯊꯥꯅꯕ ꯑꯍꯜ ꯂꯃꯟ ꯂꯩ ꯐꯣꯟ ꯇꯧꯅꯕ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯑꯗꯩ ꯑꯁ ꯋꯥꯔꯦꯒ ꯍꯥꯏꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅꯒ ꯋꯥꯔꯤ ꯁꯥꯗꯣꯏ ꯇꯧꯕꯁꯦ ꯑꯁ ꯑꯩ ꯌꯥꯝ ꯋꯥꯔꯦꯒ ꯍꯥꯏꯔꯒ ꯀꯥꯁꯦ ꯇꯛꯀ ꯊꯣꯡꯒ ꯂꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯗꯣꯏꯒꯤꯀꯣ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯣꯏꯁꯦ ꯂꯩꯔꯛꯏꯗꯣ ꯄꯦꯟꯗꯗꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯗꯅ ꯑꯍꯤꯡ ꯊꯦꯡꯉꯐꯧꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯑꯁ ꯑꯩꯗꯤ ꯍꯣꯔꯦꯟꯗꯤ ꯍꯌꯦꯡꯗꯤ ꯀꯩꯅꯣ ꯇꯥꯕꯒꯤ ꯃꯣꯔꯅꯤꯡ ꯉꯟꯇꯥ ꯑꯉꯟꯕ ꯇꯥꯕꯩ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤ ꯇꯨꯝꯃꯁꯤ ꯍꯣꯏ ꯇꯨꯝꯃꯁꯤ ꯍꯥꯏꯔꯒ ꯇꯨꯝꯅꯕꯗꯤ ꯉꯝꯗꯕ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯝꯅꯔꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯔꯛꯄ ꯇꯨꯝꯕ ꯌꯥꯗꯦꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯥꯛꯑꯦꯕ ꯃꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯀꯤ ꯅꯔꯁ ꯅꯨꯄꯤꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯥꯁꯤꯅ ꯅꯔꯁ ꯅꯨꯄꯤꯁꯦ ꯎꯈꯤꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗꯒꯤ ꯎꯈꯤꯕꯗꯒꯤ ꯃꯁꯛꯁꯦ ꯐꯖꯕꯅꯤꯅ ꯑꯩꯈꯣꯏ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯪꯉ ꯈꯣꯠꯂꯒ ꯅꯨꯄꯤꯁꯦ ꯉꯥꯏꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤꯈꯩꯗꯒ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯂꯧꯕꯤꯔꯛꯎ ꯈꯣꯠꯂꯣ ꯀꯥꯟꯅ ꯑꯗꯩ ꯑꯆꯥꯄꯣꯠꯀꯁꯦ ꯄꯤꯁꯜꯂꯛꯄ ꯑꯗꯩ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯇꯤꯟꯅ ꯁꯜꯂꯛꯄ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯇꯧꯕꯀꯣ ꯑꯗꯩ ꯗꯣꯛꯇꯔ ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯅꯪ ꯀꯥꯏꯅ ꯃꯤꯅ ꯍꯥꯏꯔꯛꯄ ꯑꯩꯅꯔꯣ ꯑꯩ ꯌꯥꯗꯦ ꯀꯩꯅꯣꯅ ꯑꯁ ꯑꯗꯨꯗꯨꯅ ꯁꯥꯎꯅꯗꯅ ꯅꯣꯡꯃꯁꯦ ꯃꯕꯥꯅꯤꯁꯦ ꯃꯔꯩ ꯇꯧꯅꯩ ꯑꯗꯣ ꯃꯥꯅ ꯁꯨꯝ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯈꯣꯠꯀꯤꯅꯣ ꯃꯥ ꯂꯥꯛꯆꯕꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯇꯧꯅꯕ ꯑꯗ ꯅꯣꯡꯃꯗꯤ ꯃꯕꯥꯅꯤꯁꯦ ꯑꯗꯨꯒꯤ ꯁꯨꯝ ꯃꯥꯁꯦ ꯈꯝꯕꯜꯂꯒ ꯁꯨꯝ ꯁꯥꯎꯅꯤꯡꯕ ꯅꯨꯄꯥꯁꯤꯅꯀꯣ ꯑꯗꯨꯒ ꯃꯥꯁꯤꯅ ꯆꯦꯜꯂꯅꯤ ꯏꯕꯥꯅꯤ ꯉꯁꯤꯗꯤ ꯆꯦꯜꯂꯗꯝꯅꯤꯅ ꯀꯩꯅꯣ ꯍꯦꯛ ꯉꯥꯏꯈꯣ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤ ꯈꯣꯠꯁꯤ ꯌꯥꯔꯣꯏ ꯆꯦꯜꯂꯗꯝꯅꯤ ꯅꯪ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯆꯦꯜꯂꯒ ꯂꯩꯅꯔꯁꯤ ꯏꯕꯥꯅꯤ ꯆꯍꯤ 2 ꯑꯣꯏꯔꯁꯨ ꯆꯦꯜꯂꯒ ꯉꯥꯏꯅꯔꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯌꯨꯝꯗ ꯅꯨꯄꯤ ꯄꯨꯁꯟꯕ ꯃꯇꯝꯗ ꯀꯩꯁꯨ ꯏꯃꯥ ꯍꯣꯏꯅ ꯍꯔꯥꯎꯔꯣꯏ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯁꯨ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯦ ꯆꯦꯜꯂꯁꯤꯒ ꯍꯥꯏꯔꯒ ꯆꯦꯜꯂꯦ ꯃꯕꯥꯅꯤꯁꯦꯀꯣ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯅꯔꯁꯇꯩ ꯗꯣꯛꯇꯔꯗꯩ ꯄꯦꯁꯦꯟꯐꯧ ꯍꯦꯛ ꯃꯇꯝꯒꯤ ꯄꯦꯁꯦꯟꯐꯧ ꯈꯪꯉꯦ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯈꯪꯅꯔꯒ ꯂꯥꯛꯏꯅꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯀꯩꯀꯥ ꯂꯣꯏ ꯈꯪꯉꯤꯅꯤꯀꯣ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯗꯣꯛꯇꯔ ꯑꯃ ꯀꯣꯏꯅꯩꯌꯦꯅ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯗꯣꯛꯇꯔ ꯑꯃꯗ ꯃꯣꯏꯅꯤ ꯆꯍꯤ 2 ꯁꯨꯔꯦ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅ ꯃꯣꯏꯐꯧ ꯌꯥꯎꯅ ꯂꯣꯏꯅꯃꯛ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤꯗꯤ ꯅꯨꯄꯥꯁꯤꯅ ꯑꯝꯇ ꯈꯪꯍꯟꯗꯦꯕ ꯑꯗꯩ ꯃꯃꯥ ꯃꯄꯥꯁꯦ ꯈꯤꯇꯪ ꯖꯥꯠ ꯊꯤꯕ ꯋꯥꯁꯦ ꯀꯌꯥ ꯉꯥꯡꯗꯕ ꯑꯗꯨꯝꯕ ꯑꯣꯏꯕꯩ ꯃꯥꯅ ꯈꯪꯍꯟꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯩ ꯑꯝꯇ ꯈꯪꯍꯟꯗꯕꯤꯗꯣ ꯑꯗꯨ ꯑꯣꯏꯕ ꯅꯨꯄꯥꯁꯤꯒꯤꯗꯤ ꯑꯗꯨꯒ ꯆꯦꯜꯂꯦ ꯃꯕꯥꯅꯤꯁꯦ ꯆꯦꯜꯂꯒꯗꯤ ꯄꯨꯡꯉꯛꯉꯛꯑꯦꯀꯣ ꯆꯦꯜꯂꯒ ꯇꯧꯔꯛꯏꯕ ꯃꯑꯣꯡꯁꯦ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤꯕ ꯃꯕꯥꯅꯤꯒꯤ ꯂꯥꯛꯑꯝꯃꯤꯕ ꯀꯩꯅꯣꯁꯤꯒꯗꯤ ꯄꯨꯡꯉꯛꯉꯛꯑꯦꯕ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯆꯦꯟꯕꯁꯤꯗꯅꯦ ꯃꯃꯥꯟꯅꯕꯗ ꯊꯩꯔꯦ ꯅꯨꯄꯥꯁꯦ ꯑꯗꯨꯕꯨ ꯐꯣꯟ ꯇꯧ ꯉꯝꯗꯗꯅꯅꯦ ꯇꯧꯔꯦꯕ ꯐꯣꯟ ꯇꯧ ꯉꯝꯗꯗꯅ ꯃꯥꯁꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯈꯩꯅ ꯑꯣꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯌꯨꯛ ꯈꯔ ꯊꯦꯡꯅ ꯂꯧꯕ ꯂꯥꯛꯑꯦ ꯃꯥ ꯂꯧꯕ ꯂꯥꯛꯄꯁꯦꯀꯣ ꯂꯧꯕ ꯂꯥꯛꯄꯁꯤꯗꯁꯨ ꯃꯅꯦꯝꯕꯣꯛ ꯌꯥꯎꯔꯛꯇꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯃꯌꯨꯝꯗ ꯄꯨꯁꯟꯗꯦꯕ ꯃꯣꯏꯒꯤ ꯊꯪꯅꯕ ꯑꯝꯗ ꯊꯝꯃꯦꯕꯀꯣ ꯃꯈꯨꯔꯥ ꯑꯝꯗ ꯊꯝꯃꯤ ꯑꯗꯨꯒ ꯂꯥꯏꯟꯗꯍꯨ ꯈꯨꯔꯝꯅꯍꯜꯂꯤꯗꯅ ꯑꯗꯨꯁꯨ ꯈꯨꯔꯝꯍꯟꯗꯦ ꯑꯗꯩ ꯍꯦꯛ ꯆꯦꯟꯕꯒꯤ ꯅꯨꯡꯗꯥꯡ ꯃꯕꯥꯅꯤ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯕꯗꯣ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯎꯗ꯭ꯔꯦꯕ ꯃꯁꯛ ꯑꯗꯩ ꯑꯃꯨꯛ ꯊꯤꯜꯂꯝꯗꯥꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯁꯥꯕꯤ 1ꯔ 2ꯔ ꯑꯗꯨꯃꯥꯏꯅꯈꯛ ꯃꯥꯏ ꯃꯅꯥꯛꯇ ꯂꯤꯐꯦꯠ ꯆꯪꯉꯛꯏ ꯍꯥꯏ ꯀꯅꯥꯝꯁꯨ ꯆꯪꯉꯛꯇꯕ ꯃꯧ ꯑꯃ ꯆꯦꯜꯂꯦꯟ ꯌꯦꯡꯕ ꯂꯥꯛꯄ ꯑꯗꯩ ꯅꯪ ꯐꯤꯔꯣꯟ ꯀꯩ ꯃꯆꯨ ꯄꯥꯝꯕ ꯊꯤꯟꯕ ꯑꯆꯥꯄꯣꯠ ꯀꯃꯥꯏꯅ ꯅꯣꯏ ꯃꯤ ꯀꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯏꯅ ꯂꯩꯗꯅ ꯑꯗꯩ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯄꯅꯦ ꯍꯥꯏꯕꯩ ꯍꯔꯥꯎꯕ ꯃꯃꯥ ꯃꯄꯥꯅ ꯇꯔꯥꯝ ꯑꯣꯛꯄ ꯉꯥ ꯆꯥꯛ ꯊꯣꯡꯗꯅ ꯃꯔꯤ ꯃꯇꯥ ꯂꯥꯛꯇꯅ ꯆꯥꯕ ꯀꯩꯝ ꯇꯧꯗ꯭ꯔꯦꯕ ꯑꯗꯨꯝꯕꯁꯦ ꯀꯩꯅꯣꯅꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯩ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯆꯦꯆꯦ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯔꯒ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒ ꯆꯥꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯃꯅꯦꯝꯕꯣꯛꯁꯦ ꯃꯥꯅ ꯃꯁꯛꯁꯦ ꯁꯨꯡꯎ ꯎꯔꯛꯇ꯭ꯔꯦꯕ ꯑꯗꯨꯒ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯗꯣꯏꯕꯁꯦ ꯑꯗꯩꯗꯤ ꯊꯤꯟꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯅꯨꯄꯤ ꯑꯃꯅꯤ ꯆꯪꯉꯒ ꯅꯪ ꯁꯤ ꯍꯣꯡꯗꯣꯛꯑ ꯆꯠꯂꯁꯤ ꯈꯣꯠꯂꯁꯤ ꯍꯥꯏꯌꯦꯕꯀꯣ ꯀꯩꯅꯣ ꯑꯩ ꯃꯣꯏ ꯏꯃꯨꯡꯗꯁꯨ ꯆꯪꯗꯦ ꯃꯣꯏ ꯃꯥꯁꯨ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯒ ꯃꯣꯏ ꯂꯥꯏꯟꯗꯍꯧꯁꯨ ꯑꯩ ꯈꯨꯔꯝꯗ꯭ꯔꯤ ꯑꯗꯨꯒ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯊꯤꯜꯂꯝꯗꯥꯏꯗ ꯅꯨꯄꯥꯒ ꯎꯅꯗꯥꯏꯅꯦ ꯑꯗꯣ ꯑꯩ ꯃꯉꯣꯟꯗ ꯈꯨꯔꯝꯅꯤꯡꯉꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯅꯤꯡꯉꯦ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯃꯣꯏ ꯏꯃꯥꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯉꯔꯥꯡ ꯄꯨꯈꯠꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯣꯏꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯃꯦ ꯁꯤꯅꯦꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯈꯤꯕꯀꯣ ꯑꯗꯣ ꯃꯥ ꯃꯌꯨꯝꯗꯗꯤ ꯑꯁꯣꯝꯗ ꯗꯣꯛꯇꯔ ꯅꯨꯄꯥꯗ ꯆꯦꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯏꯆꯥ ꯏꯁꯨꯅ ꯑꯐꯕꯗ ꯃꯌꯨꯝ ꯄꯥꯟꯕꯁꯤꯗꯤ ꯃꯥꯏ ꯄꯥꯛꯅꯔꯤꯃꯤꯗꯅ ꯅꯨꯄꯤ ꯄꯣꯛꯄꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯁꯣꯝꯒꯤꯗꯤ ꯄꯨꯂꯥꯡꯗꯅ ꯈꯣꯠꯇꯅ ꯂꯩꯔꯝꯃꯦ ꯑꯗꯩ ꯁꯣꯝꯗ ꯃꯣꯏꯅ ꯄꯣꯔꯛꯏꯕ ꯑꯆꯥ ꯑꯊꯛꯇꯨꯒ ꯁꯣꯝꯗ ꯂꯩꯔꯝꯕ ꯃꯤꯒꯁꯨ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯏꯀꯥꯏꯖꯗꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯈꯣꯠꯂꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕ ꯃꯥꯁꯦ ꯃꯥꯒꯤ ꯏꯖꯠ ꯁꯣꯛꯆꯕꯅꯤꯅ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯊꯤꯟꯕ ꯈꯣꯠꯄ ꯃꯤꯁꯦ ꯍꯟꯅꯈ꯭ꯔꯀꯥꯟꯗ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯋꯦꯕ ꯑꯣꯞ ꯂꯩꯔꯦꯕ ꯅꯝꯕꯔꯁꯦꯀꯣ ꯀꯩꯅꯣ ꯃꯥꯅ ꯑꯣꯞ ꯂꯩꯔꯤꯁꯤꯕꯣꯅ ꯃꯥꯁꯦ ꯈꯜꯂꯦ ꯅꯨꯃꯤꯠꯁꯦ ꯇꯧꯋꯤ ꯑꯣꯞ ꯂꯩ ꯅꯣꯡꯉꯥꯜꯂꯒꯁꯨ ꯇꯧꯋꯤ ꯑꯣꯞ ꯂꯩ ꯑꯗꯩꯗꯤ ꯃꯣꯏꯅ ꯆꯦꯜꯂꯝꯅꯤꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯂꯩꯔꯒ ꯂꯨꯍꯣꯡꯕ ꯂꯦꯞꯅꯁꯦꯅ ꯂꯥꯛꯑꯣꯅ ꯅꯨꯃꯤꯠ ꯍꯥꯏꯈꯤꯕꯀꯣ
ꯑꯗꯨꯁꯨ ꯂꯥꯛꯇ꯭ꯔꯦꯕ ꯃꯣꯏ ꯁꯣꯝꯗꯗꯤ ꯉꯥꯏꯅꯗꯅ ꯂꯩꯔꯦꯗꯅ ꯀꯩꯅꯣꯅꯦ ꯃꯣꯏꯁꯨ ꯄꯨꯡ 9 ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯂꯃꯟ ꯐꯝꯃꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯃꯣꯏ ꯐꯣꯟ ꯅꯝꯕꯔ ꯃꯄꯥꯒꯤꯗꯣ ꯑꯝꯇ ꯈꯤꯡꯖꯤꯜꯂꯣꯅ ꯈꯤꯡꯕꯁꯤꯗꯅꯦ ꯐꯣꯟꯁꯦ ꯑꯗꯨꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕ ꯀꯩꯅꯣ ꯃꯣꯏꯁꯤꯗꯤꯅ ꯃꯣꯏ ꯉꯍꯥꯟ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯋꯦ ꯍꯥꯏꯕꯗꯨꯒꯤ ꯇꯧꯔꯤ ꯖꯥꯠꯂꯥ ꯈꯔ ꯂꯨꯁꯟꯅꯒ꯭ꯔ ꯖꯥꯠꯂꯥ ꯑꯗꯨ ꯃꯔꯣꯜ ꯑꯃꯇꯪꯗꯤ ꯍꯥꯏꯗꯣꯔꯛꯐꯝꯗꯤ ꯊꯣꯛꯏꯅ ꯑꯍꯜ ꯂꯃꯟ ꯐꯝꯃꯤꯃꯤ ꯑꯩꯈꯣꯏꯁꯨ ꯁꯥꯒꯩ ꯄꯥꯜꯂꯤꯃꯤ ꯁꯨꯝ ꯈꯟꯅꯩꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏ ꯂꯥꯛꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯗ ꯍꯥꯏꯗꯣꯛꯄ ꯂꯥꯛꯃꯤꯟꯅꯕ ꯃꯣꯏ ꯃꯈꯨꯔꯥꯁꯤꯡ ꯊꯣꯛꯄ ꯑꯃꯒꯤꯁꯨ ꯃꯣꯏ ꯁꯨꯝ ꯂꯨꯍꯣꯡꯕꯩ ꯀꯩꯒꯤ ꯇꯧꯅꯁꯨ ꯄꯥꯎ ꯐꯥꯎꯅꯖꯦ ꯅꯝꯕꯔ ꯂꯧꯅꯧꯕꯁꯤꯗ ꯇꯧꯕꯗꯅꯦ ꯃꯈꯨꯔꯥꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯇꯞꯅ ꯂꯥꯛꯆꯔꯒꯦ ꯁꯣꯝꯗ ꯑꯅꯥ ꯑꯌꯦꯛꯇꯣ ꯈꯤꯇꯪ ꯀꯟꯅꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ ꯑꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯝꯈ꯭ꯔꯦꯕ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤꯅ ꯃꯣꯏꯁꯨ ꯂꯩ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯦꯕꯀꯣ ꯑꯗꯨ ꯆꯠꯄꯁꯤꯗꯁꯨꯅꯦ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯊꯕꯛ ꯇꯣꯛꯑꯒꯦꯅ ꯃꯥꯒꯤ ꯆꯦ ꯄꯤꯁꯜ ꯂꯩꯔꯝꯃꯦꯕ ꯃꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯁꯦ ꯇꯣꯛꯈ꯭ꯔꯦꯕ ꯐꯣꯟꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯩ ꯄꯨꯡꯉꯛꯑꯦꯀꯣ ꯃꯥꯁꯨ ꯑꯗꯩꯗꯤ ꯁꯨꯝ ꯃꯣꯏꯁꯦ ꯁꯨꯝ ꯂꯩꯅꯩ ꯃꯥꯅꯁꯨ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯣꯛꯄꯁꯨ ꯏꯀꯥꯏꯕ ꯁꯨꯝ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯃꯃꯥ ꯃꯄꯥꯁꯤꯅꯁꯨ ꯈꯔ ꯂꯩꯔꯒ ꯃꯔꯥꯏ ꯃꯣꯏꯁꯨ ꯍꯥꯏꯖꯔꯛꯑꯖꯅꯤꯗꯅ ꯁꯨꯝ ꯂꯩꯊꯣꯛꯄ ꯑꯗꯩ ꯊꯥꯗꯤ ꯁꯨꯃꯥꯏꯅ 2, 3 ꯁꯨꯝ ꯍꯧꯈ꯭ꯔꯦꯀꯣ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥ ꯀꯩꯅꯣꯁꯤꯁꯨ ꯐꯣꯟꯁꯦ ꯑꯗꯨꯝ ꯁꯨꯡꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤ ꯃꯄꯥꯟꯂꯣꯝꯗ ꯗꯣꯛꯇꯔ ꯑꯣꯏꯅ ꯄꯨꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯄꯥꯎꯁꯦ ꯇꯥꯔꯛꯑꯦꯀꯣ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯁꯨꯝ ꯅꯥꯔꯛꯑꯦ ꯋꯥꯈꯜꯅ ꯆꯥꯗ꯭ꯔꯦ ꯊꯛꯇ꯭ꯔꯦ ꯑꯗꯩ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯅꯤꯡꯕꯨꯡ ꯃꯣꯏ ꯄꯥꯝꯗꯦ ꯍꯥꯏ ꯅꯔꯁꯇꯤ ꯄꯥꯝꯗꯦ ꯍꯥꯏ ꯃꯥꯗꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃꯒ ꯃꯣꯏ ꯑꯍꯜ ꯂꯃꯟꯅ ꯈꯪꯅꯍꯟꯈ꯭ꯔꯦꯌꯦ ꯗꯣꯛꯇꯔ ꯅꯨꯄꯤꯗꯣ ꯑꯣꯏꯅ ꯂꯧꯅꯦꯌꯦ ꯃꯥꯏ ꯋꯥ ꯂꯣꯏꯁꯟꯅꯔꯒ ꯑꯗꯨꯅ ꯃꯥ ꯄꯥꯝꯗꯦ ꯍꯥꯏ ꯑꯗꯨꯅ ꯁꯨꯝ ꯅꯤꯡꯕꯨꯡ ꯁꯨꯝ ꯉꯥꯡꯅꯔꯛꯑꯦꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯥꯁꯦ ꯏꯀꯥꯏꯔꯦꯕ ꯅꯨꯄꯤꯁꯦꯀꯣ ꯏꯀꯥꯏꯔꯦ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯁꯦ ꯀꯞꯇꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯅꯪ ꯀꯩꯗꯧꯔꯦꯅ ꯃꯃꯥ ꯃꯄꯥꯅ ꯍꯪꯉꯦꯕ ꯅꯨꯄꯥꯁꯤꯒ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯑꯗꯨꯀꯥꯟꯗꯗꯤ ꯅꯨꯄꯤꯁꯤꯅ ꯋꯥꯔꯤꯁꯦ ꯂꯣꯏ ꯂꯤꯊꯣꯔꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯦ ꯑꯗ ꯅꯨꯄꯤꯁꯤꯁꯨ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯔꯣꯏ ꯃꯥ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯣꯏ ꯏꯃꯨꯡꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩ ꯄꯨꯡꯉꯛꯏ ꯑꯗꯨꯅ ꯆꯞ ꯆꯥꯕꯤ ꯑꯃ ꯑꯩ ꯈꯪꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯩ ꯇꯣꯛꯑꯒꯦ ꯑꯩ ꯁꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯩ ꯏꯀꯥꯏꯔꯦ ꯀꯥꯕ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯤꯈꯩꯅ ꯂꯣꯏꯅꯃꯛ ꯑꯩꯁꯨ ꯎꯕꯗ ꯁꯤꯕꯣꯟ ꯅꯤꯡꯕꯨ ꯅꯔꯁ ꯃꯁꯦꯟ ꯑꯗꯩ ꯑꯩꯈꯣꯏ ꯄꯨꯃꯤꯟꯅꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯅ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯤꯔꯦꯅ ꯁꯨꯝ ꯉꯥꯡꯅꯕ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯧꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯃꯥꯁꯦ ꯀꯞꯄꯦ ꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯁꯦ ꯆꯠꯂꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯀꯩꯗꯧꯔꯦ ꯄꯥꯎꯁꯤ ꯊꯥꯔꯦꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯅꯣꯏ ꯂꯥꯛꯑꯣ ꯐꯣꯟꯁꯨ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯕꯅꯤꯅ ꯃꯣꯏ ꯃꯤ ꯊꯥꯔꯦꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯣ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯊꯣꯛꯑꯁꯤ ꯂꯨꯍꯣꯡꯕꯩ ꯈꯣꯡꯗꯣꯡꯕꯩꯅ ꯍꯥꯏꯕꯁꯤꯗ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯇꯞꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨm ꯍꯥꯏꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯤ ꯊꯥꯕ ꯌꯩꯊꯣꯛ ꯁꯨꯝ ꯂꯩꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯊꯥ 6 ꯐꯥꯖꯤꯜꯂꯛꯑꯦꯕꯀꯣ ꯁꯣꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯄꯨꯕ ꯇꯣꯛꯑꯦ ꯏꯀꯥꯏꯔꯦ ꯃꯄꯥꯟ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯅꯥꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯃꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯄꯥꯎ ꯍꯥꯏꯔꯒ ꯃꯣꯏꯁꯦ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯤꯌꯦ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯛꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤ ꯋꯥ ꯉꯥꯡꯗꯦ ꯅꯨꯄꯥꯁꯨ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯒ ꯁꯨꯝ ꯃꯣꯠꯁꯦ ꯆꯥꯅꯔꯛꯇꯕꯩꯅꯤ ꯑꯗꯩ ꯑꯗꯨ ꯂꯩꯊꯣꯛꯑꯒ ꯃꯣꯏꯁꯦ ꯉꯥꯡꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯦꯕ ꯅꯨꯄꯤꯒꯤ ꯃꯄꯥꯁꯤꯅ ꯅꯣꯏꯒꯤꯁꯨ ꯅꯣꯏꯅ ꯅꯆꯥ ꯗꯣꯛꯇꯔꯅꯦꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤ ꯅꯔꯁꯅꯦꯅ ꯅꯣꯏꯅ ꯄꯥꯝꯗ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯣ ꯅꯣꯏꯁꯨ ꯅꯣꯏ ꯅꯆꯥ ꯗꯥꯛꯇꯔꯅꯦꯅ ꯅꯣꯏꯅ ꯃꯃꯜ ꯂꯩꯅ ꯈꯟꯖꯩꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯃꯃꯜ ꯂꯩꯅ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯪꯅꯦꯅ ꯁꯨꯃꯥꯏꯅ ꯌꯦꯡꯖꯩꯅꯤ ꯏꯆꯥꯁꯦ ꯅꯣꯏꯒꯤ ꯅꯆꯥ ꯁꯣꯏꯕ ꯌꯥꯗꯦꯅ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯆꯥ ꯁꯣꯏꯕ ꯌꯥꯗꯦ ꯀꯩꯁꯨ ꯄꯥꯝꯗꯦ ꯅꯣꯏꯗ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯍꯦꯛꯇ ꯏꯆꯥꯁꯦ ꯆꯦꯜꯂꯝꯅꯤ ꯂꯧꯒꯗꯕꯅꯦꯅ ꯄꯤꯁꯟꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯛ ꯃꯃꯜ ꯂꯩꯇꯕ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯍꯟꯒꯗꯣꯏꯁꯨ ꯅꯠꯇꯦ ꯏꯆꯥꯁꯦꯅ ꯂꯣꯏꯁꯟꯅꯁꯤ ꯅꯣꯏꯅ ꯌꯥꯝ ꯄꯥꯝꯗ꯭ꯔꯒꯗꯤꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯝꯄꯦꯟꯁꯦꯁꯟ ꯀꯩꯀꯩ ꯂꯧꯔꯒ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯑꯗꯨꯗ ꯅꯨꯄꯥꯁꯤꯗ ꯌꯥꯝ ꯌꯦꯡꯉꯤꯀꯣ ꯅꯨꯡꯉꯥꯏꯇꯅ ꯅꯨꯄꯥꯁꯤꯗꯤ ꯑꯗꯨꯝ ꯁꯨꯛꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯝ ꯅꯣꯟꯊꯈꯤꯕꯗꯒꯤꯅꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯑꯃꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯃꯣꯏꯅ ꯇꯁꯦꯡꯅ ꯄꯥꯝꯗꯕꯅꯦꯕ ꯃꯣꯏ ꯉꯁꯥꯏꯒꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯄꯥꯝꯕ ꯗꯣꯛꯇꯔ ꯃꯁꯦꯟ ꯄꯥꯝꯕꯖꯥꯠꯅꯦꯕ ꯐꯦꯃꯤꯂꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ खरा लेरगा मोइजे लोइसन्नग्रेदनको अदुदा नुपीजिदि नादना खोतना कोइगी माजे नर्सने हाइबगी अदु थिना लॉकडाउन तौबिरम पामबिरमदबा माबु ओ आइजे कछु लेतना साना पोतौना खनबको अचुक पदन नुसिनारागा ना याम थिना नुंगाइ हौदना माजे लैरेदना दुइ मतुंग माजे कमाइ तौगेदा कोइगी सही मंगा अमुक लेरगाने माजेना कॉल तौरेबा अइंगोंदा माने से आई निंजंग बिरिबा अइ ngawai gi समाइ माइ तौबा केस तुने ना ए खंगे खंगे बेमाना
ꯍꯧꯖꯤꯛꯁꯦ ꯑꯩꯉꯣꯟꯗ ꯊꯧꯗꯣꯛ ꯑꯃꯒꯁꯨ ꯑꯃꯨꯛ ꯊꯣꯛꯑꯦ ꯏꯆꯦ ꯑꯁꯤꯁꯦ ꯑꯝꯇ ꯏꯆꯦ ꯑꯣꯏꯅ ꯅꯨꯄꯥꯁꯦ ꯀꯩꯅꯣ ꯇꯧꯕꯤꯈꯣꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯛꯑꯦꯕꯀꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯁꯦ ꯃꯄꯥꯟ ꯂꯝꯗ ꯅꯔꯁ ꯑꯣꯏꯅ ꯄꯨꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥꯁꯦ ICUꯗ ꯇꯥꯔꯒ ꯃꯥꯁꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯆꯔꯣꯏ ꯑꯩꯅꯅꯦ ꯃꯤ ꯑꯃꯇ ꯑꯩ ꯃꯁꯛ ꯎꯅꯤꯡꯗꯦ ꯑꯩ ꯌꯨꯝꯗꯁꯨ ꯊꯣꯛꯑꯣꯏ ꯑꯩ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩ ꯃꯄꯥꯟꯁꯨ ꯊꯣꯛꯆꯔꯔꯣꯏ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯥꯎꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯔꯒ ꯃꯥꯗꯤ ꯃꯌꯨꯝꯗꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕ ꯑꯗꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯃꯥ ꯎꯅꯅꯤꯡꯉꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯅ ꯆꯠꯄ ꯃꯥꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯊꯤꯅ ꯅꯤꯡꯕ ꯀꯥꯏꯔꯒ ꯃꯥꯁꯦ ꯍꯤꯡ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒ ꯃꯥꯁꯤꯗ ꯑꯃꯨꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃꯈꯛꯁꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯍꯥꯏꯔꯦ ꯗꯣꯛꯇꯔ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯎꯔꯨꯕꯗꯒꯤ ꯃꯃꯥꯏꯒꯁꯦ ꯅꯥꯜꯂꯒ ꯑꯩꯈꯣꯏ ꯉꯧꯔꯣꯛ ꯉꯧꯔꯒ ꯇꯣꯠꯀ ꯂꯥꯎꯔꯒ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯎꯕꯗꯒꯤ ꯗꯣꯛꯇꯔꯁꯤꯅ ꯑꯗꯨꯀꯥꯟꯗꯗꯤ ꯃꯥꯗꯣ ꯈꯔ ꯃꯦꯆ꯭ꯌꯣꯔꯒ ꯑꯣꯏꯔꯒ ꯍꯦꯟꯅꯁꯨ ꯐꯖꯊꯣꯛꯑꯦꯕ ꯍꯥꯟꯅꯩ ꯃꯁꯛꯇꯨꯗꯒꯤ ꯍꯦꯟꯅ ꯑꯗꯨꯒꯗꯤ ꯃꯥꯅ ꯀꯩꯗꯧꯔꯦꯕꯀꯣ ꯑꯗꯨꯝ ꯇꯥꯟꯅꯔꯦ ꯃꯥꯁꯤꯅ ꯗꯣꯛꯇꯔ ꯅꯨꯄꯥꯁꯤ나 ꯑꯗꯨꯒ ꯅꯔꯁ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯒ ꯑꯆꯥꯄꯣꯠ ꯄꯤꯔꯛꯇꯅ ꯃꯉꯣꯟꯗ ꯄꯤꯌꯣꯅꯗ ꯃꯣꯏꯅꯗꯤ ꯗꯣꯛꯇꯔꯁꯦ ꯁꯥꯔꯅ ꯔꯦꯁꯄꯦꯛ ꯇꯧꯔꯤꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯃꯥꯅ ꯑꯆꯥꯄꯣꯠꯁꯦ ꯂꯧꯗꯦꯅ ꯄꯤꯊꯣꯛꯄꯁꯨ ꯉꯝꯗꯕ ꯑꯗꯣ ꯅꯨꯄꯤꯁꯤꯅꯗꯤ ꯂꯧ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯩꯗꯤ ꯂꯧꯔꯣꯏ ꯑꯩ ꯂꯧꯔꯣꯏꯅ ꯑꯗꯩ ꯌꯥꯝ ꯀꯟꯅ ꯍꯥꯏꯃꯤ ꯅꯪꯁꯦ ꯑꯝꯇ ꯅꯪ ꯌꯥꯔꯣ ꯈꯣꯠꯂꯣ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯒꯥꯔꯤꯒꯤ ꯇꯛꯑꯦ ꯑꯁ ꯑꯩ ꯌꯥꯔꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯒꯣꯅ ꯑꯗꯨꯝ ꯃꯥꯅꯗꯤ ꯍꯟꯅ ꯌꯦꯡꯗꯕ ꯅꯨꯄꯥꯁꯤꯅꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯔꯨꯝꯗꯩ ꯊꯣꯛꯂꯛꯄ ꯈꯣꯠꯄ ꯑꯗꯩ ꯑꯗꯨꯝ ꯉꯥꯏꯖꯗꯅ ꯈꯣꯠꯆꯗꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯩ ꯃꯥꯏ ꯅꯝꯕꯔ ꯂꯧ ꯍꯥꯏꯕꯁꯦ ꯑꯩ ꯅꯝꯕꯔ ꯄꯤꯊꯣꯛꯑꯣꯏ ꯑꯩ ꯌꯨꯝ ꯏꯃꯥ ꯏꯄꯥꯗ ꯍꯦꯟꯅ ꯑꯩꯒꯤ ꯅꯝꯕꯔ ꯀꯅꯥꯝꯇꯗ ꯑꯩ ꯂꯩꯇꯦ ꯑꯩ ꯅꯝꯕꯔ ꯄꯤꯊꯣꯛꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯑꯃꯃꯨꯛ ꯄꯤꯔꯛꯑꯦꯕꯀꯣ ꯃꯉꯣꯟꯗ ꯄꯥꯏꯌꯨ ꯍꯥꯏꯌꯣꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯅ ꯁꯥꯔꯗ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯃꯣꯏꯗꯤ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤꯗꯤ ꯅꯔꯁꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯔꯦꯁꯄꯦꯛ ꯇꯧꯋꯤꯗꯅ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯅꯪ ꯄꯤꯊꯣꯛꯀꯣ ꯃꯉꯣꯟꯗ ꯄꯤꯊꯣꯛꯀꯣ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯇꯥꯟꯅꯕ ꯁꯦꯟꯅꯕꯁꯤꯗ ꯅꯨꯄꯥꯁꯤꯅꯅꯦ ꯇꯥꯟꯅꯕꯁꯦ ꯃꯥꯁꯦ ꯋꯥꯔꯦꯕꯀꯣ ꯑꯗꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯕ ꯃꯥꯁꯦ ꯑꯗꯨꯒꯗꯤ ꯃꯥ ꯅꯨꯄꯥꯁꯤꯅꯗꯤ ꯇꯁꯦꯡꯅ ꯗꯣꯛꯇꯔ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯁꯦ ꯅꯨꯡꯁꯤꯖꯗꯅꯅꯦ ꯀꯣꯏ ꯇꯥꯟꯅꯔꯦꯕ ꯑꯗꯩ ꯃꯥꯁꯦ ꯊꯦꯡꯉꯐꯥꯎꯒꯁꯦ ꯃꯥꯒꯤ ꯔꯨꯝꯒꯤ ꯃꯄꯥ ꯃꯈꯥꯁꯤꯗꯒ ꯑꯗꯨꯝ ꯂꯩꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯩꯅꯗ꯭ꯔꯦꯕ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯥꯝ ꯗꯤꯁꯇꯔꯕ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯩꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯗꯣꯛꯇꯔ ꯍꯥꯏꯕ ꯗꯣꯛꯇꯔꯁꯤꯗꯤ ꯃꯥꯗꯤ ꯌꯦꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯥ ꯏꯀꯥꯏꯕꯁꯦ ꯅꯪꯕ ꯄꯥꯝꯗ꯭ꯔꯦꯅ ꯃꯥꯗꯤ ꯂꯦꯞꯆꯔꯤꯅꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯅꯔꯁ ꯅꯨꯄꯤ ꯀꯩꯅꯣꯈꯩꯗꯨꯗ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯆꯣꯡꯊꯔ ꯁꯤꯅꯦꯌꯣ ꯁꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯃꯥꯅ ꯑꯩ ꯀꯩꯅꯣꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯅ ꯃꯥꯕꯨꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯊꯥ 5 ꯇꯨꯛꯅꯦ ꯍꯥꯏꯌꯦ ꯃꯥꯅ ꯇꯥꯟꯅ ꯈꯜꯂꯛꯏꯁꯦꯀꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯋꯥ ꯑꯝꯇꯁꯨ ꯉꯥꯡꯗꯦ ꯑꯗꯩ ꯑꯩꯅ ꯃꯥꯁꯦ ꯁꯦꯟꯅꯩꯅ ꯃꯄꯥꯟꯁꯨ ꯊꯣꯛꯇꯦ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯃꯄꯥꯟꯐꯥꯎ ꯊꯣꯛꯇꯕ ꯌꯥꯝ ꯋꯥꯕ ꯈꯣꯠꯄꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯗ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯃꯣꯏꯒꯤ ꯐꯣꯟ ꯄꯤꯔꯛꯄꯩ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯐꯣꯟꯁꯦ ꯇꯥꯛ ꯂꯥꯎꯅ ꯃꯃꯥꯟꯅꯕꯤꯈꯩꯁꯤꯗꯩ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯅꯨꯄꯥꯁꯤꯗ ꯁꯦ ꯅꯪꯒꯤ ꯐꯣꯟ ꯑꯗꯨ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯆꯥꯄꯣꯠ ꯄꯤꯔꯛꯈꯤ ꯈꯣꯠꯈꯤ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩ ꯑꯝꯇ ꯂꯧꯗꯦ ꯂꯣꯏ ꯄꯤꯊꯣꯛꯀꯣ ꯍꯥꯏꯕꯅꯤ ꯃꯣꯏꯗ ꯑꯗꯣ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯄ ꯉꯝꯗꯕꯒꯤ ꯄꯤꯊꯣꯛꯇꯕꯅꯤ ꯍꯥꯏ ꯑꯗꯣ ꯅꯔꯁ ꯑꯃꯅ ꯗꯣꯛꯇꯔ ꯑꯃꯗ ꯁꯥꯔ ꯀꯧꯅꯩ ꯔꯦꯁꯄꯦꯛ ꯇꯧꯅꯩ ꯑꯗꯨꯒ ꯑꯩꯅ ꯅꯪꯑꯅ ꯍꯥꯏꯔꯛꯏꯁꯦ ꯁꯤ ꯃꯔꯝ ꯈꯪꯕꯤꯌꯨ ꯁꯥꯔ ꯍꯥꯏꯕ ꯔꯦꯁꯄꯦꯛꯁꯦ ꯀꯥꯏꯔꯛꯏꯕ ꯅꯪꯑꯅ ꯀꯧꯔꯛꯏꯁꯤ ꯃꯔꯝꯁꯦ ꯈꯪꯕꯤꯌꯨ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯑꯩ ꯇꯣꯛꯈꯣ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯇꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯄꯨꯔꯒꯗꯤ ꯑꯩ ꯇꯣꯛꯀꯅꯤ ꯅꯪ ꯑꯅ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯏꯅ ꯁꯦꯟꯅꯕꯤꯒꯅꯨ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯗꯤꯡꯗꯩ ꯆꯣꯡꯊꯔ ꯁꯤꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯌꯥꯝ ꯆꯥꯎꯈꯠꯇꯕ ꯋꯥꯁꯨ ꯉꯥꯡꯕꯤꯒꯅꯨ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯩꯅꯣ ꯈꯣꯡꯒꯣꯏꯅꯕꯤꯒꯅꯨ ꯁꯨꯝꯕ ꯏꯀꯥꯏꯕ ꯅꯪꯕ ꯈꯣꯠꯄꯁꯦ ꯑꯩꯗꯤ ꯃꯃꯥꯡꯗ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯤꯅꯤ ꯑꯩ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯨꯝꯕꯁꯦ ꯊꯣꯛꯍꯟꯕꯤꯒꯅꯨꯅ ꯃꯥꯅ ꯗꯣꯛꯇꯔ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯝꯃꯖꯥꯠꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯆꯣꯡꯊꯔ ꯈꯣꯠꯂ ꯁꯤꯕ ꯈꯣꯠꯄ ꯇꯧꯔꯗꯤ ꯑꯁ ꯃꯉꯣꯟꯗ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗꯕꯩ ꯁꯤꯕꯅꯤ ꯈꯣꯠꯄꯅꯤ ꯋꯥ ꯂꯥꯎꯅꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯟꯁꯦ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯦꯕ ꯏꯆꯦ ꯍꯣꯏꯅ ꯑꯝꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨ ꯅꯨꯄꯥꯁꯦꯅꯀꯣ ꯑꯗꯩ ꯑꯩꯈꯣꯏꯅ ꯃꯥ ꯃꯁꯥꯅꯗꯤ ꯃꯁꯥꯏ ꯋꯥꯔꯤꯁꯦ ꯃꯥꯗꯤ ꯑꯗ ꯅꯔꯁ ꯑꯣꯏꯃꯤꯟꯅꯔꯤꯕꯈꯩꯗꯁꯨ ꯑꯝꯇ ꯂꯤꯕ ꯅꯠꯇꯦꯕ ꯃꯁꯥꯅꯁꯨ ꯂꯤꯕꯁꯦ ꯃꯥꯅ ꯉꯝꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯐꯣꯟꯁꯦ ꯇꯧꯔꯦꯕꯀꯣ ꯅꯨꯄꯥꯁꯤꯗ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤ ꯍꯧꯈꯤꯕꯗ ꯑꯗꯨꯅ ꯃꯥꯅ ꯗꯣꯛꯇꯔ ꯍꯥꯏꯕ ꯗꯣꯛꯇꯔꯁꯦ ꯃꯥ ꯃꯃꯤꯠꯅꯐꯧ ꯃꯥꯅ ꯌꯦꯡꯉꯔꯣꯏ ꯅꯪꯅ ꯐꯅꯌꯥꯝ ꯍꯥꯏꯔꯁꯨ ꯑꯗꯨꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯨꯄꯤ ꯑꯃꯗꯅꯦ ꯃꯁꯥꯅ ꯌꯥꯗꯅ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯗꯐꯧꯅꯦ ꯅꯨꯄꯤꯁꯤꯗ ꯏꯟꯅꯕ ꯈꯣꯠꯄ ꯃꯁꯥꯅ ꯌꯥꯗꯅ ꯌꯦꯡꯕ ꯁꯦꯟꯅꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯄꯤꯕꯁꯦ ꯑꯥꯏꯟꯅꯁꯨ ꯌꯥꯗꯦ ꯑꯥꯏꯟꯗꯐꯧ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯃꯗꯨ ꯅꯨꯄꯤꯗ ꯍꯔꯥꯁꯃꯦꯟ ꯄꯤꯕ ꯀꯧꯏ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯅꯪ ꯑꯃꯨꯛ ꯃꯇꯨꯡ ꯑꯗꯨꯒ ꯃꯤꯅ ꯌꯥꯗ꯭ꯔꯒꯗꯤ ꯅꯨꯄꯥꯅ ꯍꯦꯛꯇ ꯍꯥꯏꯕꯗ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯦꯛꯇ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯗꯩ ꯅꯨꯄꯤ ꯑꯃꯅꯁꯨ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯗ ꯅꯪꯅꯁꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯅꯨꯡꯁꯤꯔ ꯍꯥꯏꯔꯛꯏꯃꯦꯅ ꯑꯗꯨꯅ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯂꯩꯈꯤꯕꯅꯦ ꯑꯗꯨꯒꯤꯅꯤ ꯈꯣꯠꯀꯤꯅꯤ ꯑꯩꯈꯣꯏꯅ ꯂꯤꯌꯦꯕꯀꯣ ꯑꯗ ꯃꯥꯅꯒ ꯍꯥꯏꯌꯦ ꯗꯣꯛꯇꯔꯁꯤꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯏꯕꯥꯅꯤꯁꯦ ꯀꯣꯟꯅ ꯅꯨꯡꯁꯤꯅꯁꯤ
ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯍꯥꯟꯅ ꯆꯦꯜꯂꯒꯦ ꯑꯩ ꯃꯥ ꯍꯥꯟꯅ ꯂꯨꯍꯣꯡꯉꯒꯦ ꯑꯗꯨꯒ ꯑꯩꯅ ꯂꯧꯔꯣꯏ ꯍꯥꯏꯕꯒꯤ ꯗꯣꯛꯇꯔꯁꯤꯅ ꯁꯨꯃꯥꯏꯅ ꯍꯟꯊꯅ ꯌꯦꯡꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯩ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯆꯦꯜꯂꯒ ꯂꯨꯍꯣꯡꯖꯔꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯅꯨꯡꯁꯤꯅꯖꯒꯦꯒ ꯍꯥꯏꯌꯦꯕꯀꯣ ꯃꯥꯅ ꯄꯥꯝꯖꯕꯩ ꯆꯥꯡꯗꯣ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯃꯒꯁꯦ ꯂꯣꯏ ꯃꯥꯟꯅꯅꯤꯁꯨ ꯈꯟꯕꯤꯒꯅꯨꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯗꯣꯛꯇꯔ ꯑꯃꯅ ꯁꯣꯏꯈ꯭ꯔꯒ ꯗꯣꯛꯇꯔ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯁꯨ ꯈꯟꯕꯤꯒꯅꯨ ꯀꯥꯟꯗ ꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯃꯥꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯩꯗꯤ ꯃꯄꯥꯟꯗ ꯆꯠꯄ ꯈꯣꯠꯄꯁꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯒꯨꯋꯥꯍꯥꯇꯤꯗ ꯑꯣꯏꯔꯣ ꯀꯜꯀꯇꯥꯗ ꯑꯣꯏꯔꯣ ꯗꯦꯜꯂꯤꯗ ꯑꯣꯏꯔꯣ ꯑꯩꯅ ꯀꯩꯅꯣ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯑꯣꯏꯔꯣ ꯑꯩ ꯆꯠꯄꯁꯦ ꯑꯩ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯏꯆꯥ ꯏꯅꯥꯎ ꯀꯅꯥ ꯂꯩꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯔꯤ ꯑꯗꯣ ꯑꯩ ꯊꯨꯡꯒꯦ ꯍꯥꯏꯕꯗꯅꯦ ꯏꯆꯦ ꯑꯩꯒꯤꯗ ꯊꯨꯡꯕꯤꯌꯣꯅ ꯑꯥꯗ ꯂꯩꯕꯈꯩꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯨꯡꯉꯦ ꯑꯩꯗꯤ ꯍꯣꯇꯦꯜꯗꯒ ꯂꯩꯇꯦꯕ ꯑꯝꯇ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯞꯀꯠꯄꯁꯤꯗ ꯃꯥꯅ ꯏꯆꯦ ꯂꯥꯛꯇꯣꯏꯔꯥ ꯏꯆꯦ ꯂꯥꯛꯄꯤꯌꯣ ꯑꯩꯒꯤꯗ ꯊꯨꯡꯕꯤꯌꯣꯅ ꯑꯗꯨꯅ ꯑꯃꯨꯛ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗꯅꯤꯀꯣ ꯍꯧꯖꯤꯛꯇꯤ ꯑꯍꯥꯟꯕꯒꯤ ꯊꯧꯗꯣꯛ ꯃꯥꯏꯗꯣ ꯆꯍꯤ 10 ꯁꯨꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯊꯨꯡꯕꯁꯤꯗꯅꯦ ꯃꯥꯁꯤꯅ ꯑꯩꯁꯦ ꯑꯣꯛꯑꯝꯃꯦꯕꯀꯣ ꯑꯁ ꯃꯥꯅ ꯐꯖꯕ ꯃꯁꯛꯁꯦ ꯉꯁꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯩ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇ꯭ꯔꯕꯅꯤꯅꯅꯦ ꯀꯨꯆꯨ ꯀꯨꯝꯃꯦꯟꯒꯁꯦ ꯍꯦꯛꯇ ꯉꯧꯊꯣꯛꯑꯒ ꯃꯁꯥ ꯏꯁꯀꯤꯟꯒꯁꯦ ꯇꯕꯥꯔꯒꯅꯦ ꯑꯁ ꯏꯕꯦꯝꯃ ꯅꯪꯕꯨꯅ ꯋꯥꯔꯤ ꯁꯥꯏꯀꯣ ꯍꯥꯟꯅ ꯐꯖꯖꯕꯒ ꯂꯣꯏꯈ꯭ꯔꯦꯕ ꯐꯖꯕꯁꯦ ꯑꯗꯩꯗꯤ ꯏꯕꯦꯝꯃ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅꯗꯤꯅꯦ ꯃꯌꯥꯡ ꯃꯆꯥ ꯗꯣꯛꯇꯔ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕꯖꯥꯠꯅꯤ ꯃꯥꯁꯦ ꯑꯋꯥꯕ ꯑꯣꯏꯔꯖꯥꯠꯅꯤ ꯑꯗꯩꯗꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯜꯂꯨꯗ ꯅꯪ ꯇꯧꯅꯨꯗ ꯍꯥꯏꯕꯁꯦ ꯏꯆꯦ ꯑꯩ ꯄꯥꯜꯂꯔꯣꯏ ꯑꯁꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯔꯝꯃꯕ ꯑꯗꯨꯅ ꯗꯣꯛꯇꯔ ꯍꯥꯏꯕ ꯗꯣꯛꯇꯔꯁꯤꯅ ꯑꯩꯈꯣꯏ ꯅꯔꯁꯈꯩꯁꯦ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯉꯤ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯀꯤ ꯉꯥꯎꯐꯝ ꯑꯣꯏꯅ ꯃꯣꯏꯅ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯈꯟꯕꯤ ꯑꯗꯨꯒ ꯏꯃꯨꯡꯗꯗꯤ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯅꯗꯤ ꯄꯨꯁꯟꯅꯤꯡꯗꯦ ꯁꯤꯗ ꯑꯩꯅ ꯏꯆꯦ ꯅꯔꯁ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯒꯤꯁꯨ ꯑꯩꯅ ꯋꯥꯔꯤ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯤꯅꯩ ꯑꯗꯨꯅ ꯄꯨꯟꯁꯤꯗ ꯅꯔꯁ ꯍꯥꯏꯕꯁꯤꯅ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯄꯗ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯅꯤ ꯃꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯏꯀꯥꯏꯕ ꯅꯪꯅꯤꯡꯉꯥꯏꯅꯤ ꯍꯣꯏ ꯂꯧꯕꯤꯕꯗꯤ ꯑꯃꯅꯤꯈꯛ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔꯒ ꯑꯗꯨꯝ ꯂꯧꯅꯈꯤ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯃꯧ ꯅꯨꯄꯤ ꯅꯔꯁ ꯑꯃ ꯄꯣꯔꯛꯄꯗ ꯀꯩꯗꯧꯉꯩꯗ ꯄꯥꯝꯗꯦ ꯗꯣꯛꯇꯔ ꯑꯃ ꯄꯣꯔꯛꯄ ꯄꯥꯝꯃꯤ ꯃꯣꯏ ꯑꯅꯤꯗꯣ ꯗꯣꯛꯇꯔ ꯉꯥꯛꯇꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯗꯣ ꯍꯥꯏꯕꯗꯨꯅ ꯃꯣꯏ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯃꯦ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯑꯋꯥꯕꯁꯦ ꯇꯥꯗ꯭ꯔꯤꯉꯩꯗꯅꯦ ꯅꯔꯁ ꯑꯝꯇꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯁꯥꯟꯅꯐꯝꯅꯤꯅꯅꯦ ꯌꯥꯝ ꯊꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯉꯣꯟꯗ ꯆꯥꯛꯑꯒ ꯂꯩꯌꯦꯕ ꯑꯗꯣ ꯗꯣꯛꯇꯔ ꯑꯃꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯨꯐꯥꯎ ꯃꯥꯅ ꯁꯥꯎꯅꯤꯡꯗꯅ ꯌꯥꯗ꯭ꯔꯤꯗꯨꯅꯦꯕ ꯑꯗꯨꯒ ꯑꯩꯅꯕꯨ ꯃꯇꯝꯗꯨꯗ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗ ꯅꯪ ꯌꯥꯔꯣꯗꯅ ꯃꯉꯣꯟꯗ ꯑꯗꯨꯒ ꯅꯪ ꯗꯣꯛꯇꯔ ꯑꯃꯅ ꯅꯪꯕꯨ ꯂꯧꯕꯤꯈꯤꯗꯕꯗோ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯩꯁꯨ ꯗꯣꯛꯇꯔ ꯑꯃꯗ ꯂꯩꯕ ꯉꯝꯃꯦ ꯗꯣꯛꯇꯔ ꯑꯃꯅꯗꯤ ꯑꯩꯕꯨ ꯂꯧꯕꯤꯔꯦꯅ ꯎꯠꯂꯨꯗꯅ ꯍꯥꯏꯕꯗ ꯏꯆꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔꯁꯤꯗꯪꯁꯨ ꯄꯥꯈꯪꯅꯦꯕ ꯑꯗꯨꯅ ꯑꯩ ꯅꯔꯁ ꯆꯨꯝꯅ ꯂꯩꯁꯥꯔꯤꯉꯩꯗ ꯅꯔꯁ ꯑꯣꯏꯕ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯀꯥꯟꯗ ꯆꯦꯜꯂꯨꯔꯕ ꯅꯔꯁꯁꯨ ꯑꯣꯏꯁꯜꯂꯕ ꯑꯩꯕు ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯒꯗ꯭ꯔꯥ ꯍꯥꯏꯌꯦꯕ ꯃꯥꯅ ꯄꯥꯝꯕ ꯋꯥꯅꯤ ꯃꯥ ꯍꯌꯦꯡ ꯁ꯭ꯇꯦꯟ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩꯅ ꯀꯣꯟꯅ ꯄꯥꯎ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯥꯒ ꯆꯦꯜꯂꯨꯕ ꯗꯣꯛꯇꯔꯁꯦ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯁꯨ ꯉꯝꯗꯕ ꯑꯗ ꯃꯣꯏ ꯑꯍꯜ ꯂꯃꯟꯅ ꯅꯔꯁ ꯄꯨꯁꯜꯂꯛꯄ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯗꯣꯛꯇꯔꯒ ꯂꯧꯅꯒꯗꯕꯅꯤ ꯅꯪꯕꯨ ꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔ ꯇꯝꯍꯜꯂꯛꯏꯁꯦ ꯅꯔꯁ ꯂꯧꯅꯕ꯭ꯔꯥ ꯃꯣꯏ ꯃꯃꯧꯗꯣ ꯅꯔꯁꯅꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯏꯀꯥꯏ ꯈꯣꯠꯂꯦꯅ ꯉꯥꯡꯗꯅ ꯈꯣꯠꯇꯅ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯅꯨꯄꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟ ꯇꯧꯕꯗꯤ ꯉꯝꯗꯕ ꯃꯃꯥ ꯃꯄꯥ ꯃꯃꯥꯡꯗ ꯁꯤꯒꯨꯝꯕ ꯅꯨꯄꯥ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯟ ꯊꯣꯛꯈꯤꯗꯕꯅꯤꯅ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯍꯪꯉꯛꯇꯅ ꯈꯣꯠꯂꯛꯇꯅ ꯃꯥ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯒꯦ ꯅꯝꯕꯔ ꯄꯤꯌꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯌꯥꯝ ꯇꯥꯛꯑꯝꯃꯤ ꯍꯥꯏꯌꯦꯕ ꯄꯥꯎ ꯌꯥꯝ ꯂꯧꯔꯛꯑꯝꯃꯤ ꯍꯥꯏꯌꯦꯕ ꯃꯥꯒꯤ ꯑꯗꯣ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯃꯐꯥꯎ ꯍꯥꯏꯈꯤꯗ꯭ꯔꯦꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯦ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅ ꯀꯣꯏꯕꯤꯔꯒ ꯅꯔꯁꯁꯦ ꯂꯧꯕꯤꯗꯕ ꯅꯔꯁ ꯃꯌꯥꯝ ꯑꯃ ꯆꯥ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯗꯣꯛꯇꯔꯁꯤꯡꯅꯁꯨ ꯇꯧꯕꯤꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯒ ꯅꯔꯁꯁꯤꯡꯅꯁꯨ ꯑꯁꯦꯡꯕ ꯁꯨꯝꯕꯁꯦ ꯏꯀꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯅꯪꯅ ꯑꯩꯒꯤ ꯀꯗꯥꯏꯐꯥꯎ ꯂꯦꯞꯄ ꯑꯗꯩ ꯂꯧꯕꯤꯕ ꯉꯝꯗꯣꯏꯔꯥ ꯑꯍꯜ ꯂꯃꯟ ꯈꯪꯍꯜꯂꯕ꯭ꯔꯥ ꯑꯍꯜ ꯂꯃꯟ ꯅꯍꯥꯟ ꯊꯥꯔꯛꯎꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯡꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯁꯨꯃꯥꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯂꯧꯍꯟꯅꯤꯡꯉꯦꯕ ꯍꯣꯏ ꯁꯤꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯁꯦ ꯅꯔꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒ ꯃꯥ ꯂꯩꯁꯥꯔꯤꯉꯩꯗꯩ ꯑꯗꯨꯝ ꯅꯔꯁ ꯑꯣꯏꯔꯦ ꯑꯗꯩ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯈꯪꯉꯤꯅꯤ ꯃꯥ ꯅꯔꯁ ꯑꯣꯏꯔꯁꯦ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯁꯦ ꯇꯧꯕꯤꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯃꯣꯏ ꯑꯅꯤꯁꯤ ꯂꯧꯅꯔꯛꯄꯅꯦꯕ ꯂꯧꯅꯔꯛꯑꯒ ꯃꯥꯒꯤ ꯃꯆꯥꯁꯦ 2 ꯂꯩꯔꯛꯑꯦꯀꯣ ꯑꯗꯨꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯔꯁ ꯑꯣꯏꯕ ꯅꯨꯄꯤꯁꯤꯡꯅ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯋꯥꯕꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕ ꯇꯣꯂꯣꯞ ꯀꯌꯥꯝ ꯆꯥꯎꯔꯕ ꯅꯔꯁꯇꯗꯤ ꯈꯤꯇꯪ ꯐꯔꯝꯒꯅꯦꯕ ꯇꯣꯂꯣꯞꯀꯗꯣ ꯆꯥꯎꯔꯕꯅꯤꯅꯀꯣ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠꯇ ꯄꯨꯕꯗꯤ ꯇꯣꯂꯣꯞꯁꯨ ꯊꯣꯏꯗꯣꯛꯅ ꯄꯤꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯔꯤꯉꯩ ꯈꯛꯀꯤ ꯊꯕꯛ ꯑꯣꯏꯌꯦꯕ ꯌꯨꯝ ꯄꯥꯜꯂꯒ ꯑꯉꯥꯡ ꯌꯥꯎꯔꯒꯗꯤ ꯑꯁ ꯇꯣꯂꯣꯞ ꯀꯩꯅꯣꯗꯨꯒ ꯑꯁ ꯀꯩ ꯀꯥꯟꯅꯕ ꯅꯥꯏꯠ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤ ꯑꯃꯨꯛ ꯇꯣꯛꯑꯒ ꯍꯥꯏꯔ ꯇꯣꯛꯍꯟꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯃꯥꯡꯉ ꯅꯔꯁ ꯇꯝꯃꯨꯔꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯗꯤ ꯃꯥꯁꯦ
mai nupaji kamai tawgeda moije mane maku pulling aijida khoi gi mana han ba macha miron bor pa matam changmau dang sa ba thakpa yada baje khoi gi imung manung gi thabak mau magi laichabi oiringai ma pa loi hawgalaga tawraga amun bada thong loirakan saraga khujin kwa phengdana lairamba nupina yum pala kandadi yum pan bagi kano mamje duk thang mai tharak toini imung manung se chengma mane maku gi sa ana si mamje manage torok padane khoi yam wajai ba moida adugi matam kona jingai mathak tu da maje mu nurse oiba doctor hospital dang chattoine ba ko ayuki pungni pan mapan da taba nganna taba hingda taba naidi ti sumba ma jada maje yam wana moji ngangna raga khoigi pung maje ni pan da gi di dum tawjage ayu angan ba ka kai haibi ga nona amai tor kanda moje laisabi gai nurse oiba laisabi gai na yu ngata ga pu halaga hospital da mai ngangna maje ni pan di nang na chattoiba mane makogi sa dei duk thang mai dagi dei manung se cheng bre chai ching dei lo hona ba tam masa je khogi ne chakmo bai cha ba su ya da ba yam wa na man satli hai ba ko adai mung mane bo hojina ju khoi di long bai sa jam puthari adon noi gi doctor gi check cha poko bai da guli lai ba dum ba ge khoi da ngang poko ta har kanu noi sana pa cha tung jan jau hai ba jane ba adai mai no pa ji di kam mane bo sna so ma sa khar kanda thabak taw ba nupi lauri mena tolobna sakagi oidan mayam sa boidi phai haiku mana yom baji bu kai gan doino yung bhajan pu jung ngam bana ta duga khoi noina kaino tawre hobe obe injang do thongam me mahi chalang da hai haute hano haibi bade e nang chaka daw do kainom cha chakro akhoi dum thongaurage ana haibu ju haidaba thongam maga jung hawi haute haiba adai thongam dana chatlaga na e thongro no khoi horen thongaurage ima kanjang thong doino hangbada ko horen khoi thongaurage haga moina thongauraga na mo mauthi na kai kan doino khoi noina seba tawre mo hek hai ba halak pajida mana wana halak pajida mo halak pagi mungi kole mangba leram bo khop duk thangmai thabai mun nung ta chan sing amu su tawba adagi mai nu pa ji dine tumma dum phone ji yeng leiba ma jana kaino ji dane ko chen chela ga thaba hona ba je mai nu pa ji de dum ma da mai leiba adai di ma jana nungai tra jane ba ma je aduga di kaino mai nu pa ji ju khoi gi mane bong na mai mau ji leitingai da chak chak ngang ba ji ma ju tension leraga mai nu pisi kya luna torok taba amai na mana wana hola honara aga angang je po edana ko adu gi paisa je mai to lo khagak to na imung manungi koi gi chak thongba ji da mauna lori je paisa ju thok taba adu ga yam ju lui ba ko koi gi thum leitre leidoi ne ba ngari leitre leidoi ni thau leitre leidoi ni hai ba ju ngam da ba adagi di thum leite ai chak thongoi inem bo halak pa ngai ge na ngai le ya ba na te ba aduna adum bagi ju puthok pa de khagak le mau doctor chapa hospital gi daguli cha ba ko ba de angang pok pa yung paisa gi tung jan jare dana amai tor ga ma je yam wana ma sa je pok le hai da ma sa an ba je pok pa da adum ma gi kaino je angang po amni na matam kar tu oge na tu oga angang ji hona ba ko ba yung manung gi yam kui na mu pu dra ba de ma sa du na mu kitang chaw kan da chai ani nim kha da da nung pu ba ju ma nem bok sina mu chaka ngang ba khoi na ngang la hore khole wai du tawena ada mai nu pa je du kan da ne yu je sum thakala ga thala ma ondan nai je hore hai ba mane yam nungai ta baje nurse nu pina bo kayam thaja ni ngai leite da ga hai ba dei ase mang angang na ma thabak wan halak pa da yet pa do adugi imang ta potha ge amtan na massage da hai baje waram mani hospital da doctor mayam ga kaino tor hala mi waram mani ga yam phaja da ba wangang wa ta mangon da thin bai tare ko nurse ji di doctor gi potha bam ni kaino ga hairaga yamna daidi tha sara hingjida dum doctor kanaga nang koina ba ngarang nan doctor kanaga nang ana adma yamna hina da baji mangonda khummaga jum tap taina khana ba dai pochai thugaina dana khoto na dana dai na singkali kholi khummi na mane boxna haibi ba mai tor ga dum ba wa haisi mo da yam nuai ta bhai tare ne mana doctor hospital de duty da ba chali je pura khoi gi lamchat kam ba chat pa oina mai na ga khan ba do dum bagi kaino si ma on da yam nuai ta ba adagi sum khang amuk smai tor ga amuk na soi jam tok masa de ani sujan gare pa ko amai sur kan da de mane ma ko mo je tongan pi jare de magi phangi ba sa khra jana mana khoi masa ama atom ba jong pi ngai da mu ma je ma tang khra mu to e hati sahi ani mu sok pa de kis thamaga mu kaino je pujara kis tham ge ba sa thi bne khopane lem ba di na tre ba mana da mai ne imung je khoi gi ne no mu chak se thong ba ngam na bo hona ba da ne ma ji yang wan hona ba khoi lupa tara pi bam bo kanom cha thok ngam da ba ma na bi gaina moi potha ba timing da kanom cha ro ji hai bo hek cha da ba ma na ma cha jing ji lai tam na ju hona ba tra ma yang wan na da mai hona ji mai no pa ji thak pa cha ba ju sum hengalak pa nai khalak ba adum ba wangang wa ta ma yam ji pura ma ji koi gi kaino dong na ngang pi ba chi ma yam da ma ji nong ma di ne mai no pa ji na pir mai piron loi mai tharam me hai ba
dai mai phiron se loi mai tharam ba dai kanan thai no phiron je ha da manem bok si ju khangde hai ba mai nu pa ju khangde hai ba adu di noi na tha ba na ta di kanan tha doi ba si di ai so wana ju khang ba du ga phaja da ba wa hi ju hai ba sida lai re ai na hot na ba loi bak na ngon da gi ne na ai nu pam ne na yum ek pam dai lupa tara bo ngon dai ni ju phang da ba cha ga ji ga kari sari kamai hore na kari na ju nong ta ju hang da ba ta na da ba jang hau i hau te gi ang su hai ba adagi mu su ai bu badana ma am ju pi bi ba kai da doi no du ai gi phiron mai tharam mi je ai ji si re hai ba na tra noi na phongdong ning ba atha je ai si re hai ba na tra phare phare adudi na ma je sauraga numi sidagi ne magi duty chatpada sekada ba kai ma je loi thadok piram ba bani na ko ma je sauning man je da khang ba je ngamak ta dana ne macha ni je pura ma pam da lakhi hai ba hoi adai mu ma pam da leira ba matung ji dana khoi gi minok mai cha man mai nu pa khaina re hai ba gi dei mai nu pa jina ju o maning tam na ba chat khre ai gi da le di yadre dana ga sandorak ba adai di moi di nai tarak pa ina theng na lak pa dum ba ma am da gi muk khaina lai ra di ne nu pa ma am koi ge khoke hairak pa gi sugum ba mayam de as pitho ko nga nga ni je pitho ko du ga kaino to irian na wai chang na layu na ha ni yum mam pang go mai sum lai nga moi sum hai bi ba mayam sugum ba gi kaino mayam ji ma ji am wa ba ko pressure mayam ji am wa ba dai da koi gi nupa am khak moi je khoi gi group pun ba jani da WhatsApp group ka kai Facebook sum tong na ba ji am gyan ta ba comment ga pirak pa ka kai je mana ning ba kai bi khot pai hakot pa kho ba je am na kaino tau bi bai da ne adu da ba bai je sum khang na dei friend oina sum wai sana re da na awana sum share tau dei nupa je thoi dong na gyan am ta ba lai su ga jam hai ba oi ba ko sang ga bang ga zum saw ba chang sa ju pai ba da ma gi ju mai nu pi je ga ma ga jam ngo cha na da nga lai ma pam sa li dum tau ai ju phajana yum je pan de na mai ju ta na rak pa adagi matam du ju mai nu pi ma pam da lei gi bo oi ba ma cha de ani le ba admai na adudi phare hana ma ban je nu sina ra ba ko ai ju ai gi nangon da awa pa tha ba mo oi ra ge lai bak thi mina ba ma chen ni mai ta ro je da nu pi jina ai di punsi da di ai wa sakre ai nu pam ta gi yum da di yum pan ba di chat la roi aduna ai noi da di la oi aduga ai cha ani le ba ai na isa ji hundu amaga koi gi yum pan ba ni siel le ga na chatpado ai yam nungai ti cha gai duga ai ga ngasi bo ahingam kaina raktri aduna ai gi cha gai jina ima kadai chakre ima kai chakre ga haibada namadi sien gre habda cha gai jina nungai roi da bodo aduna ai di noi da mai chem de siel roi duga yum ma saraga ai je smai tonga na thambiyo ana nang gi ju nang ina cha lai bani na nang nu pi du jo mu lai khole ju taw bani na ma gi ju ma gi la ga lai jaga ju mai jaga pi biyo ai gi ju ai gi na ma ha ga nu pa jina ga mana yang wana khoi gi na soira ga chang sai mung puja ga ma cha ka yaw bun phang ja bal ba la ni mo ha pa ga nu pa jina ju lang ni pan mu pu tho ga lak tara mo dma na yum ga je sa lai dan hingon ga je nu pa jin lai bi re yum mam ju sa re moi hek nu pi du gi mayum manak ta khoi ma pa ma bung pa na ju yeng chan bi na ba na ko adai di nu pa je moi laikai club mara pai bi de gi chagai na tai da hairaga sumaina ma je changthok changjin tawhal lage kaino taw base na sumai changthok changjin tawhal lage ma je do ai mangon da sumai yum pa lage chak chara ma khoi je lakhot poina han lam jing ga samin na raga na haidan khul le kai yaw na da maina lakhot pane tho cha ka nu pa jan pesa piraga cha ka khang moi chagai na tai halam khuram kharam maga nu pa jan bain long na gi hai ba ado nu pa je la ga dum ahing lek pa da eng din da lak ba nung dang da lak pa torga masa ani ji ga torga mai nu pa ji mi yeng makha da ma je lai re ba dai nu pa jina di pesa nung sa adum khara lang mangam tara am pira ga ma je duguna chung karbar ga kai ga tawhal laga nu pi je mai na soi ba khob je to hana to aga al mai lai re ko duga tugi nu pa ji mi yeng makha da lai ba da gi di mangon da koi nu pa to pan hairak pa kholak pa de adum ba gi kaino jam bo lai tre ko kana am hairak tre ma puroi ba gi makha da lai ra ba nu pi do na ma je lai jare ba adu ho ji nu pa ji gi ani su ba nu pa ji gi macha nu pa am jung po e ba ko hana gi macha nu pa am nu pi ma ani su ba nu pa macha ga po om su re adu kan dang kamai taw ge de ngak ba ji nu pa se ma ne am tha je jai ba ma gi mo ong ma taw ga kai ma am je du yam ngak po ko nang nu pa do nu pi lai sha bi nga si lu hong do re an hek ta pau je pirak pa ne ba ma je pong ang aba kai no hai ji bo ne am tha je da ba do mangon da nang lao na sa do pura ka nang lao mai sa do pura lo ba thukai lao gan hai re ba ko adai di asmana ai chat la roi ai yam ti na ning ba kai na ma je de som da di su gi nu pa ji gi mama na ba moi gi kai no je dum khang ba moi mung do jang tok jang din tau ba du na pau pi re ne ba adai di ma gi long bai bol kai no set pai to photo thak tan video thak tan na ma je na am na ning ba kai je ba ko adai ma jung ai ma bu ai gi pun si je amarom da ma na kan bi rakhi bani awa ba kaya da gi aduna
mai marum thupna hingakpade aduna mana lauriba kainoduda ai magi ikaiba piraroyena maje aina chatlaga mai mayumda laihauba nupisu natre hana moi sagai nate halamana khangbusu natre aijena taraga maje am ningba kaina kaim haijadredna duga nong ni lairaga maje kaim haide hai duga mana kaino nupaji lai hai ada nupaji nang pau taraba natrana tare ana nupisna hai ai pungang ai hojisu ta thajade video photo engon loi thare ai loi ure adoi ai sungta thajade na ma nupisna haiba mana nupajina han baloba nupisu khoigi khainara ga leiba mau halak pim loba jane maje adam hojiki nupisu mu maje halakanda mu lobani dana majo mamana ba kai pulak pada asnangdi mau halak pingak ta lawraga lohongju lohongdaba nang bu sum haibi badagi adamai sum haibda ai je leisabi umtadi lawge ai nupa nena leisabi saje lawraga ai je lohong bani nang sauno hairaba ko pare ai aduda ai kaimta ngangaroi ai kaimta kaino tawroi nanggi apamba hojikchu nang gi apamba tawbada ai kaim hairoi na habda e nang joi gi nupini ai adum samaj ki mamang da lobani hojiki nupi dudi aduduna nang joi gi nupini isa ju laire ai dum lakani na hani matawdong na dum laga yangjan ba ko san ba dum tawre duga hojiki mana lawgi ba nupi du macha yawgre mai nupi ahal mapam da legi ju laga hojik nupi do lawba daidi laga du ju laigre moi mung du nupi ani laigre ba ko adai di mu maje hojik che nupa je kya irak laktaba adai yang salaktaba sum tawre ba ma su nungai tre ba ko adai mu mana haijina hojikti mana mu maje yumjira pusalhaninge ba maje maju nupi ne ga na sak khanghanning bo to mayamna adai nupa ji di magi oiba tongan ba business ka kai mam tawbo do ada ju puraga ai nupi ne ga na haihanning bo do adu je chatke yada ba nong ta ko adai mu kaino ji khoigi kaino pijina haire ba mai nupi anjina ga pau selakba lamda lobani khoina madi masak khangde sira ju khoina ma masak khangaroi mai na poiba macha ju khoi khangde ga na ko mana hak amta ju talak pa yaroi ga na yam usitana sum harak paduda ai je pusan biu ai laibade dum lairoi duga khoigi sagai na tai na khangi ba dum aina noi gi sagai na tai na khangan biro ai je na habjunu pa jum yadre ba dema ban je sauna da na nupi dan ju pholi tok tok da ba nupa ju rak lak ta ba dei laga ju nang adu chatle ye adu kai da bai chatli no ga har badram pi ba moina thi ba do amai taw ba duga nupa jina dmai ka yang chan laktre hai ba dagi hojiki kai no jina nupa atopa mu mawanda haure eba ko koige khot ke haiba mama mayam je adai moigi khun thangna dai nupa ma army oraga leiruraga thogla aba khoigi adujina ma ju thabak tagi khoi volunteer retirement ga laktho tholak pado aduga mu hojigi nupi je ma je hana mana koige khot ke haram bajane bale sainge da ko aduda magi wari loi khanga nupa jinu ma je sena ba haure eba khoi la la ga magi get ta kaida khoi asa po je pisal lakpi dei mai phone number je injal lakpi adai phone ga je si pairo o phone je ga na injal lakpi dei mi thajal lakpi gri gri tak khai ba je mu haure eba ko gri tak le ma ju mu adai di theng kan da mana moi thong gan je ga dum ngai bi ada mayam je ju ningbong aban je koinare haibira ba mana sum khang suya jada ba adai mana ek thabak chat pa thok pa je dum khoigi kaidawre nupa jung ngai ram ba inarak pa wai sagi je du tawgi jan thabak pong ma pam bu thok tre ba nupi je ko adai di mai gi nupa dun ju pau je phange ba na tamai taw ba khot pa du na ban je du jum khatnare ba ko da mana akoida mateng ni re ba nupi jina mana haijina smai haiba yam phajai mai wa haido ise nupana nam kan ba siam kalli khoina ngak thok pangam de moine pang bi ba po se phang dri bo koi tan tan nei sigi aduna mayam jina ai je lana khalle ado ai hojik tine ai gi awa ba je nupam ta da share tawroi ai khangjarani tanda khona kapaga khange ai nga si phangi ba saina je ithanda mai ka phogda bagi nupa amaga tinnaru bagi nupa amada ai gi awa ba potharu bagi knowledge share tawru bagi ai sagai ani sugrini puroiba ani sugrini ado hojikti aina ai gi awa je nupa amta da ai share tawroi aduna ai ahum suba nupa amagi ne ahum suba sagai amagi macha pokpa isa pokpa ai mu pamdre haiba aina ise isa ahum jo e isa ahum je hojik school loin tamme isa ani amna mapa amagi sagai amda leira isa amana mapa amagi sagai amda leira yengune mapa tinadaba sagai tinadaba macha ani makhal ani mana yu leire ba ko amango de yam tin nungai jade ba school geng ming palak bo kholok pataw bajida adu orgadi ise aina topam dong paladi atopa sagai amgi macha ai mu yok toine na ado matang sida aina nupi jing da haining badine khoigi kaino je sida yam munna khanbiro yam munna tabiro habadi nupi ga nupa ga mana ba yade habje nupa na nupi ani thi ba ahum thi badine mai sagai loi oi doine ba mayum da macha du loi tham ya doine ba
ꯑꯗꯩ ꯃꯨꯛ ꯅꯨꯄꯤꯅ ꯁꯥꯒꯩ ꯑꯅꯤꯌꯨꯝꯗ ꯄꯥꯟꯕꯗꯤ ꯃꯆꯥꯗꯣ ꯁꯥꯒꯩ ꯄꯨꯜꯂ ꯑꯣꯏꯗꯣꯏꯅꯤ ꯃꯄꯥ ꯄꯨꯜꯂ ꯑꯣꯏꯗꯣꯏꯅꯤ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯄꯨꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯃꯥꯅ ꯌꯣꯛꯆꯕ ꯑꯃ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯗꯤ ꯄꯨꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯤꯅ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅꯔꯛꯇꯦꯕ ꯁꯨꯝꯕ ꯃꯇꯥꯡꯗ ꯈꯦꯠꯅꯔꯦꯕ ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯋꯥꯔꯦꯅ ꯃꯁꯥꯅ ꯍꯥꯟꯅꯦꯅ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥꯗꯨꯒ ꯀꯣꯏꯅꯔ ꯂꯧꯅꯔꯗꯤ ꯃꯥꯁꯦ ꯑꯍꯨꯝꯁꯨꯕ ꯁꯥꯒꯩꯒꯤ ꯑꯍꯨꯝꯁꯨꯕ ꯃꯄꯥꯏ ꯃꯆꯥ ꯑꯃꯨꯛ ꯌꯣꯛꯇꯣꯏꯅꯦꯕ ꯃꯉꯣꯟꯗꯗꯤ ꯃꯆꯥꯈꯩꯗꯨ ꯌꯦꯡꯖꯔꯒ ꯑꯣ ꯅꯣꯏꯁꯦ ꯑꯩꯅꯗꯤ ꯄꯣꯛꯆꯩꯅꯤꯀꯣ ꯑꯩꯒꯤ ꯒꯔꯚꯁꯤꯗꯒꯤ ꯑꯗꯨ ꯃꯄꯥꯗꯤ ꯇꯤꯟꯅꯗ꯭ꯔꯤꯅꯤꯀꯣ ꯁꯥꯒꯩꯗꯤ ꯃꯥꯟꯅꯗ꯭ꯔꯤꯅꯤꯀꯣꯅ ꯁꯤꯁꯦ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯆꯥꯛꯑꯦ ꯍꯥꯏꯕ ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯂꯩ ꯈꯪꯖꯔꯝꯃꯒꯗꯤ ꯏꯆꯦ ꯍꯣꯏꯅ ꯊꯧꯅꯥ ꯑꯣꯏꯔꯝꯃꯒ ꯏꯆꯦ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯇꯤꯟꯖꯔꯝꯃꯒ ꯌꯨꯝ ꯄꯥꯟꯗꯅꯕ ꯍꯣꯠꯅꯖꯔꯝꯒꯗꯕꯅꯤ ꯑꯗꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯔꯤꯉꯩꯗ ꯂꯩꯈꯤꯕ ꯅꯨꯡꯉꯥꯏꯕ ꯒꯁ ꯑꯝꯇ ꯂꯩꯈꯤꯕꯁꯦ ꯁꯤꯁꯦ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯍꯜꯂꯛꯑꯀꯥꯟꯗꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦꯕ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯅ ꯁꯤꯗ ꯈꯪꯕꯤꯒꯗꯧꯗꯤꯅꯦ ꯑꯩꯅ ꯍꯦꯛ ꯌꯨꯝ ꯄꯥꯟꯈꯤꯕ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯦ ꯁꯤꯗꯒꯤ ꯑꯩꯒꯤ ꯌꯨꯝ ꯂꯩꯇ꯭ꯔꯦꯕ ꯑꯩꯒꯤ ꯌꯨꯝ ꯑꯁꯦꯡꯕ ꯂꯩꯇ꯭ꯔꯕꯅꯦꯕ ꯅꯨꯄꯥꯁꯤꯗ ꯆꯠꯂꯨꯔꯦ ꯈꯥꯏꯅꯔꯀꯥꯟꯗ ꯈꯥꯏꯅꯔꯛꯇꯣꯏꯅꯤ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯃꯧꯒꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯃꯕꯨꯡꯒꯤ ꯃꯧꯄ꯭ꯋꯥꯒꯤ ꯂꯩꯔꯝꯒꯗꯕꯅꯦꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯃꯥꯡꯈ꯭ꯔꯕꯅꯦꯕ ꯁꯤꯁꯤ ꯌꯥꯝ ꯂꯨꯏꯌꯦꯕ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕꯁꯦ ꯑꯗꯨꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯌꯦꯠꯂꯅꯨ ꯈꯣꯠꯂꯅꯨ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯒ ꯂꯣꯏꯅꯗꯅ ꯃꯥꯁꯨ ꯀꯩꯅꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯒꯁꯦ ꯈꯔ ꯃꯇꯦꯡ ꯄꯥꯡꯖꯔꯒ ꯃꯥꯁꯨ ꯇꯧꯔꯀꯥꯟꯗ ꯃꯆꯥꯈꯩꯁꯤ ꯌꯣꯛꯆꯔꯒ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯤꯒꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯔꯣꯏꯅ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯥꯒꯩ ꯃꯁꯤꯡ ꯌꯥꯝꯒꯗꯕ ꯃꯄꯨꯔꯣꯏꯕ ꯃꯁꯤꯡ ꯌꯥꯝꯒꯗꯕ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯜꯍꯧꯕ ꯑꯃ ꯆꯪꯉꯦꯕ ꯃꯆꯥꯒꯤꯗꯃꯛ ꯂꯦꯞꯍꯜꯍꯧꯕ ꯑꯃ ꯆꯪꯉꯦꯕ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯅꯤꯁꯨꯕꯩ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯩ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯖꯔꯛꯑꯒꯦꯀꯣ ꯑꯍꯨꯝꯁꯨꯕꯩ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯃꯣꯏꯁꯨ ꯌꯥꯝ ꯐꯖꯕꯀꯣ ꯃꯥꯒꯤ ꯀꯦꯁꯁꯦ ꯃꯥꯁꯨ ꯅꯔꯁ ꯅꯨꯄꯤꯅꯤ ꯃꯥꯁꯦ ꯃꯄꯥꯟꯗꯁꯨ ꯅꯔꯁ ꯇꯝꯃꯛꯏ ꯑꯗꯩ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯃꯄꯥꯟ ꯂꯝꯗꯁꯨ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯇꯧꯔꯒ ꯃꯥꯏ ꯅꯨꯄꯥꯁꯦ ꯁꯦꯟ ꯊꯣꯛꯇꯕꯅꯤꯅ ꯅꯔꯁ ꯑꯣꯏꯅ ꯃꯥꯒꯤ ꯃꯐꯝꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯃꯕꯥꯅꯤꯁꯦ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯅꯔꯁ ꯑꯣꯏꯕꯁꯦ ꯃꯥꯁꯦ ꯃꯌꯨꯝ ꯍꯦꯛ ꯄꯥꯝꯗꯩꯗꯤ ꯇꯣꯛꯑꯦ ꯃꯄꯥꯟꯗ ꯂꯩꯔꯝꯕꯅꯤꯅ ꯑꯗꯨꯀꯥꯟꯗ ꯃꯥꯏ ꯃꯔꯅꯥꯏꯒ ꯈꯔ ꯑꯗꯨꯝ ꯇꯨꯝꯈꯠꯆꯍꯧꯋꯦꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯏ ꯃꯌꯨꯝꯁꯦ ꯑꯃꯨꯛ ꯄꯨꯔꯛꯄ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂꯀꯥꯟꯁꯤꯗ ꯃꯆꯥ ꯌꯥꯎꯔ ꯃꯇꯨꯡꯗ ꯁꯦꯟꯊꯣꯛ ꯀꯩꯀꯩꯁꯨ ꯂꯩꯇꯕꯗꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤꯁꯦ ꯆꯠꯂꯁꯦ ꯑꯩꯒꯤ ꯅꯔꯁ ꯑꯣꯏꯐꯝꯗꯨꯗ ꯅꯪꯒꯤꯁꯨ ꯁꯦꯀꯨꯔꯤꯇꯤꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩ ꯉꯥꯡꯅꯔꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅꯤꯁꯦ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯔꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯁꯦꯟꯅꯔꯒꯦ ꯈꯣꯠꯂꯒꯦ ꯑꯩꯒꯤ ꯇꯣꯂꯣꯞꯇꯨꯒ ꯑꯉꯥꯡꯁꯤ ꯀꯤꯁꯇ ꯊꯝꯕꯒꯤ ꯄꯩꯁꯥꯗꯨꯒ ꯏꯈꯦꯟ ꯈꯦꯠꯅꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯑꯉꯥꯡꯁꯦ ꯁꯦꯟꯅꯔꯒꯦ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯒꯤ ꯇꯣꯂꯣꯞꯁꯦ 18,000 19,000 ꯁꯨꯃꯥꯏꯅ ꯐꯪꯕꯀꯣ ꯑꯗꯨꯒ ꯀꯥꯒꯤ ꯀꯩꯒꯤ ꯔꯦꯟꯠꯀꯤ ꯕꯔꯥ ꯅꯨꯡꯂꯥ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯂꯦꯝꯗ꯭ꯔꯒ ꯆꯤꯔꯤ ꯆꯔꯥ ꯃꯕꯥꯅꯤꯁꯦ ꯆꯥꯏꯌꯦꯕ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝꯅꯦ ꯃꯄꯥꯟ ꯂꯝꯁꯤꯗ ꯃꯕꯥꯅꯤꯁꯦ ꯍꯦꯛꯇ ꯐꯨꯅꯗꯅ ꯈꯣꯠꯇꯅ ꯅꯨꯄꯥꯁꯤ나 ꯐꯨꯗꯅ ꯑꯍꯤꯡꯗ ꯊꯪꯅꯕ ꯀꯥꯒꯩꯒꯁꯦ ꯆꯦꯟꯁꯟꯅꯔꯛꯇꯅ ꯌꯨꯝꯕꯨꯅꯒ ꯇꯥꯟꯊꯣꯛꯇꯅ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯅ ꯈꯠꯅꯃꯟꯗꯅ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯊꯃꯣꯏꯗ ꯌꯥꯝ ꯊꯤꯟꯕ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯅꯨꯄꯥꯁꯤꯅ ꯃꯌꯥꯡ ꯅꯨꯄꯥ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯅꯨꯄꯤꯅꯕꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯃꯌꯥꯡ ꯗꯣꯛꯇꯔ ꯃꯌꯥꯝꯒ ꯂꯣꯏꯅꯗꯅ ꯃꯌꯥꯝꯒꯤ ꯄꯣꯊꯥꯐꯝꯅꯤ ꯑꯗꯨꯅꯤ ꯈꯪꯗꯕꯩ ꯂꯧꯕꯅꯤ ꯑꯄꯪꯕꯩꯅ ꯂꯧꯕꯅꯤ ꯅꯔꯁꯁꯤꯕꯨ ꯀꯅꯥꯅ ꯐꯖꯅ ꯉꯥꯡꯅꯕꯤꯒꯦ ꯒꯥꯏꯗ ꯇꯧꯔꯒ ꯌꯥꯝ ꯎꯁꯤꯠꯇ ꯑꯗꯨꯁꯨ ꯉꯥꯡꯕꯀꯣ ꯑꯗꯩ ꯃꯣꯏꯅꯤꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯃꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏ ꯃꯌꯨꯝꯁꯤꯗ ꯃꯥꯁꯦ ꯅꯔꯁ ꯑꯣꯏꯖꯗꯅ ꯃꯄꯥꯟ ꯇꯝꯃꯛꯇꯅ ꯃꯤꯔꯛ ꯇꯤꯟꯗꯅ ꯂꯩꯖꯔꯕ ꯅꯨꯄꯤꯁꯦ ꯅꯝꯖꯟꯗꯅꯅꯦ ꯐꯨꯕꯤꯗꯅ ꯉꯥꯡꯕꯤꯕꯒ ꯆꯩꯕꯤꯕꯒ ꯑꯁ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯛꯄꯨꯗꯤ ꯑꯩꯁꯦ ꯅꯔꯁ ꯇꯝꯃꯛꯏꯅꯦ ꯑꯩ ꯁꯤꯟꯐꯝ ꯂꯣꯏ ꯃꯥꯡꯉꯦ ꯑꯩ ꯊꯕꯛ ꯇꯧꯔꯒ ꯑꯩ ꯂꯩꯖꯔꯨꯔꯒꯦ ꯑꯩ ꯏꯄꯥꯝ ꯆꯠꯆꯔꯒꯦ ꯍꯥꯏꯔꯁꯨ ꯄꯥꯝꯃꯝꯒꯅꯤꯅꯦ ꯅꯨꯡꯉꯥꯏꯕꯗꯣ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯌꯨꯝ ꯑꯃ ꯄꯥꯜꯂ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯩꯁꯦ ꯍꯩꯅꯔꯝꯃꯣꯏꯅꯦ ꯑꯗꯣ ꯃꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯅꯔꯤꯅꯦ ꯒꯥꯏꯅꯒ ꯌꯥꯝ ꯎꯁꯤꯠꯇ ꯉꯥꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤꯅ ꯅꯤꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯒꯟꯖꯥꯒ ꯌꯨꯒ ꯄꯥꯕ ꯑꯗꯨꯒ ꯃꯉꯣꯟꯁꯤꯗ ꯊꯦꯡꯅ ꯍꯜꯂꯛꯑꯒꯅꯦ ꯅꯩꯕ ꯑꯍꯤꯡ ꯇꯨꯝꯗꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯅꯦꯝꯕꯣꯛꯁꯤꯅ ꯑꯃꯨꯛ ꯀꯩꯒꯨꯝꯕꯗ ꯃꯣꯏ ꯑꯅꯤꯁꯦ ꯈꯠꯅꯔꯦꯗꯅꯀꯣ ꯈꯠꯅꯔꯦ ꯈꯨꯝꯕꯒꯤꯁꯨ ꯃꯅꯦꯝꯕꯣꯛꯅꯅꯦ ꯅꯨꯄꯥꯁꯤꯒ ꯃꯥꯟꯅꯩ ꯈꯨꯝꯃꯤ ꯉꯥꯡꯕꯤꯕ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯇꯨꯝꯃ ꯂꯩꯔꯦꯗꯅ ꯅꯨꯄꯥꯁꯤꯅ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯇꯨꯝꯃꯒ ꯒꯣꯛ ꯋꯥꯅꯥꯈꯣꯟ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃ ꯂꯩꯌꯨ ꯍꯥꯏꯕ ꯑꯗꯩ ꯃꯥꯅ ꯊꯤꯕ ꯑꯃꯨꯛ ꯆꯠꯂꯦꯗꯅ ꯅꯨꯄꯥ ꯅꯍꯥꯟꯅ ꯃꯥꯟꯅꯕꯒ ꯉꯥꯏꯍꯥꯛ ꯐꯝꯕ ꯈꯣꯠꯄ ꯇꯧꯕꯗ ꯑꯍꯤꯡꯗ ꯀꯣꯏꯊꯤ ꯑꯃꯨꯛ ꯍꯥꯏꯕ ꯍꯦꯛꯇ ꯃꯥꯁꯦ ꯐꯖꯕꯝꯁꯦ ꯂꯩꯇꯕ ꯃꯥꯏ ꯅꯨꯄꯥꯅ ꯐꯪꯉꯤ ꯅꯩꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯅꯔꯁ ꯑꯣꯏꯖꯔꯛꯄꯗꯨꯁꯨ ꯇꯣꯛꯊꯣꯛꯄ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯏꯃꯨꯡꯁꯦ ꯄꯨꯅꯕ ꯁꯨꯝ ꯍꯣꯠꯅꯕ ꯑꯗꯩ ꯃꯥꯅ ꯅꯔꯁꯁꯨ ꯇꯣꯛꯍꯜꯂꯦ ꯑꯗꯩꯗꯤ ꯇꯣꯉꯥꯟꯁꯨ ꯆꯥꯔꯕꯅꯤꯅ ꯊꯣꯡꯗꯕꯗꯤ ꯌꯥꯗꯦ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯑꯗꯩ ꯅꯨꯄꯥꯗꯨꯒꯤꯗꯤꯅꯦ ꯃꯃꯥꯁꯤꯅ ꯇꯧꯔꯤꯁꯦ ꯃꯣꯏꯅꯤꯁꯦ ꯈꯟꯅꯔꯦ ꯑꯩ ꯆꯦꯡꯁꯨ ꯂꯩꯇꯦ ꯑꯃꯁꯨ ꯂꯩꯇꯦ ꯑꯩ ꯊꯣꯡꯉꯣꯏꯅ ꯅꯨꯄꯤꯁꯤꯅ ꯇꯨꯝꯃꯦꯗꯅ ꯃꯃꯥꯁꯤꯅ ꯇꯧꯔꯤꯁꯦ ꯃꯆꯥꯁꯤꯒꯤ ꯆꯥꯛꯇꯤ ꯍꯥꯞꯄ ꯏꯕꯨꯡꯉꯣ ꯅꯪ ꯆꯥꯛꯁꯤꯁꯦ ꯍꯥꯞꯄꯤ ꯍꯥꯏꯔꯒ ꯃꯃꯥꯁꯤꯗ ꯄꯤꯖꯕ ꯃꯧꯁꯤꯒꯤꯗꯤ ꯍꯥꯞꯇꯕ ꯑꯗꯩ ꯃꯥꯅ ꯐꯅꯦꯛ ꯈꯔ ꯌꯣꯟ ꯑꯃꯈꯔ ꯇꯧꯔꯒ ꯑꯗꯩ ꯃꯥꯅ ꯃꯄꯥꯝꯂꯣꯝꯗꯩ ꯃꯆꯤꯟ ꯃꯅꯥꯎꯗꯩ ꯄꯩꯁꯥ ꯈꯔ ꯍꯪꯉ ꯑꯗꯨꯅ ꯁꯦꯝꯄꯣꯠ ꯑꯣꯏꯔꯒ ꯐꯤꯔꯣꯟ ꯈꯔ ꯃꯄꯥꯝꯗꯩ ꯑꯁꯣꯝꯗꯩ ꯂꯧꯊꯔ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯣꯟ ꯇꯧꯔꯒ ꯆꯠꯄꯁꯨꯅꯦ
ꯆꯠꯄ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯆꯠꯅꯤꯡꯕꯩ ꯊꯕꯛꯁꯦ ꯇꯧꯔꯛꯀꯅꯤꯅꯦꯒ ꯍꯥꯏꯕꯤꯕꯀꯣ ꯃꯥꯅ ꯄꯨꯕ꯭ꯔꯁꯨ ꯄꯨꯗꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯩ ꯃꯥꯅ ꯐꯨꯕꯁꯤꯗꯅꯦ ꯍꯦꯛꯇ ꯗꯥꯛꯐꯝꯅꯦ ꯀꯩꯅꯦ ꯃꯁꯥꯁꯦ ꯁꯣꯜꯂꯦ ꯃꯥꯁꯦ ꯑꯗ ꯃꯄꯥꯝꯁꯤꯗꯁꯨ ꯑꯅꯤꯔꯛ ꯊꯦꯡꯒꯥꯡ ꯆꯠꯂꯦ ꯁꯤꯗꯁꯨꯅꯦ ꯃꯄꯥꯝꯒꯤ ꯃꯕꯨꯡ ꯑꯅꯤ ꯂꯩꯌꯦꯕ ꯍꯜꯂꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯌꯨꯝ ꯄꯥꯜꯂꯗꯤ ꯉꯝꯅꯕ ꯂꯩꯒꯗꯕꯅꯦꯅ ꯃꯕꯨꯡꯁꯤꯡꯁꯤꯅ ꯑꯃꯨꯛꯁꯨ ꯐꯨꯔ ꯊꯤꯜꯂꯛꯄ ꯃꯥꯁꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏꯅ ꯊꯣꯛꯂꯛꯏꯕ ꯃꯥꯁꯦ ꯂꯥꯎ ꯅꯪ ꯍꯥꯏꯔꯒ ꯀꯧꯔꯒꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯃꯨꯛꯁꯨ ꯁꯤꯟꯅꯕ ꯅꯪ ꯂꯩꯐꯝꯕꯨ ꯂꯩꯕ꯭ꯔꯣ ꯅꯕꯨꯡꯈꯩꯅꯁꯨ ꯄꯤꯊꯣꯔꯛꯏꯁꯤꯅꯤ ꯀꯥꯏ ꯍꯥꯏꯔꯒꯅꯦ ꯍꯦꯛ ꯌꯧꯕꯒ ꯑꯃꯨꯛꯁꯨ ꯅꯩꯕ ꯂꯝꯕꯤꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯝ ꯍꯧꯈꯤꯕ ꯅꯩꯕꯁꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗ ꯃꯣꯏꯒꯤꯅ ꯋꯥꯔꯤꯁꯦ ꯀꯌꯥꯝ ꯐꯖꯒꯦꯗꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯅꯨꯄꯤꯁꯤꯒꯤ ꯃꯅꯦ ꯃꯄꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯃꯣꯏꯁꯤꯗꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯩꯅꯤ ꯂꯝꯒꯁꯦ ꯌꯥꯝ ꯇꯥꯡꯕ ꯖꯒꯥ ꯁꯣꯔꯣꯛ ꯃꯄꯥꯟꯅꯦꯕ ꯃꯅꯦꯁꯤ ꯍꯜꯂꯛꯑ ꯂꯩꯕ ꯑꯗ ꯃꯣꯏꯒꯤ ꯃꯄꯨꯁꯤꯅꯅꯦ ꯁꯤꯅ ꯀꯩꯅꯣꯒꯤ ꯁꯔꯨꯛ ꯅꯆꯦꯒꯤ ꯁꯔꯨꯛꯁꯤꯅ ꯅꯪꯒꯤ ꯁꯔꯨꯛ ꯀꯥꯏꯅ ꯅꯆꯦꯁꯤꯅꯅꯦ ꯍꯜꯂꯛꯑ ꯂꯩꯔꯃꯤꯅ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯍꯜꯂꯛꯑ ꯊꯣꯡꯒꯥꯟꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯕꯖꯥꯠꯅꯦꯕ ꯑꯗꯨꯗꯩꯗ ꯃꯥꯏꯅ ꯁꯤ ꯄꯤꯔꯒꯦ ꯅꯪꯒꯤꯅ ꯃꯅꯨꯡꯁꯤ ꯑꯣꯏꯔꯣ ꯍꯥꯏꯔꯒ ꯌꯨꯝ ꯃꯄꯥꯟ ꯁꯣꯔꯣꯛ ꯃꯄꯥꯟꯁꯤꯅ ꯃꯅꯦꯁꯤꯅ ꯂꯩꯈ꯭ꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯄ꯭ꯂꯣꯠꯁꯦ ꯐꯝꯃꯒ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯦꯕ ꯑꯗꯨꯒ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯣꯏꯒꯤꯗꯤ ꯋꯥꯔꯦꯕꯀꯣ ꯑꯗꯨꯗꯩꯗ ꯃꯣꯏꯁꯦ ꯌꯥꯝ ꯈꯠꯅꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇꯤ ꯁꯨꯃꯥꯏꯅ ꯆꯪꯐꯝꯁꯦ ꯄꯨꯟꯕ ꯑꯗꯨ ꯈꯥꯖꯤꯟꯅꯗꯅ ꯁꯨꯃꯥꯏꯅ ꯃꯌꯥꯏꯁꯤꯗꯒꯀꯣ ꯑꯗꯨꯒ ꯗꯨꯀꯥꯟꯁꯦ ꯁꯣꯔꯣꯛ ꯃꯄꯥꯟꯁꯦ ꯇꯪꯈꯥꯏ ꯑꯃ ꯄꯤꯌꯨꯒ ꯍꯥꯏꯕꯁꯤꯗ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯌꯥꯝ ꯇꯧꯅꯔꯦꯕ ꯑꯗꯨꯒꯤ ꯇꯧꯕ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯌꯥꯝ ꯃꯊꯃꯣꯏ ꯅꯥꯅꯕ ꯃꯣꯏꯒꯤꯅ ꯅꯨꯡꯉꯥꯏꯅ ꯖꯤꯞ ꯀꯥꯔ ꯊꯧꯗꯅ ꯀꯔꯕꯥꯔꯅ ꯖꯣꯝ ꯍꯧꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯅꯤꯉꯣꯟꯅ ꯍꯜꯂꯛꯑ ꯂꯩꯕꯗꯨꯅ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯅꯨꯡꯗ ꯂꯩꯍꯧꯔꯃꯤꯅ ꯋꯥꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯕꯨꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯏꯅꯦꯁꯤ나 ꯍꯜꯂꯛꯑ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯒꯗꯧꯅꯤ ꯑꯁꯤꯗ ꯌꯣꯜꯂꯁꯨ ꯀ꯭ꯔꯣꯔ ꯁꯤꯠꯂꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯧꯅꯤꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯤꯅ ꯋꯥꯈꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯀꯣ ꯑꯗꯨꯒꯗꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯁꯨꯅꯦ ꯁꯣꯜꯂꯒ ꯂꯩꯔꯦꯕ ꯃꯣꯏꯒꯤ ꯃꯄꯨꯁꯤꯁꯨꯀꯣ ꯃꯄꯨꯁꯤꯁꯨ ꯁꯣꯜꯂ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯄꯤꯊꯣꯛꯈꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯉꯥꯡꯐꯝ ꯆꯩꯐꯝꯁꯦ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯃꯕꯨꯡꯁꯤꯡꯁꯤꯅ ꯍꯥꯏꯁꯦ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯁꯦ ꯍꯌꯦꯡ ꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯂꯝ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯤꯒ ꯌꯦꯡꯉꯨ ꯌꯨꯝ ꯑꯃꯗ ꯈꯥꯖꯤꯟꯅꯔꯒ ꯁꯥꯒꯩ ꯑꯅꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯁꯥꯒꯩ ꯑꯅꯤꯁꯤꯗꯒꯤ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯒꯤꯁꯨ ꯑꯃꯨꯛ ꯇꯥꯜꯂꯛꯀꯅꯤ ꯁꯥꯒꯩ ꯑꯍꯨꯝꯃꯨꯛ ꯂꯩꯔꯛꯀꯅꯤ ꯑꯩꯈꯣꯏꯗ ꯉꯁꯤ ꯅꯥꯔꯤꯕ ꯆꯩꯅꯥꯁꯦ ꯑꯩꯈꯣꯏ ꯏꯆꯥꯈꯩꯅ ꯑꯃꯨꯛ ꯐꯪꯍꯧꯅꯤ ꯅꯌꯨꯝ ꯄꯥꯜꯂꯗꯤꯅꯦ ꯌꯥꯅꯕ ꯂꯩꯌꯣꯅ ꯑꯃꯨꯛ ꯁꯤꯅꯦꯕ ꯃꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯗꯩ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛꯇꯤ ꯃꯥꯅ ꯃꯥꯁꯦ ꯂꯥꯛꯑꯦ ꯑꯃꯨꯛꯁꯨ ꯐꯨꯃꯟꯕꯗꯒꯤ ꯃꯥꯁꯦ ꯂꯥꯛꯑꯦ ꯃꯆꯥꯁꯦ ꯄꯨꯔꯒꯗ ꯃꯥꯅ ꯃꯕꯨꯡꯁꯤꯡꯁꯤꯗ ꯍꯥꯏꯔꯦ ꯑꯩ ꯀꯔꯤꯝꯐꯧ ꯇꯥꯜꯂꯛꯑꯣꯏ ꯅꯣꯏꯗꯒꯤ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯂꯩꯖꯒꯦ ꯏꯆꯥꯁꯤ ꯌꯣꯛꯑ ꯂꯩꯖꯒꯦ ꯑꯩ ꯚꯔꯥꯗ ꯂꯩꯌꯣꯁꯨ ꯂꯩꯖꯒꯦ ꯑꯩ ꯅꯣꯏꯗꯤ ꯀꯔꯤꯝ ꯇꯥꯜꯂꯣꯏ ꯆꯦ ꯏꯟꯅꯁꯤꯁꯨ ꯏꯟꯅꯁꯤꯒ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯂꯩꯔꯣ ꯑꯗꯨꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯩ ꯅꯪꯗꯤ ꯂꯩꯔꯣ ꯑꯗꯨꯒ ꯅꯆꯥꯗꯨꯗꯤ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯁꯥ ꯅꯍꯥꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝꯕꯒꯤ ꯍꯜꯂꯛꯑ ꯂꯩꯔꯒ ꯅꯨꯄꯥ ꯉꯥꯡꯅꯩ ꯑꯩꯈꯣꯏ ꯑꯗꯨꯝꯕꯗꯣ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯜꯂꯦꯒ ꯅꯌꯨꯝ ꯑꯃꯨꯛ ꯄꯥꯟꯈꯣ ꯅꯪꯗꯤ ꯑꯅ ꯑꯇꯣꯞꯄ ꯁꯥꯒꯩꯒꯤ ꯃꯆꯥꯗꯤ ꯁꯤꯗ ꯄꯣꯔꯛꯀꯅꯣꯅ ꯑꯗꯩ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯄꯨꯔꯦ ꯍꯥꯏꯌꯦ ꯃꯥꯁꯦꯀꯣ ꯃꯄꯥꯝꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯆꯠꯈꯤꯉꯩꯁꯤꯗ ꯍꯜꯂꯛꯄꯗ ꯃꯆꯥꯁꯦ ꯂꯩꯔꯝꯗ꯭ꯔꯕ ꯃꯕꯨꯡꯈꯩꯁꯤꯅ ꯄꯤꯊꯣꯛꯑꯝꯃꯕ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯥꯏꯌꯦꯀꯣ ꯑꯩ ꯏꯆꯥ ꯀꯩꯗꯧꯕꯩ ꯄꯤꯊꯣꯛꯄꯤꯔꯝꯃꯤꯅꯣꯅ ꯑꯗꯩ ꯑꯃꯨꯛ ꯃꯥꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯗ꯭ꯌꯨꯇꯤ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝ ꯈꯔꯗꯨꯐꯥꯎ ꯏꯆꯥꯗꯣ ꯎꯗꯕꯗ ꯑꯩꯁꯦ ꯉꯥꯎꯔꯤꯃꯤ ꯏꯆꯥꯗꯣ ꯏꯁꯤꯡꯗ ꯇꯥꯔꯝꯒꯗ꯭ꯔꯥ ꯁꯣꯔꯣꯛꯇ ꯊꯣꯛꯑꯝꯒꯗ꯭ꯔꯥ ꯑꯩ ꯏꯆꯥꯗꯣꯅ ꯑꯗꯨꯗ ꯃꯄꯥꯅ ꯄꯨꯈ꯭ꯔꯦꯅ ꯇꯧꯔꯒ ꯏꯆꯥꯁꯦ ꯁꯨꯡꯎ ꯎꯔꯛꯇꯕꯗꯗꯤ ꯑꯩꯁꯦ ꯉꯥꯎꯔꯦ ꯍꯥꯏꯌꯦꯕ ꯃꯥꯁꯦꯀꯣ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯊꯥꯃꯨꯛꯁꯦ ꯅꯥꯗꯅ ꯈꯣꯠꯇꯅ ꯃꯆꯥꯁꯦ ꯎꯅꯤꯡꯕꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯇꯧꯔꯒ ꯆꯠꯂꯒ ꯂꯣꯟꯅ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜꯗꯩ ꯂꯧꯔꯨꯔꯖꯥꯠꯅꯦꯕ ꯁꯦꯟꯅꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯃꯃꯥꯟꯅꯕꯤꯒꯤꯁꯤꯗ ꯂꯩꯔꯕ ꯖꯥꯠꯅꯦꯕ ꯑꯗꯨ ꯅꯣꯏꯗꯁꯨ ꯑꯩ ꯀꯔꯤꯝ ꯌꯦꯜꯂꯣꯏ ꯑꯅ ꯇꯧꯔꯒ ꯑꯗꯩ ꯃꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇꯒ ꯀꯦꯁ ꯇꯧꯁꯜꯂꯛꯇꯅ ꯑꯉꯥꯡ ꯍꯨꯔꯥꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯒꯤ ꯀꯟꯗꯥꯁꯤꯗꯅꯦꯕ ꯃꯥꯅ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕꯁꯦ ꯌꯨꯝꯗ ꯄꯨꯂꯤꯁ ꯂꯥꯛꯑ ꯈꯣꯠꯂꯒ ꯑꯉꯥꯡ ꯄꯣꯔꯛꯎ ꯈꯣꯠꯂꯧ ꯁ꯭ꯀꯨꯜꯗꯩ ꯃꯥꯅ ꯄꯨꯈꯤꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯗꯩ ꯅꯨꯄꯥꯁꯤꯅꯒꯁꯦ ꯍꯦꯛꯇ ꯂꯥꯎ ꯈꯣꯡꯗꯅ ꯑꯉꯥꯡ ꯍꯨꯔꯥꯟꯕ ꯑꯉꯥꯡ ꯄꯨꯊꯣꯛꯑꯗꯨꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇꯁꯨ ꯑꯩꯈꯣꯏ ꯆꯠꯂ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯃꯃꯥꯅ ꯃꯆꯥ ꯂꯧꯕꯅꯤ ꯁꯥꯔ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯥꯅ ꯂꯧꯔꯤꯁꯦ ꯃꯆꯥꯅꯤꯅ ꯑꯩꯈꯣꯏ ꯇꯧꯔꯒ ꯆꯠꯃꯤꯟꯅꯔꯒ ꯃꯃꯥꯁꯤꯒꯤꯁꯨ ꯍꯛ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯍꯤꯡꯆꯥꯕꯤꯅ ꯀꯩꯅ ꯁꯥꯅ ꯁꯟꯅ ꯑꯉꯥꯡꯁꯦ ꯂꯧꯕ ꯅꯠꯇꯦ ꯃꯃꯥꯅ ꯂꯧꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯃꯥꯅ ꯑꯉꯥꯡ ꯍꯨꯔꯥꯜꯂꯨꯕ ꯅꯠꯇꯦ ꯃꯥꯏ ꯃꯆꯥꯅꯤ ꯑꯗꯨꯅ ꯁꯥꯔꯅ ꯑꯗꯨꯃꯥꯏꯅ ꯀꯣꯔꯠꯇꯒꯤ ꯑꯣꯏꯅ ꯇꯧꯍꯟꯕꯤꯔꯛꯑꯣ ꯀꯣꯔꯠꯇ ꯊꯦꯡꯅꯔꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕꯗꯩ ꯑꯗꯨꯝ ꯍꯣꯏ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯑꯩꯈꯣꯏꯅ
nang sumaina law khongda nupi du angang huran bi khotpi adum bai dam ki je tarkano masa yoga leijage habani do angang ji ju mama ga leibai matam ju oiri angang gi sahi je na khoina damaina tawe ba da nupi jina adamaina ai amuk ana punsi da ai yum panjaroi aina pamjana tamak pan nurse suke matik chumana tu kachana hangoina lawbi aduga ai amona ju kaino tawjaroi aduga ai sidibau ai nurse oini aduga icha yokani aina landraga loire fataba nurse kra yawram bayai ado afaba mayam smai chen da le dai kaisu lanjada ba khoida khoi ji yamna nai duty tai hospital da hingle ana khoi bu badana bifam oi si ji yam nungai te ai sa yo laini adu si organization ji gi khoi ju kaino tawraga khoi miyeng makha da khoi thongna leina hingjage ana ma ji ju haiba adumai na jikti ne nupi me ama khoina si je khoi gi moiju wakhal pothabam lektabanina khoi gi mama na banupa tinarakani adayidi adamaina adom do sat khidoine ba aduna sugumba nupi jing ja koina soi dingai mayum amadam pan dingai da koina kan bi bam change ba adai hujikti koi gi soi stay home jida laksa ge laijage cha puraga handa hujikti angang skun tamjan gre sahi mangani siloi laksa ge na yam lai e ba ko phone jam tawre ba aduna akoida sumba soi stay home ama haibaji yam dakar oire ba adubu sidai ina ngasidi haijaningi je sumaina nurse nupi ma sumaina mapuroi bana manung dan nairaga ne myam khangi ba thabak tokpa sumam yawri ni alda sengna koi atai tai sinbam gi ayung din ne moidi nungdang yawrpani na adu mapuroi bana sumaina thabang pham da hinglek pa janu pi na kanam tana pamna deba mapuroi bana aduna akoina ju sarkada miyeng chingjan janingi je koi gi hospital ji da ne nupi doctor ngakta nupi nurse ngakta tahan ba ma adai men nurse kaina nupa da ju nurse myam leire da no jikti aduna muk tongana mun nurse nupa doctor nupa ga moi gam tahan gi ba ma sumaina nurse nupi jingda sumbagi kaino je leiba chaina je lai tana ba sumai tokhai to bidraga di nurse myam jujik chuwari matungju wabham ai thamoi na ba myam tarakane ba dai mu sumaina mayum anirak palakada ba humlak palakada myam je khoina kalhobam sange ba yam nungai je Ozagi wakhalon amadi ozana thengna birakpa akhogi crime se adukimatik yam khre aduga mayamna su adukimatik appreciate tobiri ozagi wakhalon ozagi energy and madi ozagi akhogi concept mayam se mayamna su adukimatik thagat piri ko sigi marak sida ozana ngasi gi su akhogi nursing gi profession gi line sida ozana thengna birakpa yamna akhogi maru oiraba kayam su thambiri apart from this ozana haining ba akhogi crime diary sida akhogi leiriba sing sida ozana thengna birakpa wakhalon amadi ozana akhoida tamning ba atopa kari di lebi de thambio koigi ngasai dei wari je tarak pada dum thamoi kai bagi ngaktani na ne loi chalak pada happy ending na loi chanbio ise ekta hai ba ko mayam na ya chum bani ai ka mayam gi warak ko mayam do loi ko jan nok thok na ba ai wari ma cham khap jage aduga kaino je koi mayam na wari li bje ise noi jam nungai mit chang u bangam mi khole ga yam haibi ba ko ado aina masi punamak se ai lai hidrabi ima lai oi gare ima ji ayam ning chang yam miss tawi ma am da harak pa ko kamen je ai ngak tum bada nungdang pa je ba je yam nungai ba ado aina kaino ai gi ima je sida de tiket taw jage ma am na do haibirak pa do maram di ima je na koina pi ngai da morok hek na adei hingon ising chai na thabak su na langsak chak na phi sa na lo peng na koi ima je na li gi ba wari ne ba ko ma am je da li ba je da koi ima je na li ba wari je koigi ningthau gi libada ne as ningthau dana sumai lakpa maharani dun sumai tholakpa ningthau macha nu pa dun hada ningthau du gi phajaram godaba maharani du gi phajaram godaba mana siram godaba sanali kon mayam loi khoi du han ngam me ba adagi khoi gi mahabharat ki wari ga libada khoi gi bhimna ga kan bai matang bhim ga je gada jna suk chawrong ga ni na dei rabon gi ga libi matang je rabon jna makok cha ma je khoi mit ga uhan ba do aduga khoi na film dana mu ko na yenge ba du hindi film da ga yaw ba do rabon akhoi mana li gi wari na khoi na chahi manga tuk ta ga li ga akhoi mana li gi ba do ga hingcha bi gi wari ning thau gi wari ga u ba da ne sang na uhan ba do adu mana ima du da i de ge taw ja de go taw ja ge aduga yam nong ning wang ga li ja ge ko koi ima ji kamai taw ge da ma je like se kaim ta moi je tam ja rak ta bane ba aduna khunggang du da cham na sura no ma cha khoi mam je mabuk than na bu hona ja re ine ba ko dei mu khoi gi yam nung sie ma na ga chaw bi cha phu na yung ta ja sa ka thong moi ju hingon je toi ba lau cha toi ba khoi ju lai tam ba bora am pa ga khoi di matam du da khoi gi bora je thar ga skun ma cha am di thar ga skun du chandra ga skun di mamang da lai tam nei da na adu dei du da
ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯂꯥꯏꯔꯤꯛꯁꯦ ꯇꯝꯕ ꯆꯠꯇꯣꯏꯕꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤꯅꯦꯅ ꯑꯩꯈꯣꯏꯒꯤ ꯆꯧꯕꯤ ꯆꯐꯨ ꯆꯧꯕꯤ ꯊꯣꯡꯉ ꯑꯂꯨ ꯉꯥꯜꯂ ꯃꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯨꯗꯒ ꯊꯨꯝꯕꯗ ꯆꯪꯉꯛꯄ ꯉꯥꯃꯨꯒꯁꯦ ꯃꯩꯗꯨꯗ ꯕꯨꯔꯨ ꯕꯨꯔꯨꯒ ꯂꯧꯔꯒ ꯃꯦꯠꯂꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯕꯨꯔꯨ ꯆꯥꯔ ꯏꯃꯥꯁꯨ ꯆꯥꯔ ꯍꯤꯡꯒꯣꯜ ꯆꯠꯆꯈꯤꯕ ꯑꯩꯈꯣꯏꯅ ꯂꯩꯈꯥꯎ ꯑꯃꯒ ꯕꯣꯔꯥꯗꯨ ꯌꯥꯜꯂ ꯆꯦꯜꯂꯒ ꯂꯥꯍꯣꯏꯒ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯆꯠꯄꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯂꯩꯇꯕꯅꯤꯅꯅꯦ ꯍꯋꯥꯏ ꯃꯪꯒꯜ ꯍꯋꯥꯏ ꯃꯨꯕꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯩ ꯂꯣꯛꯄ ꯑꯔꯤꯕ ꯃꯔꯨꯒꯤ ꯃꯌꯥꯝ ꯊꯝꯕꯁꯦ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯇꯦꯛꯁꯤ ꯑꯃꯗ ꯉꯧꯔꯒ ꯆꯦ ꯑꯃꯗꯅꯦ ꯅꯪꯒꯤꯅ ꯁꯦꯅ ꯈꯔ ꯌꯣꯝꯃꯒ ꯄꯤꯔꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯃꯃꯤꯡꯁꯦ ꯁꯣꯏ ꯀꯩꯅꯣꯝ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯑꯍꯟꯕꯤ ꯀꯧꯋꯦꯀꯣ ꯏꯃꯥꯁꯦ ꯑꯗꯣ ꯑꯍꯟꯕꯤꯅ ꯍꯥꯏꯕ ꯏꯕꯁꯦ ꯃꯥ ꯌꯥꯝ ꯋꯥꯅ ꯏꯖꯩꯕ ꯑꯗꯨꯃꯥꯏꯅꯈꯛ ꯑꯣꯏꯕ ꯏꯃꯥꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯣꯛꯂꯛꯄꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯄꯥꯗꯨꯗꯤ ꯑꯩꯅ ꯊꯕꯛ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯝꯐꯥꯜ ꯑꯩꯈꯣꯏꯒꯤ ꯀꯣꯡꯕꯗ ꯑꯩ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯌꯨꯝ ꯍꯦꯛ ꯍꯣꯡꯒꯠꯄꯒ ꯈꯜꯂꯒ ꯏꯄꯥꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗ ꯏꯄꯥꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯩꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯆꯠꯊꯣꯛꯄ ꯒꯦꯠ ꯂꯣꯟꯕ ꯑꯗ ꯃꯥꯅ ꯅꯥꯕꯩ ꯄꯨꯊꯔꯛꯄꯁꯦ ꯑꯗꯨꯗ ꯃꯥꯁꯦ ꯌꯥꯝ ꯀꯨꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦꯕ ꯑꯗꯣ ꯗꯣꯛꯇꯔ ꯑꯗꯨꯗ ꯄꯨꯊꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯝꯇꯪ ꯌꯦꯡꯉꯝꯒꯦꯅꯦ ꯑꯩ ꯏꯆꯥꯒꯤ ꯌꯨꯝꯗꯣꯅ ꯃꯥꯁꯦ ꯆꯪꯉꯛꯑꯝꯃꯒ ꯑꯩꯈꯣই ꯒꯦꯠ ꯂꯣꯟꯕꯁꯤꯗ ꯍꯥꯏꯐꯦꯠ ꯉꯝꯗ ꯀꯨꯝꯃꯒ ꯃꯥꯅ ꯍꯣꯡꯉꯤꯕ ꯖꯒꯥꯁꯤꯕꯨꯅ ꯌꯦꯡꯉꯝꯃꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯗꯩ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯅꯥꯁꯟꯈ꯭ꯔꯒ ꯑꯃꯨꯛ ꯗꯣꯛꯇꯔ ꯄꯨꯈꯠꯂ ꯃꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯒꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯛꯀꯧ ꯍꯧꯕ ꯆꯥꯃꯤꯟꯅꯍꯧꯕ ꯑꯝꯇ ꯐꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯥꯁꯤꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯂꯣꯏ ꯎꯈꯤꯕ ꯑꯗꯩ ꯑꯩ ꯀꯦꯁꯀꯤ ꯃꯤꯌꯨꯟꯅꯕ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯋꯥꯌꯦꯜ ꯄꯤꯆꯥ ꯆꯠꯊꯕ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯅꯒ ꯀꯞꯄꯒ ꯌꯦꯡꯖꯩ ꯍꯥꯏꯀꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯗꯩ ꯑꯃꯨꯛ ꯑꯩꯅꯒ ꯐꯪꯁꯟꯒꯤ ꯗꯥꯏꯁꯇ ꯐꯝꯕ ꯑꯗꯩ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤ MFDCꯗ ꯂꯥꯏꯖ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯒꯤ ꯁ꯭ꯇꯣꯔꯤ ꯂꯧꯈꯤꯕꯅꯦꯕ ꯑꯁꯦꯡꯕ ꯑꯗꯨꯗ ꯑꯩꯅ ꯗꯥꯏꯁꯇ ꯐꯝꯕ ꯂꯥꯏꯖ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯈꯥꯗ ꯌꯦꯡꯉ ꯌꯥꯝ ꯀꯞꯄꯤ ꯍꯥꯏꯌꯦ ꯑꯣ ꯀꯩꯁꯨꯁꯨ ꯈꯪꯗꯕ ꯏꯃꯤꯡꯕ ꯎꯏ ꯍꯩꯇꯕ ꯑꯩꯅ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯌꯣꯛꯆꯔꯛꯄ ꯏꯆꯥꯁꯦ ꯃꯊꯟꯇꯅ ꯍꯣꯠꯅꯖꯔꯒ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯝꯐꯥꯎꯁꯨ ꯇꯥꯛꯄꯤꯗꯕ ꯑꯗꯨ ꯃꯊꯟꯇ ꯍꯣꯠꯅꯖꯔꯒ ꯉꯁꯤ ꯏꯝꯐꯥꯜ ꯂꯩꯕꯥꯛꯁꯤꯗ ꯃꯤꯔꯛ ꯇꯤꯜꯂ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯃꯥꯅ ꯁꯤ ꯇꯧꯅꯦꯅ ꯁꯤꯡꯈ꯭ꯔꯒ ꯍꯣꯠꯅꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯋꯤꯗꯀꯣꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕ ꯏꯃꯥꯁꯤꯅꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯆꯥꯈꯩꯅꯅꯦ ꯑꯩꯈꯣই ꯃꯌꯥꯝ ꯊꯧꯗꯣꯛꯒꯤ ꯀꯩꯒꯤ ꯄꯨꯟꯕꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯗꯒ ꯆꯠꯅꯕꯗ ꯏꯃꯥꯁꯤꯅ ꯍꯦꯛ ꯑꯗꯨ ꯀꯩꯅꯣꯝ ꯍꯦꯛ ꯉꯥꯡꯉꯛꯄꯗ ꯑꯩꯈꯣꯏꯅꯒ ꯉꯥꯡꯀꯅꯨ ꯉꯋꯥꯏꯒꯤ ꯑꯍꯟ ꯅꯣꯏꯅ ꯉꯥꯡꯕꯁꯦ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯈꯪꯗ꯭ꯔ ꯀꯥꯟꯗ ꯃꯆꯥ ꯅꯤꯉꯣꯟꯈꯩꯅ ꯆꯩꯁꯟꯕ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯏꯃꯥꯁꯦ ꯏꯄꯪ ꯄꯪꯖꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯩꯁꯟꯕꯤꯕꯀꯣ ꯏꯃꯥꯅ ꯉꯥꯡꯀꯅꯨ ꯇꯥꯅꯤꯡꯗꯦ ꯈꯪꯗ꯭ꯔ ꯅꯪꯅ ꯒꯥꯏꯅ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯦ ꯈꯨꯏꯗꯣꯏꯅꯦꯕꯀꯣ ꯑꯗ ꯏꯃꯥꯁꯤꯅ ꯑꯩꯈꯣꯏꯅꯅꯦ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯡꯕꯤꯕꯅꯦꯕ ꯃꯉꯣꯟꯗ ꯑꯗꯣ ꯏꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯁꯦ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯀꯩꯅꯣꯝꯃ ꯊꯣꯛꯄ ꯑꯩꯈꯣꯏ ꯅꯤꯉꯣꯟ ꯌꯨꯝ ꯄꯥꯜꯂꯕ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯂꯣꯏ ꯄꯨꯜꯂꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑ ꯑꯩꯈꯣই ꯄꯨꯂꯞ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯣ ꯅꯪ ꯈꯪꯄꯣꯟꯇꯦ ꯉꯥꯡꯀꯅꯨ ꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯑꯍꯟꯒꯤ ꯄꯦꯄꯥ ꯀꯥꯇꯨ ꯀꯥꯔ ꯉꯥꯡꯉꯦꯅ ꯑꯩꯈꯣꯏꯁꯦ ꯉꯥꯡꯕꯤꯕꯁꯦ ꯃꯥꯁꯦ ꯁꯥꯎꯔꯦꯕꯀꯣ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦꯕꯀꯣ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗꯅꯦ ꯀꯔꯤ ꯏꯁ ꯑꯄꯪ ꯒꯥꯏꯅ ꯑꯩꯉꯣꯟꯗꯒ ꯁꯤꯡꯉꯦꯅꯦ ꯅꯣꯏꯗꯤ ꯑꯩꯗꯤꯅꯦ ꯅꯄꯥ ꯇꯣꯂꯣꯞ ꯆꯥꯕ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯑꯩꯗꯤ ꯅꯄꯥ ꯇꯣꯂꯣꯞ ꯆꯥꯕ ꯑꯣꯖꯥ ꯑꯣꯏꯕ ꯂꯧ ꯂꯩꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯦ ꯑꯁꯤꯡꯕ ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯅꯣꯏꯗꯤ ꯇꯣꯂꯣꯞ ꯆꯥꯕ ꯂꯧ ꯂꯩꯕꯗꯅ ꯌꯨꯝ ꯄꯥꯟꯕ꯭ꯔꯥ ꯅꯋꯥꯕꯨ ꯂꯧꯗꯦ ꯑꯅ ꯍꯥꯏꯔꯝꯃ ꯃꯥꯁꯨ ꯊꯣꯛꯈꯤꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯈꯨꯏꯔꯕꯀꯣ ꯑꯁ ꯀꯥꯏꯅ ꯀꯣꯛꯀꯁꯦ ꯈꯣꯠꯂꯒꯅꯦ ꯇꯣ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯌꯥꯝ ꯆꯨꯝꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯇꯣꯂꯣꯞ ꯆꯥꯕꯗꯁꯨ ꯄꯥꯟꯗ꯭ꯔꯦ ꯂꯧ ꯂꯩꯕꯗꯁꯨ ꯄꯥꯟꯗ꯭ꯔꯦꯕ ꯑꯗꯣ ꯑꯄꯪꯕ ꯃꯥꯗꯤ ꯇꯣꯂꯣꯞ ꯆꯥꯕꯗꯣ ꯄꯥꯜꯂꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯌꯦ ꯑꯗꯒꯤꯗꯤ ꯑꯗꯩ ꯀꯦꯁꯀꯤ ꯋꯥꯔꯤ ꯑꯇꯦꯟꯕ ꯅꯣꯛꯄ ꯑꯃꯈꯛꯇꯪꯒ ꯑꯩ ꯂꯤꯔꯝꯒꯦꯕꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯑꯉꯥꯡ ꯉꯥꯛꯇꯅꯦꯕ ꯃꯌꯨꯝ ꯄꯥꯜꯂꯤꯁꯦ ꯑꯗꯨꯒ ꯑꯉꯥꯡ ꯉꯥꯛꯇ ꯃꯌꯨꯝ ꯄꯥꯜꯂꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤ나 ꯅꯨꯄꯤꯁꯦ ꯀꯣꯏꯔꯒꯅꯦ ꯈꯠꯅꯕ ꯈꯣꯠꯄ ꯑꯗꯩ ꯃꯦꯁꯦꯖꯁꯦ ꯐꯥꯕꯗꯩ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯦ ꯍꯦꯛ ꯊꯝꯃꯝꯃꯤꯉꯩꯗ ꯅꯨꯄꯤꯗꯣ ꯍꯦꯛ ꯐꯣꯟ ꯇꯧꯁꯜꯂꯛꯄ ꯃꯥꯏ ꯅꯨꯄꯤꯒ ꯄꯥꯔ ꯈꯠꯅꯕꯗꯨꯒꯤ ꯅꯨꯄꯤ ꯀꯣꯏ ꯈꯣꯠꯂꯦ ꯃꯄꯥꯟꯁꯦ ꯄꯪꯈꯠꯇ ꯈꯠꯅꯕ ꯄꯪꯐꯨꯗ ꯐꯨꯅꯕ ꯅꯨꯄꯥꯅꯁꯨ ꯐꯨꯕ ꯅꯨꯄꯤꯅꯁꯨ ꯃꯈꯨꯜ ꯍꯟꯕ ꯑꯗꯩ ꯅꯪ ꯍꯥꯏꯔꯛꯀꯅꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯌꯨ ꯅꯨꯄꯥꯗꯤ ꯆꯥꯝꯃ ꯃꯄꯨꯅꯤ ꯉꯥꯎ ꯇꯥꯕꯅꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪ ꯑꯩ ꯅꯨꯄꯤ ꯀꯣꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯆꯠꯈ꯭ꯔꯣ ꯀꯌꯥꯅꯣ ꯄꯤꯊꯣꯛꯑꯒꯦ ꯀꯥꯏꯅ ꯑꯗꯩ ꯅꯨꯄꯥꯁꯤꯡꯁꯤꯅꯅꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯄꯤꯊꯣꯛꯀꯦ ꯌꯨꯝ ꯍꯤꯡꯒꯣꯜ ꯌꯣꯜꯂꯁꯨ ꯄꯤꯊꯣꯛꯀꯦ ꯀꯤꯗꯅꯤ ꯌꯣꯜꯂꯁꯨ ꯄꯤꯊꯣꯛꯀꯦ ꯅꯪꯗ ꯋꯥ ꯂꯣꯏꯁꯟꯅꯔꯗꯤ ꯂꯨꯍꯣꯡꯒꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯀꯥꯏꯅ ꯃꯣꯏꯗꯤ ꯄꯨꯋꯥꯏꯗ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯗꯤ ꯃꯥꯏꯅ ꯈꯠꯅꯗꯅ ꯐꯨꯗꯅ ꯃꯥꯅ ꯍꯦꯛ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯄꯗ ꯍꯦꯛꯇ ꯐꯨꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯅꯨꯄꯤꯁꯨ ꯑꯉꯥꯡꯅꯤꯅꯅꯦ ꯃꯥꯒꯤ ꯉꯋꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯥꯒ ꯀꯣꯏꯅꯈꯤꯕ ꯅꯨꯄꯥ ꯀꯩꯁꯦ ꯁꯨꯝ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯊꯤꯔꯒ ꯃꯥꯁꯦ ꯃꯦꯁꯦꯟꯖꯔꯗꯒ ꯊꯥꯖꯜꯂ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕꯅ ꯃꯥꯁꯨ ꯀꯣꯏꯕ ꯍꯧꯔꯦꯕ ꯅꯨꯄꯥꯁꯦ ꯑꯗ ꯀꯣꯏꯕ ꯍꯧꯕꯁꯤꯗꯒꯤ ꯃꯥ ꯅꯨꯄꯥ ꯀꯣꯏ ꯈꯣꯠꯂꯦ ꯐꯨꯅꯗꯅ ꯈꯣꯠꯇꯅ ꯃꯄꯥꯝ ꯆꯠꯂꯦꯗꯅ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅꯍꯜꯂ ꯃꯆꯥꯁꯨ ꯌꯥꯎꯔꯝꯅ ꯍꯟꯖꯤꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯂꯥꯛꯄꯅꯦꯕ ꯑꯗꯨꯗꯩꯗꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯌꯥꯝ ꯉꯛꯄ ꯑꯩꯈꯣꯏꯁꯦꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯃꯥ ꯅꯨꯄा ꯀꯣꯏ ꯈꯣꯠꯂꯤ ꯃꯦꯁꯦꯖ ꯊꯥꯅꯩ ꯑꯩꯅꯁꯨ ꯐꯥꯔꯕꯅꯤ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯍꯥꯏꯔꯕꯅꯤ ꯑꯗꯨꯗꯨꯅ ꯍꯥꯏꯕꯁꯤꯗꯅꯦ ꯅꯨꯄꯤꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤꯁꯦ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯉꯋꯥꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯗꯗꯤ ꯃꯦꯁꯦꯖ ꯐꯥꯕ ꯀꯩꯀꯩꯗꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯨꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯅꯨꯄꯥ ꯀꯣꯏꯕꯒꯤ
nang na mu message ka kai theng na ba pha ba ka kai je aina nang phu dam natra nang na nupi koi bai jo aingon da phu ba aina nupa koi bai jo aingon da phu ba mana akoi je no ka dok da ngai ne na no e ba ko man khali jina ma nupi koi bai di aingon da phu gi mina ai nupa koi bai man ha da ma ngon da phu dam na ta si ne ba angang ma sen ni na mai taw rei ne ba ko adagi ama ka kali ram ge ko roi ba ni sina mai taw e koi gi ke se taw na da nupi jing na hai ba wa hai je koi nupa jina phu gi ba khot gi ba khana gi ba ot gi ba sing ak ta ne ba ko ada moi so angang ne yam na ada nupa ji am ko chaugan ba wa ga je dong dong ngang gan ba le ba ai tang am da ai chong nya ga taw ba yaw ko nupi za da jong kap ga wa ri ga li ba du da ne nupa ji da yam taw we ba ma na li ngai ji da ma na li ngai da ma ya na de da na ai chau ka do re adu yaw ra di ga taw we ba ma ko ma me la ga ya ning da we adu ga ma na ko pu ka ga la ga ne ma ji som taram ba ni ko pu ka ga la ga kari hai ge da ko ya roi da si di ya roi nang gi du di ai na lu na taw gi ba ko ki ba injang ka kai lai ra ga lon na pi ja gi ba ma wai khangan da na adai chau ga leira pija gi ba adu mayam du di lu na taw gi ba ibani nok ta na khe da na lai gi ba lu na taw ba mang koi ba ba pu ba adu dam thairak tre ketang pu ba khot ba du ngak ta hai le ya roi ga adu lai lu na taw gi ba ko gi ba ji ke am ta hai ba na te ba na ko ya roi be wari kara simai na mayam da nok na ba nga sai gai thamoi kai ru mayam do nok na ba sing khak tang li rai loi chan jara gi अखोइना ओजाना पुबिरगली सी अखोगी नर्स की प्रोफेशन दा बेस तौरगा अखोगी अखोगी लेरिबा क्राइम सिंग हाइबदि मनुंग द फोंदोक पंगमदबा अदगी अखोगी चन्नबिगी कनो दसु लेखिबा अमदि इकाइबदगी हाइदबा कया अमा लेबसिना सिदैसे नमझल लगा लेरिबा अवाबा मयाम सिना अखोगी मियोयबगी फैमिली द काइरकपा अमदि नुपीनसु अमुक अखोगी कंडीशनली याददना युम पालुबा कया अमा हाइबदि सोसाइटी ददि फजबा वाफम दि नत्तबनिना मयाम एनकरेज तौरदबा मयाम सपोर्ट तौरदबा वाफमनी अदुबु मनुंगदा लेरिबा नुंगदा लेरिबा चाइबा नुंगदा लेरिबा मागी चैथेंग अदुबुदि मयामना खंगमिनसी हाइबदुगी अखोय वाफमदुनी वाखलोंदुनी अखोय थमजरिबा अदुगा अखोय इसा इसानसु अखोय युम पानबा मतमदा अखोयगी वाखल खितंग हेना खंथबिरगा अखोयगी करम मोंगदा खोंग थांगनी हाइबसिमा खहनजनिंगी अदुगा अखोयना युम पानबा हाइबसि लाइफता मुखक पानबनी पानबसिदा सोयबा हाइबसिदगी मथंग मथंग सोयदरकप मयाम अमा लेबनिना युम पांद्रिंगाई मतमदा करमबना फगनी हाइबसि अखोयगी युम पालमदाइदा अखोयना इसाना कॉन्फिडेंट ओइद्रगदि तानबिरगा अखंग है तानबिरगा करमबना फगनी करमबना फरोय हाइबसि तानबि होबना अखोयगी 50% मुक्ति सेफ तब ngमगदरा हाइना थमजगे अदुगा अखोयगी इपो मीडियाना अखोयगी एवरी सैटरडे नाइट 6 PM दा अखोयना थमजरिबा लाइव क्राइम डायरीज मयाम मियंग तादुना लेबियु मथंगी थांगजदसु अखोय अमुक मयामगी दमकता अनौबा अखोयगी क्राइम सिंग क्राइम रिलेटेड ओइबा अमदी अखोय द मिट नाकोंग ओइगदबा इन्फॉर्मेशन मयाम पुदुना लाक्चगे ngasiगी ओइनदी मतम असिसु टेंशन लकपनिना एपिसोड 13 क्राइम डायरीज इपो मीडिया यंगबिरबा सिंगबु हन्ना हन्ना थागचबगा लोइनना काइननबा याथंग निजरी पिनबेसी।